mayambu thoibi kaisamna taramna okchabaga loinana khurumjari ngasi su mahausa gu mayamgi damakta yamna nungairaba phunga wari ama puduna laksari wari asibu thabirakpana cheng maitai hauzik mayam punna wari asi taminarasi mathai thaina matam amagi warini malemgi lebak amagi mafam amada yam thajadana akan yuha haduna misimina mayam mathoknakraba matung chahi ama leiraga tharik tha kaubi mami tanglabi leisabi ama khutta sa ema paiduna ising sokpa thoklaklami mau kharana yamna nungaiti tharik thagi matause mamang chahi akan yuha hapaduda magi mami su tanghore mama mapa masil manausu loina leinung du pumjingkhredo as yam nungaiti da mau amana mu hairi madugi yuha habado ningsing luraga aidi yamnaki maduda lebak che khai khibaduda haujikti turel oina sel hore yum kai kaya tektuna lekrak te sangkhre mi mayam masu yumna khara adagi una khrana lekrak ta khara sangki tawdana mi mayam masu sikhre talida ningsing luraga kiba poi hoine madudani ne thari thagi mami se yuha habagi nanik baduda mamin anima songthoraklaga leimaida tayine maduda amuk thari thanane mamin anidu udadana makhongna nesilubo oira male mawa taiduna taning dehe kariwano thari thagi sidi mamaga mabaga kanna bhonabada mamita atuma posagam na thinkhibagini haima adumaina ro aidi kana khangnige khangradine tumin layu yadro kai karana basiranton harino aidi noigi marakta wari sanaba yanabana haijinbani kaino natradi aise yuha habado khanghaudaba taroidro masi nupise asembakisu khanglamoi masi khangdi khanghawe he yuha kana haba kando ai amangba kana khaidui numito mangi mahi taptai huralaga thaklubagine pukse as yam nungaitaba madugi tansadudane buko tawkhribado adudane taning de yare nangi wado horene noi nupado ina liro yenguni tharik thase soidana ising tasin batare amukta mateng pangbiruse tharik tha kadai kondoi khoida piro ising do ekhoi soklaga yum phawba thinbiramagi yani je mayam ai dum soke yaro ising lukhrabasida amuk tasilabadi kamai tawne iroibasu hairamoi aduna sidanaba iche aidi sininglabani siyu yadabagi wani aina hinglaga karibu kanarike aigi nungsiraba ima ipa isli nangloina sikhraga aina karigi hinghorino adusu mitangbi oina adugi khaladi laise yamna phati iche nangdana tene imung manung kainarise mi mayam masu yauribanine moisu nangdawna sijaragena khaladi kamai tawni adugane laina nang hingalamli base maram ama soida lerongani ko aduna nang siba yade lao ising se ai pairage aduga yumda sase iche laina ai mitang halamli base atay kinati phataba nupa mayamgi sarak sanapam oina bani ihi nang adumaina haiganune hoi yuha hakram matung aikhoi gi lebak asida phataba mi mayam amabudi tholai adubu aikhoi swaidadi phataba mi do uchi ado tharik tha aidi nangse huya singba asoguma loi haningibo nangi matengsu phazan tawni huiduna kaidigi huino iche aina loi duisibo aduga aina kari sudana kari pijaba ngamdoino huidubo masu sarahen aisu hen madune hena aingona nungaitaba phataba haibado amu oini wakhal yamna sonmankhri tharik tha nangse aikhoi meyam leiribasidi adu tharik tha nangi yum yaure isingse sida thamlage ko hoiche wakhal yamna sonthaгаnuko aikhoina nangi nupa aphaba mathiraga luhongbidoini adoiradi nang suwa waroidabani nupa luna tawbidana nangi na teng pangbidana punsi supa nungai leredoini ko ado ai satle ko mitangbi aibu kanana pambi doiba aduga aigi awawa polumse maralai jatraba kana amada amuk puan doiba malem sida aigi punsi simung nokningba punsi amamuk leiramlaroi ko adu hausi khulla se leiminariba mising sina phabagi ai hausi phobi hingli natra tham
ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯤꯛ ꯊꯥꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯃꯤꯠ ꯎꯖꯕꯤ ꯑꯩꯒꯤ ꯏꯁꯤꯡ ꯀꯣꯟꯁꯤ ꯁꯣꯛꯇꯨꯅ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯔꯝꯃꯣ ꯃꯧ ꯑꯃꯅ ꯃꯁꯤꯒꯤ ꯃꯤꯇꯥꯡꯕꯤꯁꯤꯁꯨ ꯁꯨꯝ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦꯗ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯣꯏ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯃꯤꯁꯤꯡꯅ ꯃꯃꯤꯠ ꯇꯥꯡꯉꯤ ꯀꯅꯥ ꯂꯩꯖꯗ꯭ꯔꯦꯅ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯗ ꯃꯥꯁꯨ ꯍꯔꯥꯎꯕ ꯑꯃ ꯌꯥꯎꯔꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯟꯗꯛꯇꯤ ꯃꯥꯅ ꯐꯅ ꯍꯥꯏꯔꯁꯨ ꯇꯥꯁꯤꯟꯅꯗ ꯂꯩꯔꯁꯤ ꯑꯩꯗꯤ ꯃꯥꯒꯤꯁꯦ ꯇꯧꯁꯤꯟꯅꯕꯗꯨ ꯃꯥꯟꯁꯤꯜꯂꯕꯅꯤ ꯃꯃꯤꯠꯇ ꯐꯤꯒ ꯄꯨꯟꯁꯤꯟꯅꯅ ꯀꯁꯨ ꯇꯧꯔꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯗꯤ ꯃꯥꯒꯤꯁꯦ ꯎꯔꯝꯗꯧ ꯃꯥꯜꯂꯤ ꯃꯃꯤꯠꯇꯤ ꯌꯥꯎꯗꯕꯅꯤꯍꯦ ꯑꯩ ꯎꯔꯦ ꯅꯣꯡꯃꯩꯅ ꯃꯥꯒꯤ ꯐꯤ ꯄꯨꯟꯕꯤꯕ ꯌꯥꯎꯈ꯭ꯔꯤ ꯑꯗꯨꯗ ꯎꯍꯧꯏ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨꯁꯨ ꯇꯧꯁꯤꯟꯅꯩ ꯑꯣꯏꯔꯝꯅꯤ ꯃꯤꯠ ꯌꯥꯎꯗꯕꯕꯨ ꯇꯧꯁꯤꯟꯅꯕ ꯑꯣꯏꯒꯗ꯭ꯔꯅꯦ ꯑꯣꯏꯔꯣꯏꯍꯦ ꯑꯁ ꯑꯗꯨ ꯑꯣꯏꯔꯁꯨ ꯌꯥꯔꯦꯍꯦ ꯅꯣꯏ ꯑꯅꯤꯁꯨ ꯑꯃꯁꯤꯁꯨ ꯃꯔꯩ ꯇꯧꯗꯣꯏ ꯇꯧ ꯂꯩ ꯃꯁꯛꯅꯦꯅ ꯄꯥꯏ ꯉꯝꯗꯕ ꯆꯔꯥꯡ ꯍꯦꯛ ꯃꯥꯜꯂꯗꯅ ꯏꯁ ꯅꯣꯏꯗꯤ ꯃꯃꯩ ꯌꯥꯎꯗꯕꯤ ꯆꯔꯥꯡ ꯃꯥꯜꯂꯤ ꯊꯥꯔꯤꯛ ꯊꯥꯅ ꯏꯆꯦ ꯍꯣꯏ ꯂꯩꯕ꯭ꯔꯣ ꯏꯆꯦ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯁꯤꯡꯁꯦ ꯑꯝꯇ ꯂꯩꯍꯧꯗ꯭ꯔꯦ ꯀꯣꯟꯁꯤ ꯑꯃꯇ ꯁꯣꯛꯄꯤꯌꯨ ꯃꯧ ꯑꯃꯅ ꯃꯤꯠ ꯇꯥꯡꯉꯦꯗꯅꯤ ꯄꯥꯈꯣꯟ ꯁꯤꯕꯗꯤ ꯂꯦꯞꯇꯦꯅꯦ ꯏꯆꯦ ꯏꯆꯦꯅ ꯇꯧꯗꯅ ꯑꯩꯁꯨ ꯍꯌꯦꯡꯗꯒꯤꯗꯤ ꯃꯤꯠ ꯇꯥꯡꯁꯤꯟꯅꯔꯅꯤ ꯑꯁ ꯑꯣꯟꯊꯣꯛꯅꯤ ꯀꯥꯏꯈ꯭ꯔꯦꯗ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯃꯤꯠ ꯇꯥꯡꯕꯤꯁꯦ ꯏꯀꯥꯏꯕꯒꯁꯨ ꯈꯪ ꯃꯥꯜꯂꯤ ꯑꯇꯩꯗꯨꯅ ꯌꯥꯔꯦꯍꯦ ꯅꯣꯏꯁꯨ ꯊꯥꯔꯤꯛ ꯊꯥ ꯅꯪꯁꯨ ꯅꯁꯥꯅ ꯃꯥꯔꯒꯅꯦ ꯏꯁꯤꯡ ꯁꯣꯛꯄꯗꯨ ꯈꯔ ꯇꯝꯃꯨ ꯑꯩꯈꯣꯏ ꯂꯩꯔꯝꯂꯕꯗꯤ ꯐꯩ ꯂꯩꯔꯝꯗꯕ ꯅꯨꯃꯤꯠꯇꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯅꯁꯥꯅ ꯊꯕꯛꯇꯣ ꯇꯧꯕ ꯇꯝꯃꯨꯀꯣ ꯍꯣꯏ ꯏꯆꯦ ꯃꯧꯁꯤꯡꯗꯨꯅ ꯊꯥꯔꯤꯛ ꯊꯥꯁꯦ ꯃꯃꯥꯡꯒꯤ ꯌꯨꯍꯥ ꯍꯥꯕꯗ ꯃꯀꯣꯛ ꯆꯥꯎꯕ ꯇꯣꯝꯊꯤꯟꯗꯣ ꯃꯗꯨꯗ ꯄꯤꯁꯤꯜꯂꯁꯤꯔ ꯈꯪꯗꯦ ꯊꯥꯔꯤꯛ ꯊꯥꯅ ꯍꯣꯏ ꯃꯥ ꯑꯩ ꯏꯁꯤꯡꯗ ꯇꯥꯔꯦ ꯑꯩ ꯏꯁꯤꯡꯗ ꯇꯥꯔꯦ ꯏꯆꯦ ꯑꯩ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯌꯣ ꯏꯁꯤꯡꯗ ꯇꯥꯔꯦ ꯃꯧ ꯑꯃꯅ ꯍꯩꯃꯥ ꯊꯥꯔꯤꯛ ꯊꯥꯁꯦ ꯏꯁꯤꯡꯗ ꯇꯥꯔ ꯃꯥꯜꯂꯦ ꯇꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯪꯉꯣꯏꯗꯧꯅꯒ ꯊꯥꯎꯔꯒ ꯂꯩꯌꯦꯃꯤ ꯅꯣꯏꯕꯣ ꯑꯃꯅ ꯑꯃꯨꯛ ꯑꯁꯤꯕꯨ ꯂꯧꯈꯠꯄꯤꯁꯦ ꯍꯥꯏꯔꯤꯔꯣ ꯂꯧꯈꯠꯂꯨꯅꯨ ꯃꯥꯏꯅ ꯉꯝꯅꯕ ꯀꯥꯖꯔꯛꯁꯅꯤ ꯊꯥꯔꯤꯛ ꯊꯥ ꯉꯝꯅꯕ ꯀꯥꯕ ꯇꯝꯃꯨ ꯉꯁꯤ ꯑꯩꯈꯣꯏ ꯂꯩꯔꯝꯕꯒꯤ ꯅꯪ ꯐꯔꯤꯅꯤ ꯑꯩꯈꯣꯏ ꯂꯩꯇꯕ ꯅꯨꯃꯤꯠꯇꯗꯤ ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯉꯝꯅꯕ ꯀꯥꯎ ꯍꯅꯨꯕ ꯑꯃꯅ ꯍꯩ ꯅꯨꯄꯤ ꯃꯆꯥꯁꯤ ꯏꯁꯤꯡꯗ ꯇꯥꯔꯤꯅꯤ ꯅꯣꯏꯕꯣ ꯃꯧꯁꯤꯡꯗꯨꯅ ꯃꯁꯤꯒꯤ ꯑꯍꯜꯁꯤꯅ ꯀꯗꯣꯝꯗꯩꯅꯣ ꯑꯃꯨꯛ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯇꯨꯔꯦꯜꯗ ꯃꯧ ꯌꯦꯡꯕ ꯂꯥꯛꯏ ꯑꯣꯏꯔꯝꯅꯤ ꯏꯕꯦꯝꯃ ꯈꯨꯔꯥꯒꯤ ꯈꯨꯠꯇ ꯌꯥꯜꯂꯨ ꯁꯤꯗ ꯁꯦ ꯏꯁꯤꯡ ꯂꯩꯔꯦ ꯍꯣꯏ ꯀꯟꯅ ꯄꯥꯏꯌꯨ ꯈꯨꯔꯥ ꯆꯤꯡꯈꯠꯀꯦꯀꯣ ꯏꯌꯥ ꯅꯪꯕꯨ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ꯭ꯔꯣ ꯅꯪ ꯃꯊꯟꯇ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯕꯗꯤ ꯌꯥꯔꯣꯏꯅꯦ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯈꯨꯔꯥ ꯏꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ ꯁꯟ ꯄꯨꯟꯕ ꯂꯥꯛꯄꯅꯤ ꯑꯩꯅ ꯎꯔꯝꯗ꯭ꯔꯕꯗꯤ ꯏꯆꯥ ꯀꯝꯗꯧꯔꯝꯒꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯃꯣꯏ ꯃꯌꯥꯝ ꯐꯤ ꯁꯨꯏꯔꯥ ꯃꯤꯋꯥ ꯉꯥꯡꯅꯩꯔꯥ ꯅꯠꯇꯦ ꯃꯣꯏꯁꯨ ꯎꯅ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯃꯤꯅꯦ ꯈꯨꯔꯥꯒꯤ ꯂꯃꯟꯁꯦ ꯅꯁꯥꯅ ꯃꯄꯣꯛꯁꯤꯃꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏꯀꯣ ꯀꯔꯤꯒꯤ ꯂꯃꯟꯅꯣꯅꯦ ꯏꯆꯥꯅꯨꯄꯤ ꯌꯥꯔꯦ ꯈꯨꯔꯥ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯂꯥꯎ ꯃꯧ ꯑꯃꯅ ꯈꯨꯔꯥ ꯃꯥꯗꯣ ꯂꯧꯒꯦ ꯂꯧꯁꯤꯟꯕꯤꯔꯣꯅꯦ ꯏꯅꯦꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯈꯨꯔꯥꯗꯤ ꯐꯅꯌꯥꯝꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯀꯔꯤ ꯅꯣꯏꯒꯤꯗꯨ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥ ꯅꯌꯥꯗꯨꯗ ꯁꯟ ꯄꯨꯅꯝ ꯎꯆꯨꯛꯁꯤꯅ ꯌꯨꯡꯁꯤꯜꯍꯧꯔꯣ ꯍꯥ ꯈꯨꯔꯥ ꯁꯥꯎꯕꯤꯔꯅꯨꯗ ꯃꯥꯒꯤꯁꯦ ꯈꯨꯔꯥꯗ ꯁꯨꯝ ꯂꯛꯅꯖꯔꯤꯅꯦ ꯈꯨꯔꯥꯁꯨ ꯅꯍꯥ ꯈꯔ ꯑꯣꯏꯕꯗꯨꯗ ꯍꯩ ꯂꯝꯇꯥ ꯊꯥꯡꯖꯒꯤ ꯕꯨꯠ ꯑꯁꯣꯏꯕꯤ ꯃꯥꯟꯕꯤꯁꯥ ꯅꯣꯏꯒꯤꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯣꯏ ꯂꯣꯏꯅ ꯄꯨꯊꯖꯕ ꯇꯥꯔꯦꯍꯦ ꯃꯧꯁꯤꯡꯗꯨꯅ ꯃꯁꯤꯒꯤ ꯑꯍꯜꯁꯦ ꯃꯇꯥꯝꯅꯤꯀꯣ ꯀꯟꯅ ꯆꯦꯜꯂꯧꯁꯤ ꯃꯧꯁꯤꯡꯗꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ ꯊꯥꯔꯤꯛ ꯊꯥꯗꯤ ꯏꯀꯥꯏꯕꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒ ꯄꯨꯟꯈꯤꯗꯨꯅ ꯁꯤꯔꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯄꯪꯆꯠꯇ ꯆꯠꯈꯤꯔꯝꯃꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂꯤ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯣꯡꯆꯠꯇꯨ ꯂꯦꯞꯄ ꯂꯩꯇꯦ ꯑꯃꯨꯛ ꯇꯨꯁꯤꯜꯂꯤ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯑꯃꯨꯛ ꯀꯞꯄꯤ ꯑꯗꯨꯕꯨ ꯆꯠꯄꯗꯤ ꯂꯦꯞꯇꯦ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯀꯣꯟꯕꯗꯗꯤ ꯊꯥꯔꯤꯛ ꯊꯥ ꯂꯣꯛꯀꯨꯝꯕ ꯑꯆꯧꯕ ꯂꯩꯀ꯭ꯔꯛ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯌꯦꯔꯨꯝꯒꯨꯝ ꯄꯣꯠꯁꯛ ꯑꯃꯗ ꯌꯩꯁꯤꯟꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯝꯃꯤ ꯌꯦꯔꯨꯝꯒꯨꯝꯂ ꯄꯣꯠꯁꯛ ꯑꯗꯨ ꯊꯥꯔꯤꯛ ꯊꯥꯅ ꯇꯥꯁꯤꯟꯕꯗꯒꯤ ꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯥꯎꯔꯕ ꯌꯦꯔꯨꯝ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯥꯟꯕ ꯁꯥ ꯃꯈꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ
Tharik Tha na miku khara gyan mangluraga amuk gyan tarakpada sa masa aduna Tharik Tha ki mamaida lek tuna leirami. Karino aigi maida lek libasiba hainadi hainadi aduga karaidano aina tasinduna on tharak liba mafamsina. Tharik Tha du amuk kapai. Karino aina suksi sijibasibo aiba kayam kaina wahamduna asumna thamkige haibano. Ima Baba toy anibu najagi tausi yengtuna leiba gamlibaro aibu lausinbiru lao ai yamna ware. Ai satkani aina sijri phabu satkani. Karino nang nanguna songkhatuna aigi maida pangleda liisibo se aina nangbu kari sano haibado udabanina khangchi adubu aigi isa pumbasiu aibu hatlaro ai siningmana loire. Tharik Tha mafam marang khangdana amuk chali amuk tusili amuk haugali magi matungda mamai sang masa adusu khongtuna duma inai. Tharik Tha masa soimana amuk chatpa ngamdana amuk tusili aduga yawan haugatuna amuk phami. Ai siningi ai sialo ai punsi se supam pamch ai siningi kari sanu nangbo ai hinakta sum leirami sibo nangsu ai hatpa gamjati ai hinakta changla anu karaida no musakra nangdi ai hi tampakta ka du noina tungkrabo oire tumu aina ai hi punsidagi lapthokna ba cheli aduga karino khangdaba saase ai hi tampakta oina tumhali noktaba ngamde ko helai nangi kumhaise tumu miku khara leiraga saadu mikap tholaktuna Tharik Tha ki tampakta yaugatuna satkre aduga masinda haisituna puraklaga Tharik Tha ki tampakta sum thamlami. Tharik Tha ngayak tumluraga mikap tholakpada karino ai ki tampakta leramlibasina ngasaidi ai ki tampakta sama tumhaudaine aduga hausikna haingakta o nangdi ai ki inakta kulli boire aina siningli nangnadi ai bu hinganingli nacha Pare nangi haisingse ai sarage aduga amu hinglaga yenglasi harauribra nangbo aina harise khangbrane yamna hawi nangna purokpa haisidi. Asumna tha humu Tharik Tha ga sa aduga saraba turelgumba manung aduda leiminaraba matungdadi Tharik Tha na karaida leikre ai itato oh nang sida leibro aidi nang leitrabrana pakhatlure kaidorage nangna pakongda khonglibudubo kai haino ai bap tadi nangi naroldo kai haiba kaino nang wangang ba hairabra haisibo haima ising ising hairo kadai nangdi kaidagi ising puraga laiba karaino karaidagi konoba nangna ising puraga laisibo thao hoi thaki ai ising thaki ko si nangsu thao aigi misina tanglamjabadi aigi taga thengnaramoi ko adubu ai haujikti ita nangse uningmuna loiri mit tangba udaba hoi ai karimta uba ngamdi adunane aina nangi namai parga chalido mamai aigi mamai. Asumna tha mapangi matungdadi sadu yamna sauri mirol phajana ngangli saduna aikoina lariba mafamsidagi kakhalaga amathakta kari lei haibada yingningkreda ibanina laribasigi mathakta aikoigumba taibami mayam ama lei ado nangbu kaidagi lakpano kari sanu haiba khangbro khangde aise malem asidagi natabro aigumba samata malem se leitabro aina gyan tarakpadadi ima nangkakta leirami aduna dangse aigi ima oiribu khanduna natungda ko ina sakhibani lonsisu imagi maroldo aigi irol oiribu khanduna aina yam thuna imana ngangba singdo aina khangnabu hotnakibani nang aigi sakpa phiba manarabdrabasu nangi imana aise masi pumba laiki kumhaini hoi aigidi nangse imasu ipasu pumnamakni ado ibani muthakta kasi aidi kamaina kagani mitsu udi aigi imaidi yalo aduga kasi nangbu ngamgadrani kaba ai
ꯀꯌꯥꯔꯛ ꯍꯟꯅ ꯀꯥꯔꯨꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯍꯣꯏꯒꯨꯝꯕ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯍꯥꯠꯀꯗꯧꯒꯦ ꯐꯥꯒꯗꯧꯒꯦ ꯍꯦꯛ ꯍꯦꯛ ꯇꯥꯟꯅꯔꯦ ꯑꯗꯨꯅ ꯑꯩ ꯊꯟꯗ ꯃꯊꯛꯇ ꯀꯥꯗꯨ ꯂꯩꯕꯗꯨ ꯉꯝꯗꯦ ꯃꯣꯏꯅ ꯑꯩꯕꯨ ꯀꯔꯤꯒꯤ ꯍꯥꯠꯇꯣꯛ ꯇꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯈꯪꯗꯦ ꯑꯗꯣ ꯏꯃꯥ ꯑꯩꯒꯤ ꯏꯃꯩꯁꯦ ꯌꯥꯝꯅ ꯀꯜꯂꯤ ꯆꯥꯎꯔꯕ ꯅꯨꯡꯖꯥꯎꯁꯨ ꯏꯃꯩꯁꯤꯅ ꯀꯟꯗꯨꯅ ꯊꯨꯒꯥꯏꯕ ꯉꯝꯃꯤ ꯑꯗꯨꯒ ꯏꯃꯥ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯁꯤꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯀꯟꯕ ꯎ ꯃꯌꯥꯝ ꯑꯃ ꯐꯨꯛꯄ ꯉꯝꯃꯤ ꯊꯥꯡꯕ ꯉꯝꯃꯤ ꯏꯃꯥꯁꯨ ꯊꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯒꯅꯦ ꯏꯃꯥ ꯑꯩꯒꯤ ꯏꯈꯣꯡ ꯑꯅꯤꯁꯦ ꯆꯍꯤ ꯑꯃ ꯂꯦꯞꯇꯨꯅ ꯆꯠꯂꯕꯁꯨ ꯆꯦꯜꯂꯕꯁꯨ ꯁꯨꯛꯋꯥ ꯋꯥꯔꯣꯏ ꯌꯥꯝꯅ ꯂꯤꯡꯏ ꯑꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄ ꯇꯥꯟꯅꯔꯛꯂꯤꯕ ꯃꯤꯁꯤꯡꯗꯣ ꯑꯩꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯠꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥ ꯅꯪꯒ ꯁꯛꯁꯨ ꯃꯥꯟꯅꯕꯅꯤꯅ ꯑꯩꯅ ꯀꯔꯤꯃꯇ ꯇꯧꯗꯕꯅꯤ ꯑꯗꯨꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯍꯥꯟꯅ ꯇꯥꯈꯣ ꯑꯗꯨꯒ 이반이 ꯃꯊꯛꯇ ꯀꯥꯔꯁꯤ ꯀꯔꯤ ꯋꯥꯅꯣ 이마 ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯋꯥꯔꯤ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯐꯕꯇ ꯄꯨꯝꯅꯃꯛ ꯑꯗꯨꯗꯤ ꯂꯤꯔꯣꯅꯦ 이마 ꯊꯥꯔꯤꯛ ꯊꯥꯅ ꯁꯥ ꯑꯗꯨꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯋꯥꯈꯜꯂꯣꯟ ꯆꯠꯅꯕꯤ ꯈꯨꯂꯩ ꯆꯥꯔꯩ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯁꯤꯡꯗꯨ ꯁꯥ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯂꯣꯏꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛ ꯊꯥꯕꯨ ꯆꯥꯎꯔꯕ ꯂꯣꯡꯅꯨꯡ ꯑꯗꯨꯗꯒꯤ ꯁꯥ ꯑꯗꯨꯒꯤ ꯃꯃꯩꯗ ꯌꯥꯜꯍꯟꯗꯨꯅ ꯃꯊꯛ ꯇꯥꯅ ꯀꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯊꯥꯔꯤꯛ ꯊꯥꯒꯤ ꯈꯨꯡꯒꯪ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯊꯥꯔꯤꯛ ꯊꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯒꯅꯨꯀꯣ ꯍꯣꯏ ꯑꯗꯣ ꯑꯩꯒꯤ ꯃꯤꯡ ꯑꯃ ꯊꯣꯜꯂꯨꯗꯅ ꯌꯥꯝꯅ ꯐꯖꯕ ꯑꯃꯃꯨꯛ ꯀꯧ ꯀꯩꯁꯨ ꯅꯠꯇꯕꯗꯅ ꯁꯨꯀꯧ ꯀꯧꯔꯛꯇꯦ ꯅꯪꯕꯨ ꯀꯔꯤ ꯀꯧꯍꯟꯅꯤꯡꯒꯦꯅꯦ ꯏꯃꯥ ꯑꯗꯨꯏꯗꯤ ꯏꯆꯥ ꯀꯧ ꯏꯆꯥ ꯍꯣꯏ ꯏꯆꯥ ꯍꯥꯏꯅ ꯀꯧꯔꯒꯦꯀꯣ ꯑꯗꯣ ꯏꯆꯥ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯡꯒꯪꯗꯨꯕꯨ ꯊꯤꯕ ꯐꯪꯒꯗ꯭ꯔꯣꯅꯦ ꯑꯩꯅ ꯃꯤꯠ ꯎꯔꯝꯂꯕꯗꯤ ꯂꯥꯏꯅ ꯐꯪꯒꯗꯕꯅꯤ ꯐꯪꯅꯤ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯏꯃꯥꯒꯤ ꯃꯤꯠꯇꯣ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ ꯍꯥ ꯀꯃꯥꯏꯅ ꯃꯤ ꯈꯔꯅ ꯀꯩꯅꯣ ꯃꯃꯤ ꯇꯥꯡꯕꯤ ꯅꯨꯄꯤꯁꯤꯅ ꯄꯨꯔꯛꯂꯤꯕ ꯁꯥꯁꯤꯕꯣ ꯃꯤ ꯑꯃꯅ ꯃꯁꯤꯕꯨ ꯍꯪꯀꯣꯛꯂꯣ ꯅꯠꯇ꯭ꯔꯒ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯄꯤꯔꯣ ꯑꯃꯅ ꯑꯃꯨꯛ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤꯁꯦ ꯃꯥꯒꯤ ꯃꯃꯩꯗ ꯄꯥꯏꯍꯟꯗꯨꯅ ꯂꯝꯕꯤ ꯇꯥꯛꯂꯤ ꯃꯥꯜꯂꯤꯅꯦ ꯑꯣ ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯃꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤꯗꯤ ꯃꯤ ꯑꯃꯅ ꯑꯃꯨꯛ ꯆꯪꯂꯒ ꯌꯦꯡꯉꯨꯁꯤꯔꯣ ꯆꯤꯛꯂꯣꯏꯗ꯭ꯔꯣ ꯃꯄꯨ ꯌꯥꯎꯔꯤꯁꯤꯗꯤ ꯁꯥꯗꯨꯅ ꯏꯃꯥ ꯑꯥꯗ ꯃꯤ ꯈꯔ ꯂꯩꯔꯤ ꯃꯣꯏꯗ ꯍꯪꯁꯤꯔꯥ ꯅꯪꯗꯤ ꯍꯪꯉꯨꯅꯨ ꯃꯤ ꯀꯤꯈꯤꯅꯤꯀꯣ ꯑꯩ ꯍꯪꯒꯦ ꯃꯤꯁꯤꯡꯗꯨꯅ ꯃꯣꯏ ꯑꯅꯤꯗꯤ ꯁꯣꯝꯗ ꯂꯥꯛꯏꯅꯦ ꯏꯕꯦꯝꯃ ꯁꯤꯕꯨ ꯀꯔꯤ ꯁꯥꯅꯣ ꯀꯥꯏꯗ ꯌꯣꯜꯍꯧꯒꯦ ꯏꯆꯥ ꯀꯧꯋꯣ ꯁꯥ ꯅꯠꯇꯤꯌꯦ ꯑꯗꯣ ꯏꯕꯨꯡꯁꯤꯡ ꯃꯇꯣꯜ ꯈꯨꯜꯗꯣ ꯁꯤꯗꯒꯤ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯌꯧꯗꯧꯕ ꯁꯥ ꯅꯠꯇꯦ ꯏꯆꯥ ꯀꯧꯏ ꯃꯃꯤꯠ ꯇꯥꯡꯕꯁꯤꯗ ꯁꯥꯒ ꯃꯤꯒ ꯑꯃꯠꯇ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ ꯏꯕꯦꯝꯃ ꯃꯇꯣꯟ ꯈꯨꯜꯗꯤ ꯌꯧꯔꯕꯒꯨꯝꯕꯅꯤ ꯇꯨ ꯑꯥꯗ ꯃꯥꯡꯗ ꯎꯔꯤꯕ ꯈꯨꯜꯁꯤꯅꯤ ꯑꯃꯅ ꯃꯃꯤꯠ ꯇꯥꯡꯕꯁꯤꯗ ꯈꯨꯜ ꯇꯥꯗꯤ ꯎꯔꯝꯃꯅꯤ ꯏꯕꯦꯝꯃ ꯆꯨꯝꯅ ꯑꯗꯨꯝ ꯆꯠꯂꯣ ꯑꯗꯨꯒ ꯌꯧꯔꯅꯤ ꯑꯗꯣ ꯅꯪꯒꯤ ꯁꯥꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯃꯆꯥꯒ ꯂꯩꯍꯧꯔꯤꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯈꯥꯏꯕꯤꯌꯨꯕ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯤ ꯏꯃꯥ ꯋꯥ ꯉꯥꯡꯒꯅꯨ ꯏꯆꯥ ꯀꯩꯅꯣ ꯁꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩꯔꯣ ꯅꯪꯒꯤꯁꯦ ꯍꯥ ꯅꯪꯒꯤ ꯁꯥꯁꯤ ꯃꯔꯣꯟ ꯊꯣꯛꯄ꯭ꯔꯣ 이보 ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯌꯥꯝꯅ ꯊꯥꯖꯗꯤ ꯁꯤꯒꯤ ꯁꯥꯁꯤ ꯀꯔꯤ ꯁꯥꯅꯣꯁꯨ ꯈꯪꯗꯦ ꯄꯥꯝꯕꯅꯁꯨ ꯂꯣꯏꯔꯦ ꯍꯥꯎꯗꯧꯁꯨ ꯌꯥꯝ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯃꯃꯤꯠꯁꯨ ꯇꯥꯡꯉꯤ ꯃꯨꯜꯂꯁꯤꯔꯣ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤꯁꯦ ꯃꯃꯤꯠ ꯇꯥꯡꯉꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯥꯁꯤꯒꯤ ꯃꯃꯩ ꯄꯥꯏꯔꯒ ꯀꯟꯅ ꯆꯠꯈ꯭ꯔꯦꯅꯦ ꯐꯥꯔꯁꯤ ꯐꯥꯕꯅ ꯐꯔꯅꯤ ꯑꯗꯨꯅ ꯐꯅꯤꯕ ꯆꯥꯗ꯭ꯔꯕꯁꯨ ꯌꯣꯜꯂꯕꯗꯤ ꯁꯅꯥ ꯐꯅꯌꯥꯝꯗꯤ ꯐꯪꯏ ꯁꯥꯗꯨꯅ ꯏꯃꯥ ꯃꯣꯏꯁꯤꯡꯁꯦ ꯑꯩ ꯐꯥꯔꯒ ꯌꯣꯟꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯏꯆꯥ ꯀꯟꯅ ꯆꯠꯁꯤ ꯃꯣꯏꯁꯦ ꯐꯠꯇꯕ ꯃꯤ ꯃꯥꯜꯂꯦ ꯃꯤꯁꯤꯡꯗꯨꯅ ꯉꯥꯏꯈꯣ ꯏꯕꯦꯝꯃ ꯑꯩ ꯂꯝꯕꯤ ꯇꯥꯛꯀꯦ ꯐꯪ ꯆꯩ ꯄꯥꯏꯌꯣ ꯁꯥꯁꯦ ꯐꯖꯅ ꯐꯥꯕ ꯌꯥꯗ꯭ꯔꯕꯗꯤ ꯐꯨꯔꯒ ꯐꯥꯁꯤ ꯁꯥꯗꯨꯅ ꯏꯃꯥ ꯃꯣꯏꯁꯦ 이반이ꯕꯨ ꯐꯥꯅꯕ ꯇꯥꯟꯅꯔꯦ ꯆꯦꯟꯁꯤ ꯍꯥꯏꯔꯣ ꯃꯣꯏꯁꯤꯗꯤ ꯑꯩ ꯐꯨꯅꯅꯕ ꯆꯩꯒꯁꯨ ꯄꯥꯏꯈ꯭ꯔꯦ ꯆꯩꯇꯨꯞꯅꯦ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯁꯤꯔꯨꯕꯗꯤ ꯏꯆꯥꯅ ꯑꯄꯥꯝꯕ ꯇꯧꯔꯨꯍꯦ ꯍꯣꯏ ꯏꯃꯥ ꯐꯠꯇꯕ ꯃꯤ ꯋꯥꯔꯛꯄꯕꯨ ꯀꯩꯗꯧꯋꯦꯒꯦ ꯏꯃꯩꯁꯤꯅ ꯍꯦꯛꯇ ꯀꯜꯂꯒꯦꯍꯦ ꯃꯤꯁꯤꯡꯗꯨꯅ ꯀꯣꯏꯁꯤꯜꯂꯨꯍꯦ ꯑꯥꯏ ꯗꯞꯀꯁꯨ ꯇꯧꯏꯅꯦ ꯃꯁꯤꯒꯤ ꯁꯥ ꯃꯆꯥꯁꯦ ꯃꯁꯛꯅꯦꯅ ꯒꯨꯝꯚꯤꯔꯕꯨ ꯃꯥꯜꯂꯤꯅꯦ ꯑꯃꯅ ꯑꯃꯨꯛ ꯅꯨꯃꯤꯠ ꯌꯨꯡꯕꯤ ꯃꯄꯤ ꯑꯣꯏꯗꯣꯏꯅꯤ ꯑꯃꯅꯁꯨ ꯍꯥꯏꯔꯛꯏ ꯅꯠꯇꯦꯍꯦ ꯍꯥꯡꯀꯣꯛꯅꯤ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯐꯥꯔꯣꯅꯦ ꯆꯣꯡꯁꯤꯜꯂꯣꯅꯦ
ꯁꯥꯗꯨꯅ ꯐꯥꯔꯨ ꯂꯥꯛꯑꯣꯍꯦ ꯏꯃꯩꯁꯤꯗ ꯀꯟꯊꯠꯀꯦ ꯃꯤ ꯑꯃꯅ ꯑꯌꯣ ꯏꯃꯥ ꯅꯥꯏ ꯅꯥꯏ ꯑꯁ ꯑꯩ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯀꯔꯤꯅꯣ ꯁꯤꯕꯣ ꯑꯇꯩꯗꯨꯅ ꯁꯤꯗꯤ ꯆꯩꯅ ꯀꯜꯂꯨꯍꯦ ꯁꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯜꯂꯨꯍꯦ ꯃꯤꯁꯤꯡꯗꯨꯅ ꯑꯌꯣ ꯏꯃꯥ ꯆꯩꯒ ꯂꯣꯏꯇꯦ ꯑꯌꯣ ꯏꯃꯥ ꯑꯁ ꯁꯥꯗꯨꯅ ꯃꯤꯁꯤꯡꯗꯨ ꯇꯥꯅ ꯃꯃꯩꯗꯨꯅ ꯐꯨꯊꯔꯝꯃꯤ ꯃꯤꯁꯤꯡꯗꯨ ꯅꯥꯃꯟꯗꯅ ꯀꯞꯄꯗꯨ ꯑꯅꯛꯄꯗ ꯂꯩꯕ ꯈꯨꯜꯂꯩꯀꯥꯏ ꯄꯨꯝꯕꯁꯨ ꯇꯥꯔꯝꯃꯤ ꯃꯤꯁꯤꯡꯗꯨ ꯐꯨꯔꯝꯂꯒ ꯊꯥꯔꯤꯛꯊꯥꯒ ꯁꯥꯗꯨꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯨꯜ ꯈꯨꯗꯤꯡꯗ ꯊꯥꯔꯤꯛꯊꯥꯒ ꯁꯥꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯉꯛꯇ ꯉꯥꯏꯈ꯭ꯔꯦ ꯈꯔ ꯑꯃꯅ ꯊꯥꯔꯤꯛꯊꯥꯕꯨ ꯌꯥꯝ ꯊꯤꯅ ꯅꯣꯛꯅꯕ ꯀꯔꯦꯝꯅꯕ ꯍꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯗꯨꯅ ꯑꯎ ꯃꯤꯁꯤꯡꯅ ꯀꯜꯂꯛꯄ ꯄꯥꯝꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯐꯥꯅꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯅꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯀꯣꯅꯨꯡ ꯌꯧꯈꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯝꯃꯤ ꯅꯤꯡꯊꯧꯅ ꯀꯔꯤ ꯍꯥꯏꯕ ꯑꯉꯥꯡꯁꯥ ꯁꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯤꯔꯣꯜ ꯂꯣꯟꯕ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯦꯡꯕꯅꯤꯅꯦ ꯏꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯁꯦ ꯌꯥ ꯂꯥꯡꯅꯔꯕꯅꯤꯅꯦ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤꯗꯨꯅ ꯌꯣꯛꯄꯅꯤ ꯍꯥꯏ ꯃꯥꯒꯤ ꯃꯆꯥꯅꯤꯁꯨ ꯍꯥꯏ ꯁꯥꯗꯨꯅ ꯏꯃꯥꯅ ꯀꯧꯏ ꯅꯨꯄꯤꯗꯨꯅꯁꯨ ꯏꯆꯥ ꯀꯧꯏꯅꯁꯨ ꯍꯥꯏ ꯃꯣꯏꯗꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇꯁꯨ ꯇꯥꯗꯦ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗꯤ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯅꯣꯏ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ ꯑꯗꯨꯒ ꯅꯃꯤꯠꯅ ꯅꯅꯥꯅ ꯇꯥꯔꯒ ꯎꯔꯒ ꯂꯥꯛꯑꯣ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯍꯣꯏ ꯏꯅꯤꯡꯊꯧ ꯄꯥꯎ ꯑꯁꯤꯅ ꯑꯁꯦꯡꯕ ꯁꯨꯝ ꯑꯣꯏꯔꯝꯂꯕꯗꯤ ꯅꯨꯄꯤꯗꯨꯗ ꯁꯅꯥ ꯈꯔ ꯄꯤꯔꯒ ꯁꯥ ꯑꯗꯣ ꯑꯩꯅ ꯂꯧꯕ ꯇꯥꯏꯗꯅ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯅꯤꯡꯊꯧꯅꯣ ꯈꯪꯗꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯥ ꯂꯥꯡꯅꯔꯁꯤ ꯐꯥꯎꯕ ꯀꯩꯝꯇ ꯇꯥꯗ ꯂꯩꯌꯦꯃꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯔꯕ ꯐꯥꯎꯕ ꯁꯨꯛꯊꯥ ꯊꯥꯖꯗꯦꯅꯦ ꯑꯩ ꯍꯥꯏꯖꯧꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯅꯤꯡꯊꯧ ꯑꯣꯏꯗꯣꯏꯕ ꯃꯤ ꯅꯠꯇꯦ ꯈꯣꯡꯕꯥꯟ ꯂꯨꯄꯥꯟꯗ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯒ ꯉꯥꯄ꯭ꯔꯨꯝ ꯐꯥꯔꯒ ꯂꯩꯗꯧ ꯃꯤꯅꯤ ꯑꯗꯨꯒ ꯀꯃꯥꯏꯅ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯔꯨꯔꯒ ꯏꯄꯥ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯥꯟꯅꯗꯦ ꯈꯔ ꯀꯟꯅ ꯊꯧꯁꯤ ꯁꯥꯗꯣ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯍꯣꯏ ꯁꯥꯅꯕꯨ ꯃꯤꯔꯣꯜ ꯐꯖꯅ ꯉꯥꯡꯉꯦ ꯍꯥꯏꯕꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯈꯪꯌꯦꯡ ꯌꯦꯡꯅꯤꯡꯉꯩꯁꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯥ ꯑꯗꯨ ꯌꯦꯡꯂꯨꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯗꯨꯗꯤ ꯑꯗꯨ ꯅꯣꯏꯕꯨ ꯁꯥꯗꯨꯅ ꯋꯥ ꯉꯥꯡꯕꯗꯨ ꯇꯥꯔꯛꯄ꯭ꯔꯅꯦ ꯇꯥꯔꯛꯏ ꯅꯤꯡꯊꯧ ꯍꯩ ꯉꯥꯏꯈꯣ ꯀꯃꯥꯏꯅꯒ ꯍꯥꯏꯔꯛꯏ ꯁꯥꯗꯨꯅ ꯀꯃꯥꯏ ꯍꯥꯏꯔꯛꯏꯅꯣꯃꯤ ꯑꯗꯨꯕꯨꯔꯣ ꯅꯤꯡꯊꯧ ꯅꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯑꯐꯕ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨꯅ ꯅꯣꯏꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯛꯄ꯭ꯔꯅꯦ ꯑꯗꯨꯗꯤ ꯃꯤꯔꯣꯜ ꯉꯥꯡꯕꯗ ꯅꯠꯇꯅ ꯌꯥꯝꯅ ꯁꯤꯡꯉꯤ ꯑꯆꯨꯝ ꯋꯥꯁꯨ ꯉꯥꯡꯉꯤꯅꯤ ꯃꯗꯨꯒꯤ ꯁꯥꯗꯣ ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨ ꯀꯩ ꯅꯤꯡꯊꯧ ꯋꯥ ꯑꯇꯩꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯀꯔꯤ ꯋꯥꯅꯣ ꯏꯅꯤꯡꯊꯧꯁꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯂꯝꯒꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯅꯤꯡꯊꯧꯅ ꯇꯥꯞ ꯑꯣꯛꯇꯨꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥ ꯃꯈꯥ ꯍꯦꯛ ꯇꯥꯕꯗ ꯅꯔꯩ ꯀꯛꯀꯅꯤ ꯑꯩ ꯂꯥꯟꯖꯔꯦ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯁꯥꯗꯨꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯗꯨ ꯈꯛꯇ ꯇꯝꯖꯕꯅꯤ ꯏꯅꯤꯡꯊꯧꯁꯦ ꯍꯨꯔꯥꯟꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯤꯒꯤ ꯅꯨꯄꯤ ꯐꯖꯕꯁꯨ ꯎꯕ ꯌꯥꯔꯝꯂꯣꯏ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯕꯅ ꯍꯨꯏꯒꯨꯝꯅ ꯃꯇꯤꯟ ꯑꯔ ꯇꯥꯔꯝꯒꯅꯤꯅ ꯁꯥꯗꯨꯅ ꯍꯥꯏ ꯑꯗꯨꯒꯤ ꯑꯩ ꯏꯅꯤꯡꯊꯧꯗ ꯇꯝꯖꯗ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯃꯗꯤ ꯏꯅꯤꯡꯊꯧ ꯑꯩ ꯇꯝꯖꯗ꯭ꯔꯕꯅꯤ ꯁꯥꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯏꯀꯣ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯍꯥꯏꯔꯛꯏ ꯃꯣꯏꯁꯨ ꯂꯣꯏ ꯇꯥꯍꯧꯕꯅꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ ꯇꯥꯍꯧꯕ ꯅꯣꯏ ꯑꯩꯅ ꯍꯥꯠꯄ ꯇꯥꯔꯤꯗꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯇꯥꯔꯤꯗꯣ ꯁꯥꯗꯨ ꯌꯦꯡꯕ ꯂꯥꯛꯄ ꯃꯤ ꯃꯌꯥꯝ ꯑꯃꯁꯨꯅꯤ ꯃꯣꯏꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯔꯦ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠꯁꯦ ꯁꯥꯗꯨꯅ ꯍꯦꯛ ꯄꯨꯝꯊꯤ ꯊꯤꯍꯜꯂꯤꯗ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏ ꯆꯠꯂꯣ ꯁꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛ ꯆꯠꯂꯣ ꯍꯣꯏ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯐꯥꯔꯧꯀꯣ ꯀꯃꯥꯏꯅ ꯇꯧꯕ ꯁꯥꯅꯣꯅꯦ ꯑꯩꯒꯤ ꯐꯠꯇꯕ ꯂꯝꯆꯠꯄꯨ ꯑꯁꯨꯛ ꯆꯨꯝꯅ ꯂꯥꯏꯐꯥꯎꯒꯨꯝꯅ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯗꯨꯒꯤ ꯁꯥꯗꯣ ꯑꯃꯥꯏꯕꯤꯅ ꯑꯣꯟꯕ ꯁꯥꯕꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯊꯥꯔꯤꯛꯊꯥꯅ ꯏꯆꯥ ꯏꯕꯥꯅꯤ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯂꯩꯐꯝꯗꯨꯗꯒꯤ ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ ꯅꯨꯡꯉꯥꯏ ꯑꯗꯨꯕꯨ ꯏꯆꯥ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦꯅꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯀꯤꯔꯤꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯑꯩꯕꯨ ꯃꯤ ꯇꯥꯔꯤꯕ
ꯐꯠꯇꯕ ꯃꯤꯁꯤꯡꯁꯤꯒꯤꯔꯣ? ꯍꯣꯏ ꯏꯆꯥ, ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯇꯥꯕꯗ ꯋꯥꯔꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡꯁꯦ ꯑꯩ ꯇꯥꯕꯗ ꯌꯥꯝꯅ ꯋꯥꯏ ꯏꯆꯥ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯤ ꯃꯧ ꯈꯔ ꯂꯥꯛꯏ, ꯑꯗꯨꯒ ꯂꯥꯟꯃꯤꯁꯤꯡꯗꯨꯁꯨ ꯂꯥꯛꯏ꯫ ꯃꯧꯁꯤꯡꯗꯨꯅ, ꯍꯥꯏ ꯊꯥꯔꯤꯛꯊꯥ, ꯅꯪ ꯈꯨꯜꯁꯤ ꯂꯩꯕ ꯌꯥꯔꯣꯏ. ꯅꯪ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯤꯒꯤ ꯃꯤꯡꯆꯠꯁꯦ ꯅꯪꯅ ꯄꯨꯝ ꯊꯤꯍꯜꯂꯦ, ꯑꯗꯨꯅ ꯅꯪ ꯂꯩꯕ ꯌꯥꯔꯣꯏ. ꯑꯩꯅ ꯈꯨꯜ ꯑꯁꯤꯒꯤ ꯀꯔꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯒꯦꯅꯦ ꯏꯆꯦ? ꯑꯗꯨꯒ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜ ꯑꯁꯦ ꯑꯩꯒꯤꯅꯤ, ꯑꯩꯒꯤ ꯏꯃꯥꯒ ꯏꯄꯥꯒꯅ ꯊꯝꯕꯤꯔꯝꯕ. ꯃꯁꯤꯜ ꯑꯁꯦ ꯑꯩꯈꯣꯏꯗꯒ ꯈꯨꯝꯃꯤꯅꯦ. ꯑꯩꯅ ꯀꯔꯤ ꯃꯤꯡꯆꯠ ꯊꯤꯍꯜꯂꯒꯦ ꯀꯥꯏꯅꯒ? ꯅꯪꯅ ꯅꯨꯄꯥꯁꯨ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯤ ꯄꯣꯛꯀꯗꯕꯗ ꯃꯁꯛ ꯊꯤꯕ ꯁꯥꯁꯤ ꯑꯣꯏꯅ ꯄꯣꯛꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯦ ꯁꯥ ꯄꯣꯛꯄꯤ ꯍꯤꯡꯆꯥꯕꯤ, ꯍꯦꯔꯥ ꯀꯔꯤ ꯃꯤꯡꯆꯠ ꯊꯤꯍꯟꯈ꯭ꯔꯒꯦ ꯀꯥꯏꯅꯒ? ꯁꯥꯗꯨꯅ, ꯏꯃꯥ, ꯃꯣꯏꯁꯦ ꯐꯨꯕ ꯌꯥꯔꯗꯤ ꯐꯨꯔꯒꯦ. ꯌꯥꯗꯦ ꯌꯥꯗꯦ, ꯃꯗꯨ ꯌꯥꯗꯦꯀꯣ. ꯏꯁ, ꯑꯩꯈꯣꯏ ꯐꯨꯒꯦ ꯀꯥꯏꯅ? ꯃꯆꯥꯁꯤꯁꯨ ꯃꯆꯥ ꯑꯃꯅꯤ ꯀꯥꯏꯅꯒ ꯃꯃꯥ ꯁꯣꯛꯄꯗ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ. ꯂꯥꯟꯃꯤꯁꯤꯡꯅ, ꯅꯨꯄꯤ ꯇꯣꯏꯍꯟꯗꯣ, ꯁꯥ ꯐꯥꯒꯦ. ꯍꯩ ꯃꯤꯇꯥꯡꯕꯤ, ꯅꯪꯒꯤ ꯁꯥꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯂꯥꯛꯑꯣꯏ, ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯁꯥꯁꯦ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦꯀꯣ. ꯌꯥꯗꯦ ꯌꯥꯗꯦ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯑꯉꯝꯕ ꯁꯥ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ. ꯑꯩꯈꯣꯏꯅꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯆꯠꯆꯈ꯭ꯔꯒꯦ. ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯗꯤ ꯐꯥꯕꯤꯒꯅꯨ. ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯌꯥꯔꯗ꯭ꯔꯅꯦ? ꯍꯩ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ, ꯁꯥꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯔꯗꯕꯅꯤ. ꯅꯨꯄꯤꯁꯤꯡꯗꯨꯅ, ꯄꯨꯈ꯭ꯔꯣ ꯄꯨꯈ꯭ꯔꯣ ꯄꯨꯈ꯭ꯔꯣ. ꯁꯥꯗꯨꯅ, ꯏꯃꯥ, ꯅꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯁꯤꯗꯤ ꯁꯨꯃꯥꯏ ꯂꯣꯏ ꯐꯠꯇꯕ꯭ꯔꯣ? ꯅꯨꯄꯤꯁꯤꯡꯅ, ꯃꯁꯤꯒꯤ ꯁꯥꯁꯦ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯋꯥ ꯉꯥꯡꯕ ꯍꯩꯅꯤꯍꯦ, ꯄꯨꯔꯥ ꯃꯃꯥꯅꯤꯅꯦ. ꯂꯥꯟꯃꯤꯁꯤꯡꯅ, ꯀꯔꯤꯅꯣ ꯃꯤꯌꯥꯝꯁꯤꯅ ꯀꯨꯝꯍꯩ ꯌꯦꯡꯕꯗꯧ ꯌꯦꯡꯅꯔꯤꯕꯁꯤꯅ? ꯍꯅꯨꯕꯤ ꯑꯃꯅ, ꯅꯣꯏꯁꯦ ꯑꯣꯟꯊꯣꯛꯅ ꯐꯠꯇꯦꯗꯀꯣ. ꯃꯃꯤꯠ ꯇꯥꯡꯖꯔꯤꯕꯤ ꯃꯥꯕꯨ ꯁꯦꯟꯅꯖꯅꯕ ꯍꯥꯏꯗꯅ ꯂꯣꯏꯕ ꯁꯥꯕꯨ, ꯁꯥ ꯑꯣꯏꯒꯦꯔꯥ ꯇꯤꯟꯕꯨ ꯑꯣꯏꯒꯦꯔꯥ, ꯃꯤꯗꯒꯤ ꯍꯦꯟꯅ ꯃꯥꯅ ꯍꯦꯟꯅ ꯐꯕ ꯊꯋꯥꯏ ꯄꯥꯟꯕ ꯑꯃ ꯃꯃꯤꯠ ꯇꯥꯡꯂꯕꯤ ꯊꯥꯔꯤꯛꯊꯥꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯤꯕꯁꯦ ꯐꯩ ꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯣꯏꯅ ꯃꯣꯏ ꯑꯅꯤꯁꯦ ꯂꯥꯞꯅꯍꯟꯒꯦꯅ ꯇꯧꯔꯤꯕꯅꯣ? ꯃꯧ ꯑꯃꯅ, ꯏꯅꯦ ꯍꯩꯄꯥ ꯁꯥꯔꯛꯀꯅꯨ. ꯊꯥꯔꯤꯛꯊꯥꯁꯦ ꯑꯐꯕ ꯅꯨꯄꯤ ꯅꯠꯇꯤꯌꯦ. ꯁꯥꯕꯨ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯄꯤ ꯉꯝꯕꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯑꯃꯅꯤ. ꯃꯥꯅ ꯈꯨꯜꯁꯤ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯑꯃꯠꯇ ꯗꯥꯎ ꯌꯥꯔꯣꯏ, ꯅꯨꯡꯉꯥꯏꯕ ꯉꯝꯂꯣꯏ. ꯅꯣꯏꯅ ꯈꯨꯜ ꯑꯁꯤ ꯂꯩꯕꯗꯤ ꯈꯨꯜꯁꯦ ꯗꯥꯎ ꯌꯥꯈ꯭ꯔꯕꯣ? ꯗꯥꯎ ꯌꯥꯍꯟꯗ꯭ꯔꯤꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕꯤ, ꯁꯨꯅꯤꯡꯗꯕꯤ, ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯅꯣꯏ ꯂꯩꯕꯗꯒꯤꯅꯤꯅꯦ. ꯃꯧꯁꯤꯡꯗꯨꯅ, ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯗꯥꯎ ꯌꯥꯗꯕꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯀꯥꯏꯅ? ꯍꯅꯨꯕꯤꯅ. ꯂꯥꯟꯃꯤꯁꯤꯡꯗꯨꯅ, ꯇꯥꯅꯤꯡꯗꯦꯅꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯁꯥ ꯐꯥꯒꯦ. ꯊꯥꯔꯤꯛꯊꯥꯅ, ꯏꯆꯥ, ꯑꯩꯅ ꯃꯤꯇꯥꯡꯕꯤ ꯑꯣꯏꯔꯨꯕꯅ ꯑꯩꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯇꯧꯔꯤꯁꯦ. ꯍꯤꯔꯩꯃ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯕꯤꯌꯨ. ꯅꯆꯥ ꯊꯕꯛ ꯇꯧꯒꯦ. ꯐꯠꯇꯕ ꯃꯤꯗꯤ ꯋꯥꯔꯛꯄꯗ ꯂꯥꯏꯅ ꯁꯥꯎꯗꯦꯅ ꯏꯃꯥꯅ ꯍꯥꯏꯗꯥꯏꯅꯦ. ꯑꯗꯨꯅ ꯉꯁꯤꯗꯤ ꯐꯠꯇꯕ ꯃꯤ ꯋꯥꯔꯛꯀꯦꯍꯦ. ꯂꯥꯟꯃꯤꯁꯤꯡꯅ, ꯀꯔꯤꯅꯣ ꯁꯥꯁꯤꯒꯤ ꯃꯑꯣꯡꯁꯦ? ꯏꯌꯥ, ꯃꯌꯥꯒꯤ ꯍꯤꯒꯠꯇꯅ ꯐꯟ ꯐꯟꯒ ꯆꯣꯡꯉꯤꯅꯤꯍꯦ. ꯃꯁꯤ ꯆꯣꯡꯁꯤꯜꯂꯒ ꯍꯦꯛꯇ ꯅꯝꯂꯒꯦꯗ. ꯁꯥꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯥꯟꯅꯗꯅ ꯃꯃꯩꯅ ꯀꯟꯗꯅ ꯄꯥꯏꯔꯒ ꯁꯣꯔꯣ ꯁꯣꯔꯣ ꯈꯔ ꯆꯤꯡ ꯇꯧꯗꯨꯅ ꯇꯞ ꯇꯥꯈꯩ ꯐꯨꯗꯠꯂꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯧꯁꯤꯡꯗꯨ ꯀꯤꯕꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ. ꯑꯗꯨꯒ ꯊꯥꯔꯤꯛꯊꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯤꯁꯤꯡꯅ ꯀꯂꯛ ꯑꯃꯨꯛ ꯄꯦꯟꯅ ꯌꯦꯡꯅꯩ. ꯂꯥꯟꯃꯤꯁꯤꯡꯗꯨ ꯈꯔ ꯑꯃꯗꯤ ꯆꯦꯟꯈꯤꯗꯨꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯨꯛ ꯇꯝꯂꯝꯃꯤ. ꯀꯔꯤ ꯍꯥꯏꯕ? ꯁꯥꯗꯨꯅ ꯅꯣꯏꯗ ꯇꯥꯟꯅꯗꯨꯅ ꯐꯨꯔꯛꯏ ꯍꯥꯏꯕ? ꯋꯥꯔꯤꯁꯦ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯤ. ꯑꯗꯨꯗ ꯅꯠꯇꯅ ꯁꯥꯗꯣ ꯑꯩꯅ ꯄꯥꯝꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯤ. ꯍꯥꯏ, ꯅꯣꯏ ꯀꯌꯥꯅꯣ ꯁꯥꯗꯨꯅ ꯐꯨꯔꯛꯂꯤꯕꯁꯦ? ꯑꯩꯈꯣꯏ 30ꯃꯨꯛꯅꯤ ꯏꯅꯤꯡꯊꯧ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯣꯏ 100 ꯑꯗꯨꯒ ꯁꯥꯗꯨ ꯐꯥꯔꯒ ꯄꯨꯔꯛꯎ. ꯍꯣꯏ ꯅꯤꯡꯊꯧ. ꯁꯥ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯕ ꯕꯨꯗꯨꯁꯤꯡꯁꯤꯗꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ, ꯁꯥꯗꯨ ꯐꯥꯔꯛꯂꯕ꯭ꯔꯥ? ꯀꯗꯥꯏꯗꯩꯅꯣꯗ ꯅꯤꯡꯊꯧ. ꯑꯩꯈꯣꯏ 100ꯅ ꯁꯥꯗꯣ ꯐꯥꯕ ꯆꯠꯄꯗꯣ ꯑꯩꯈꯣꯏ 5 ꯈꯛꯇꯪ ꯆꯦꯟꯕ ꯉꯝꯍꯧꯏ. ꯑꯇꯩ ꯃꯣꯏ ꯃꯌꯥꯝꯗꯤ ꯀꯞꯄ ꯂꯩꯍꯧꯕꯅꯤ ꯅꯤꯡꯊꯧ. ꯁꯥꯗꯣ ꯏꯔꯥꯏ ꯂꯥꯏꯅꯗꯤ ꯈꯟꯒꯨꯝꯁꯤ ꯅꯤꯡꯊꯧ, ꯄꯨꯔꯥ ꯃꯇꯥ ꯑꯃꯅꯤ. ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ. ꯃꯇꯥ ꯑꯃꯅꯤ ꯀꯥꯏꯅ ꯆꯠꯂꯣ. ꯂꯥꯟꯃꯤ 200 ꯑꯃꯒ ꯄꯨꯔꯒ ꯑꯃꯨꯛ ꯆꯠꯂꯣ. ꯑꯗꯨꯒ ꯁꯥꯗꯣ ꯐꯥꯔꯒ ꯄꯨꯔꯛꯎ. ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯁꯨꯝ ꯊꯥꯔꯝꯃꯤ.
Halakpana moi mari mangadang asum hale adusu soklaga kona thangduda sadu oina konuda laklami saduna kadai ningthau kadai he ningthau nang kai de lei nangna laimi sum tharak nang la pus lakta kai legi ningthau nangbo ningthau na kana na khunjel se ondok na hau khideda saduna o khunjel si somlom dagi tai ne adudi ningthau si somda lei boire ningthau ondok na mi usiti he narai du thang sina hoi ma kai du sibo tiklak kai du he lalmisa noibu kai lege noibu laung he shama ko nu changaga ai sik tawrene shaduna sakta asiga kina kigeliba aduga su ai phaba thare ni kaina jingal ningthau jingano ngasidi ningthau maril tengi he mirol ngango sa haibudu nangoire sidi asengki su wangangi dina ai lalmi singsina karai lekhrablo amata ujibu sibo nangi pangdu lalmi singdo nang amata uroine aina loina phuduna loina sengkhrabani ne haujikna ningthau nangi tanza oirine saduna ningthau du tap thakai phudatlammi ningthau bu kanbina ba konung aduda mi kana su uramdi aduna ningthau du saduna mapi marol phawba sigaiduna phutharammi ningthau du namitudagi tharik thaga sadugada miyoi kanamtana thina tawba ayetba piba yaroi haina lauthoklammi sida natana tharik thagi yum phajaba masu ningthauna sabirami adon haujikti ningthau su gyan tare khulgi mi singsu loina gyan tare saduna ima haujikti ima na wabagi mathau tatre ima bu yengsin binaba mi mayam ma leire aduna ni ima ai haujik ima ge mit udabada unanaba hidak thiba chalukige ima aina halakri phawba yumsida lengda leiramuko karaidunu icha nana chatlibuduba imagi mit unanaba hidak thibani ma as kamdawne egi isa side agi phaba ngamlaridaba misigi hidakbu kadaidagino mana thirugadobibisiba sado tharik thana khamba yadana chatkirami sado chakhibaga pukchil tappa thamoi sengba kana leijadraba pakhang amaga tharik thaga thengnarami nupadun tharik thabu he uba mikupta nungsikhiduna tharik thabu yengsinbirami thabak khudingdasu nupaduna tharik thagi mateng pangbirami asumna chahi mangagi matungda saadu makuta kona mapaiduna halaklami matamdudadi pakhang aduga tharik thagasu nungsinaduna leiramne saduna ima nacha halakle ima icha nang hale haiba kadaino isa mukta konge oh isa leitabada ima yamna wareni cha ma waganu tu payune masi kai male masi imagi mitang phana ba hidak ni ma asengbaro isa na harib wasibo asengmani aina imagi mitang mo do phaladabani adurabadi miyama isa ga khana hange ko kana noima tharik thaga nungsinaba nupa aduga saduga khangna halami saduna sumi adubu muna yinglam matung nupadu saduna siyarami asumna saduna purakpa hidak adu sayol tarek tharik thagi mamita haplam matungda tharik thagi mit uraktuna saduga nupaduga moy ahum punna nungaina pankhirami mayum tarulak palurabi nupi amagi masa nupi ahum leirami aduga masa nupi ahum adusu chairoi sembrangdagi su hena khatpi leisabi oirami moi ahum du khatmandana nupa nahasingnasu makoi ahum koinaba hotnabada nupi da chopa nupi thiraba nupa kaya yauna akhatpi leisabi ahum ge thongalda phuna chainaba kaya ama thoklami adubu nupa naha hanuba singduna makok mamai kaineraga leisabi ahum aduti laikai khunda leiriba leisabi singi mamangda mai oijarami noma akhatpi masil manawdo tap takai kesalaga laikai koiba tholaklam akhatpi leisabi masil manaw ahumgi nupi ahal panthoina ngasidi nupa laknasiko aduga tap takai phunhansi laikai gi leisabi sing chakhau sagot hansi ipum thilhansi masil manaw ahumgi akhatpi nupi yai mathoibina ise ai gi leisabi masil fawba masam phoidat na haningi khulse ai khoina neiramlaga atopa khul amada yumpan krisi sini aina khalise masil banaw akhatpi nupi atombi tona aidi nupi thiba nupa singse
नुपी लोइना थुगाइरगी सिनी खलिसे अखोई अहुमसे ममिंग फजना चलहलगे खले इसे अनि एदी मोय अहुमदो लमजावरुमदा थोलकपगा नुपा संगु संगु पुनबा हौनरकले नुपा संगु मरक्तगी संगु अमसु वारी सारी ममासो मयुमदी मसिंग खंगदना पानखिबनी हाइने जुट चाब मसादे अमत्त ओइर ngehak matam len bai kutan tanari ba haidun adu bu izaki wafamni akhat pi amadi koiramdana nongdum da kawraga di haloi sele mangaga di haloi bai kai noi daw punsi ba khutung ga tari buduna akhat pi na pi ahum sidi ai khoi da khachilak pada loi tawise ahum gi marak sida amadi koi bangam na tawsi e akhat pi ahum da di leiramdena mayum da jangkrabo असोमदा हनुब खरा अखतपी अहुमसे लक्नरगा चोंबदा होंबीदा नेसिनबा यावर माले अदै फुनरक्तना अखतपी अहुमदो खटलगा चंख्रे पुसिबगी मरुप कोइरेंगना फैनि सिसो मचिन मना अहुमसिनबो लेपलम्बा मफमसे लानबुंग अमदि अदम ओइहौइनिदा थोंबना काना देदा हनुब सिंग फुनबा यंगलुसि पुनसिबना लाओइदा कोइसिलगा हिगाइ वाइ तक्सिलगा तब ताकै फुना हलुसलो मोय अहुमदो फुनारिबा हनुबा सिंगदुगी मनाक्ता चंगसिल्ली हनुबा अनि नामैता खटनरी यामना साथीबा साबा तंफाजाव काउबा हनुबा अमना ngasai मखैदि अखतपी अहुमदो लैरिङैदि हकचांग असे फना कलम्बनी अदुबो अखतपी अहुमदो चटखिबदगिदि हकचांगसे खंगसोन हेक सोनथखिदा नुपी ममांगदा इबोतोंदा खटनबदि अइन हौरे अदो ममांगदसु ऐसे माना फना फजनदि तोटखिबनिसे हेबो हुजिकपो को गाउसिनरगा तुखिबना फदौरिब्रा इबोतोंदि किनगा तारगा मख्वांगदो कोलपना खावांग लै लैदना कोयेंग येंगी इबोतोंसु लै लैदना येंगलगा मतोमता लैसाबी अहुमदो लैरिङै ऐसु फना कन्नदि चोंगलगा लाउबा ngomखिबनि अदुबो मोय अहुमदो हे मांगखिबगा बिटका लोइना तेख्रेने ngasi tam phajau si mong am tawise mamang da ina tot khibagi ngasi di laman soidana khumlage khalamlani karam hai tawdana khana basi tokani ide tam phajau si di makok si pairaga laimai da tukhrene aibo maga ngasi bu khuthana khibrane tam phajau da punsi bada phairapna yenglamlaga isa sa napa tureko horen noi meyam चंगना खरबा मतुम नेना तन हगुलक लगे ए वाथरेको कोइना लेपलंबा नुपासिंगी मरक्तगी नहा मचा अमना हेरा नोय अनि फुनानेना नुपी लक्ना ब्रस लक्ना हौदा ओथोंना साउनिंगलेदा हनुबानी सिगी मोंगसे इबोतोंदो मतोमता ऐसु मफमसिदा कुइना लेबा याद्रे तंजा येंगलगा लेथोक हौबना फनि सिदि अमुक लाई येंगो हाइरक्तना नमेदांग पुनसीबगी कांबोदो संजाबुंग लंपाक अमदा मई थारगा तेगली पुनसीबना कालेन मई तेगपसिदि नुंगाइरेबो युमदा फंगी चंगनिंगदे थबक हारि सुफम नंफम लेते थबक सुफम लेतबसिनसु पाखंग अखोइसे युम पानबा कीबने कोइरेंगना खंद्रेदा सीसु सिनिंगी अदुगो सीबसु अमुकी थोंबना यारे नंगी अदुगी वादो पलन मचा तरेट पोख्रबा नुपीदो नंबो अमु हलखिनि कायना ngairiba nangse yam thena ngai ma halakadaba male aduisuni siningdri seida mana chenkhiba numito mana ko chenkhiba numito ko ayam siningki ko ada amu halakadaba manba sida siningdabagi wani punsibana nangwanda nang thak tawiramlaga naral tap takai sa tholaga chatkhiba nupido amu halakini na ngari ni ko nangise ida mana mayum pankibado chahi 12 dani hojik ma kun manga mukta ngairam khini ma halakpa yabagi thajabadi le ngahan mayum da laambado ekhoi ki yumlam da yenglammi yare nangi warido nupa mayum do chara yam hel haibane adugi nangi inkhom da pamdana tawri oiramni no yum da yenglamlido pusibaga thombaga do walang nanui मोय अहुमदो मई तेक्लगा वारी सारिंगे नुपीदा यामना चोपा अंगाव को बनिपा अमा लेकाइदले अंगावदो अमंबा लंबीददा तमिना फमलगा नुपीदा चोपा इखोइदि
nupi leiba imungi yana kalu khada lumaga nupi ki han bhai base hainabini kanande akhatpi nupi ahumdugi mama oktabida moigi miyumda chalaga ai sungauksinaruge angaudo akhatpi masil manau ahumgi mayum lomda paktharaga khangjen chenbaga angaudo ising leiba kom amada jom launa kumtharui angaudo khangpre khangna imai hi kana di tahubajano aina lawbado somda punsibado moi aniga wari sarambadagi korino hojuki makondo khongbalda nga chauba ma chongba mankreda ai lambida kanano ma ising cholaga chengkhrini da ekhoi ahumgi wari taba mi oirjala koire nanga sai khai oirida bu wari libada oibiya ba wathi wacho khonjok ko yaukhibra aidi migi wadi kishu yaukhidena migi imung kai ba yabo wasungang khide ida hojiki da pada koirenga koineram nupi dugi nupaga oirjala mayumda chalaga magi nupi duga amuk khatnarudana pusibaga thombaga higai wa toksinbidana koirengna migi imung thugai handawrena amuk sandoklamdana koida noigi wado to nupa se amukta tanarusi koirengna koiramba nupi dugi nupaga oiramadi nupi do thangjau nong ya lemdana aigi nupiga soadiba ma aina ne longkhak longhale hairi moi ahomdo angaugi ising chotpa khongolda yengaga inari tasengbagi su angausi koirengna koiramba nupi loba nupaduni somda akhatpe nupi machil manau ahum haibadi panthoi khoibi amadi ton moi ahomdo okdabi mama thabalaiga chakhumda maya kanna higatnari aduga angausu yena khadalumaga hi kai haino di khangdi ado yam nokningi moi mama machani ngangnei se yam nungai gadaba imung male ado mapa adha moradugi makholi tadina thabalegi imungda thabalegi nupa samusu mayai kada phak apakpa ama tharaga samudu phairapna chepna hiplaga makhut yetuna narumda ngaklaga aina hal oijaraga su tagat tekwi nupi ama phangli haidana lawshiluraga mayum taruklak palurabi oiramdana nungairi kaina hojikti aide nupa taruki ijat mamal singbada nik launa kanglamba puksai huinau taruna mabuk chingkibagi chari tatpaduga chap manare kaino nupa taruki law sangam amam pithokhraba aduga amuk thabalei nupa taruki mamangda leiba pungjau thitna luhonglaga singnaraga chatkadabani haidana ngayok sang amakak leirambaduso chatkredana isa nupi ahumbudi fangle haibu ahum sisu mama na atopada leiringai koklamba marumni ai dhara amta nate madusu aiga thabalei luhonglaba matung nupa mayumgi mama mapana yokpa ngamlaroi yamna khatli mi wa danina inakta git launa loina namsilaga thamlami samuda longna amuk hipaga aisu phana kannadi hotnabani thabalei shi atopa nupa amada amuk mayum palhankhraga aigi manki balan thumdo izat mamal thauraga nupa dudai lawga khanbani ado aina loire mayum pan thabalei si taubudi thabalegi masaksi so phajabani ko macha nupi ahum sigi masaksina mama amatta mandrasu kusu tonga labasu mama lauduna khatpadi chap mana report ni da angaudu yena khada moile sabi ahum dulum ningai punsibaga koirenga thombaga su angaugi maningda laptakna lepli angaudu sakhum lomda yenglaga macha nupi ahum sina nupa taida irang tawgedi haidradana masak phaja phadaba nupa khandana kai hodana hojikti aisu sak phajarubagi noi ahumgi nungsi langda thuredo apang manipana noi ahum tholakpa ngairaga laknaba aduga noi ahum na ingonda laknaba sak phajaba asingba nupa aina noi da form ne hekta changlaglaga noi ahum se amuk yengba hoi moi ahum na bude ai udrabasu aina di moi uridana hojikse ai bu hui saraga khonglaga akhatpi amadi kauthopana fadujal chak yamna lamba hui saraga khonglaga punsibana hui sadraso hui ni kaino nangdi bunga ita koire nangna koirambi macha tare popinu bido nanga mo thunaba yabagi changwangna leire hojikti koirengna yam harauna kamaina noita
ꯑꯉꯧꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯂꯥꯛꯏ ꯈꯪꯂꯦꯅ ꯑꯗꯨꯅ ꯍꯌꯦꯡꯗꯣ ꯁꯤꯒꯨꯝꯕ ꯀꯥꯟꯁꯤꯗ ꯑꯉꯧꯒꯤ ꯅꯨꯄꯤꯗ ꯄꯨꯔꯛꯂꯒ ꯑꯉꯧꯅ ꯇꯧꯔꯤꯕꯁꯦ ꯌꯦꯡꯍꯜꯂꯁꯤ ꯀꯣꯏꯔꯦꯡꯅ ꯃꯔꯩꯒ ꯀꯣꯜꯂꯞꯅ ꯀꯦꯅ ꯑꯉꯧꯒꯤ ꯅꯨꯄꯤ ꯍꯥꯏꯒꯅꯨ ꯍꯥꯏꯕ ꯏꯇꯥꯎ ꯀꯣꯏꯔꯦꯡꯒꯤ ꯅꯨꯄꯤ ꯖꯨꯕꯣꯠꯇꯤ ꯍꯥꯏꯌꯣ ꯄꯨꯟꯁꯤꯕꯗꯣ ꯊꯣꯝꯕꯗ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦꯗ ꯃꯁꯦ ꯊꯣꯝꯕ ꯍꯟꯅꯕ ꯇꯧꯁꯤ ꯃꯣꯏ ꯑꯍꯨꯝꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯖꯨꯕꯣꯠꯇꯤꯗꯨ ꯄꯨꯟꯁꯤꯕꯒ ꯊꯣꯝꯕꯒꯅ ꯑꯉꯧꯒꯤ ꯃꯅꯥꯛꯇ ꯁꯥꯃꯨꯒꯤ ꯌꯦꯅꯈꯥꯗ ꯄꯨꯔꯛꯏ ꯑꯉꯧꯁꯨ ꯁꯥꯃꯨꯒꯤ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯀꯟꯅ ꯂꯨꯝꯂꯤ ꯄꯨꯟꯁꯤꯕꯅ ꯖꯨꯕꯣꯠꯇꯤꯗ ꯑꯩꯈꯣꯏꯁꯨ ꯉꯔꯥꯡ ꯈꯛꯇꯅꯤ ꯈꯪꯂꯤꯕꯁꯦ ꯖꯨꯕꯣꯠꯇꯤ ꯁꯣꯏ ꯂꯥꯛꯇꯅ ꯃꯣꯏꯒꯤ ꯑꯈꯠꯄꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯇꯥ ꯑꯉꯧꯁꯦ ꯑꯃꯨꯛ ꯐꯥꯔꯗꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯅꯅꯤꯀꯣ ꯅꯣꯏ ꯑꯗꯨꯅ ꯅꯣꯏ ꯑꯅꯤ ꯈꯥꯏꯒꯤ ꯈꯥꯏꯅ ꯊꯣꯛꯍꯧꯔꯣ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯇꯅꯕ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯄꯗ ꯅꯨꯄꯤ ꯃꯌꯨꯝꯁꯤꯗ ꯆꯥꯛꯁꯨ ꯃꯐꯝ ꯑꯃ ꯈꯪꯅ ꯆꯥꯊꯣꯔꯛꯂꯕꯗꯤ ꯃꯁꯤ ꯉꯥꯏꯈꯣ ꯄꯨꯟꯁꯤꯕ ꯁꯣꯏꯔꯤꯗꯤ ꯏꯋꯥ ꯑꯣꯏꯔꯣꯏꯗꯧꯔꯤ ꯁꯥꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤꯅꯤ ꯂꯩꯀꯥꯏ ꯈꯨꯟꯗ ꯃꯐꯤ ꯃꯔꯣꯜ ꯀꯣꯝꯗꯅ ꯅꯤꯄꯥꯁꯤꯡꯕꯨ ꯂꯥꯡ ꯊꯥꯛꯂꯒ ꯃꯃꯥꯒꯤ ꯃꯇꯧ ꯇꯝꯗꯅ ꯃꯋꯥ ꯃꯁꯤꯡ ꯌꯥꯝꯅ ꯅꯥꯏꯅꯕ ꯍꯣꯠꯅꯕꯗ ꯏꯋꯥ ꯐꯥꯎꯕ ꯂꯥꯡꯗ ꯊꯨꯔꯤ ꯏꯋꯥ ꯋꯥꯔꯛꯄ ꯂꯥꯏꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯁꯤ ꯑꯣꯏꯅ ꯋꯥꯔꯛꯀꯗꯕꯅꯤ ꯄꯨꯟꯁꯤꯕꯗꯨ ꯊꯣꯝꯕꯗ ꯌꯦꯡꯂꯒ ꯀꯣꯏꯔꯦꯡꯗ ꯀꯔꯤ ꯈꯨꯝꯅꯤ ꯁꯤꯗꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯍꯜꯂꯒꯦꯅ ꯃꯔꯨꯝ ꯀꯣꯟꯕꯤ ꯀꯪꯉꯥ ꯃꯄꯤ ꯑꯅꯤ ꯆꯥꯊꯣꯛꯎꯔꯦ ꯊꯣꯝꯕꯗꯨꯁꯨ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯉꯝꯅ ꯉꯝꯅꯕ ꯈꯨꯝꯂ ꯂꯣꯏꯔꯦ ꯀꯣꯏꯔꯦꯡꯅꯁꯨ ꯃꯥꯅ ꯖꯨꯕꯣꯠꯇꯤ ꯆꯦꯜꯂꯛꯂꯦ ꯍꯥꯏꯖꯤꯜꯂꯒ ꯑꯩꯒꯤ ꯌꯦꯟꯂꯥꯕ ꯑꯅꯤ ꯆꯥꯊꯣꯛꯈ꯭ꯔꯤꯗꯨꯅꯤ ꯊꯥꯏꯅ ꯑꯗꯨꯒ ꯖꯨꯕꯣꯠꯇꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯑꯣꯟꯊꯣꯛꯑꯒ ꯈꯨꯝꯃꯛꯄꯗꯣ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯣ ꯍꯧꯖꯤꯛ ꯀꯣꯏꯕ ꯑꯃꯨꯛ ꯊꯣꯛꯂꯛꯀꯗꯧꯔꯦ ꯄꯥꯟꯊꯣꯏꯅ ꯉꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛꯇ ꯊꯥꯕꯜ ꯆꯣꯡꯁꯤꯔ ꯏꯅꯥꯎ ꯑꯅꯤ ꯊꯣꯏꯕꯤꯅ ꯌꯥꯎꯁꯪꯁꯨ ꯅꯠꯇꯅ ꯊꯥꯕꯜ ꯀꯃꯥꯏ ꯆꯣꯡꯗꯣꯏꯅꯣ ꯏꯆꯦ ꯀꯥꯟꯅꯗꯦ ꯈꯠꯂꯨꯁꯤ ꯂꯥꯎ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯡꯗꯣ ꯈꯣꯡꯕꯥꯜ ꯃꯌꯥꯏꯗ ꯉꯥꯈꯥ ꯆꯥꯕꯒꯨꯝ ꯆꯥꯔꯝꯂꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯃꯤꯗꯨꯗꯤ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯃꯁꯛꯇꯣ ꯑꯃꯨꯛꯇꯪ ꯎꯔꯗꯤ ꯐꯗꯧꯅꯤ ꯈꯦꯗꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯅꯤ ꯏꯃꯥꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯂꯥꯡ ꯊꯛꯎ ꯍꯥꯏꯔꯤꯗꯣ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯣꯟꯅ ꯏꯆꯦ ꯈꯦꯗꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯈꯪꯅꯔꯦ ꯈꯜꯂꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯃꯔꯛꯁꯤꯗ ꯀꯅꯥꯗ ꯆꯦꯟꯗꯣꯏꯕ ꯊꯣꯏꯕꯤꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯐꯥꯒꯗꯕꯅꯤ ꯑꯗꯨꯒ ꯄꯨꯂꯞ ꯂꯩꯁꯤꯟꯒꯗꯕꯅꯤ ꯅꯣꯏꯅꯤ ꯇꯟꯁꯤꯜꯂꯛꯑꯦ ꯀꯥꯏꯅ ꯃꯥꯏ ꯂꯤꯗꯅ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏꯀꯣ ꯄꯥꯟꯊꯣꯏꯅ ꯏꯃꯥꯅ ꯈꯦꯗꯥꯒꯤ ꯃꯆꯥꯅꯤꯄꯥ ꯑꯃꯨꯛ ꯀꯧꯁꯤꯜꯂꯛꯏ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤ ꯅꯠꯇꯦ ꯏꯃꯥꯒ ꯀꯣꯏꯅꯔꯝꯕ ꯆꯥꯠꯂꯣ ꯈꯦꯗꯥꯗꯨꯕꯣ ꯁꯣꯝꯗ ꯁꯥꯃꯨꯒ ꯊꯥꯕꯜꯂꯩꯒꯗꯣ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯤ ꯊꯥꯕꯜꯂꯩꯅ ꯀꯔꯤꯒꯤ ꯃꯍꯨꯠ ꯍꯟꯖꯤꯟꯗꯅꯤ ꯃꯄꯥ ꯂꯧ ꯁꯪꯉꯝ 6 ꯅꯠꯇ꯭ꯔꯣ ꯃꯣꯏ 6ꯅ ꯐꯛꯇꯅ ꯂꯧꯈꯤꯕꯗꯣ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯅ ꯂꯣꯟꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯑꯀꯣꯟꯕꯗ ꯅꯨꯄꯥꯁꯤꯡꯗ ꯗꯁꯥ ꯇꯥꯍꯧꯔꯕꯗꯤ ꯑꯩꯗꯤ ꯃꯈꯥ ꯇꯥꯅ ꯌꯨꯝ ꯄꯥꯅꯤꯡꯈꯤꯗ꯭ꯔꯥ ꯁꯥꯃꯨꯗꯨ ꯊꯥꯕꯜꯂꯩꯗ ꯌꯥꯝ ꯀꯤꯅ ꯌꯦꯡꯂꯒ ꯊꯥꯕꯜꯂꯩ ꯃꯈꯥ ꯇꯥꯅ ꯅꯌꯨꯝ ꯄꯥꯅꯤꯡꯂꯁꯨ ꯄꯥꯟꯖꯈꯣ ꯍꯥꯏꯕꯨ ꯏꯅꯥꯛ ꯀꯩꯔꯥ ꯌꯥꯝꯅ ꯈꯨꯟꯕ ꯑꯃꯗꯗꯤ ꯄꯥꯜꯂꯨꯀꯣ नुपा तरुकना अꯩꯉꯣꯟꯗꯒꯤ ꯂꯧꯈꯤꯕ इज्जत ममलदो नुपा तरुकटुदगी अमुक हंजिल हौगे अꯩꯅ लौ संगम तरुकतो फना बुसिंगने नंगे नुपा तरुक लोनबबु अꯩꯉꯣꯟद सुकंगा खंगंदब ngamine नुपा लोनबबु मी खुदिंग हाइगद्रो नुपा तरुक लोनबा खंगबा ngamdab nangni yam pangisi मानी मानी पंगबसिनबु नुपा तरुक इज्जत ममल मोय मसे लौनबा ngamdraga अꯩꯉꯣꯟꯗꯒꯤ पुलप लौख्रिबदुनी तोसिदा मसेगी वारीसे पुक सौगलई थाबलैदि सामुगा ngangnaribado करिसु खंद्री नचानपी अहुमदि लांग थोख्रब्रा नुमित खुदिंगी थोइदुदि हंद्रसु याबो वादुबु सामुदु नुपीदा हाइफेट येंगलगा अैगी इमुंगसिदि हयेंग वाई फावबा लेखा तारगा लेहौरदबनि वारी न हौरदबनि मरमदि ओइबा मोंगसिना अैना हौजिक सिगी पुंसि मरेलसिदा हिंग्लिबसै मंगुंबनि इज्जत लैना हिंगलकपा सागैनि अैगी इमा इपा मियामना कोक नोनरिबनि अै लौबदगी लेखा तारे नत्रो नोइगी इमुंगसे नोइगी इमुंग खकलो इज्जत लैना हिंगनिंगलिसे अैगी हौख्रबा वारीसु लिरउरो थोगानिना थोगनबा अमता नते मियोइबगी पुंसिदा थोगलिबा इकाइनिंगाय ओइबा थौदोकसिंगसे कनादासु थोअनिंगलमलोय अदोइसु अꯩꯉꯣꯟꯗ थेंगनरिबा चोपा इकाइबसिंगसि मायोकनरिदना नोंबदा नंगी हौखिबदा थोखिबा थौदोकि मरमदा
ꯑꯩ ꯅꯪꯉꯣꯟꯗ ꯁꯥꯎꯅꯔ ꯐꯥꯎꯕ ꯍꯧꯗꯣꯛꯂꯒ ꯉꯥꯡꯂꯝꯂꯣꯏ ꯊꯥꯕꯜꯂꯩ ꯍꯣꯏ ꯍꯥꯏꯗꯦ ꯍꯧꯗꯣꯛꯇꯦ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯦꯟꯗꯕꯅꯗꯤ ꯅꯊꯝꯃꯣꯏꯗꯣ ꯑꯣꯝꯆꯥꯛꯅꯔꯒ ꯂꯩꯔꯝꯒꯅꯤ ꯇꯥ ꯁꯥꯃꯨꯅ ꯅꯣꯡꯃꯇꯁꯨ ꯑꯩꯒꯤ ꯍꯧꯔꯛꯐꯝꯒꯤ ꯃꯔꯝꯗꯁꯨ ꯍꯪꯕꯤꯗ꯭ꯔꯤ ꯏꯃꯥ ꯏꯄꯥꯒꯤ ꯃꯔꯝꯗ ꯍꯪꯕꯤꯗꯦ ꯍꯧꯔꯛꯐꯝꯅꯆꯤꯡꯕ ꯑꯃꯠꯇꯁꯨ ꯍꯪꯂꯛꯈꯤꯕ ꯂꯩꯇꯦ ꯃꯔꯝꯗꯤ ꯍꯪꯒꯣꯏꯕꯁꯨ ꯐꯥꯎꯔꯝꯒꯅꯤ ꯅꯪꯉꯣꯟꯗ ꯍꯪꯉꯨꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤꯗꯤ ꯇꯥꯔꯔꯣꯏ ꯅꯪꯒꯤ ꯋꯥꯔꯤꯗꯤ ꯊꯥꯕꯜꯂꯩ ꯊꯥꯕꯜꯂꯩꯗꯣ ꯃꯃꯥꯏ ꯉꯥꯡꯁ ꯉꯥꯡꯉꯤ ꯇꯥ ꯁꯥꯃꯨꯅ ꯑꯩꯁꯤꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯍꯪꯒꯣꯏꯅ ꯂꯣꯏꯅꯕꯤꯔꯝꯂꯤꯕ ꯑꯣꯏꯔꯦꯀꯣ ꯑꯩꯁꯦ ꯉꯍꯥꯟ ꯃꯈꯩ ꯍꯪꯒꯣꯏꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯊꯥꯕꯜꯂꯩ ꯉꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯍꯪꯒꯣꯏꯔꯒꯕꯨ ꯂꯩꯃꯤꯟꯅꯔꯤꯁꯤ ꯂꯩꯃꯤꯟꯅꯈꯤꯗ꯭ꯔꯣ ꯊꯥꯕꯜꯂꯩꯗꯨ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯒꯤ ꯇꯨꯝꯐꯝ ꯀꯥꯗ ꯆꯪꯈꯤ ꯑꯗꯨꯒ ꯍꯧꯅ ꯍꯧꯅ ꯀꯞꯂꯒ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯈꯔ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯤꯊꯣꯔꯛꯏ ꯊꯥꯕꯜꯂꯩ ꯑꯁꯤ ꯑꯌꯣꯛꯄꯤꯅꯤ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯂꯣꯟꯅ ꯄꯣꯛꯂꯒ ꯂꯃꯈꯥꯡꯗ ꯍꯨꯟꯗꯣꯛꯂꯝꯕ ꯅꯨꯄꯤ ꯑꯃꯈꯛꯅꯤ ꯊꯥꯕꯜꯂꯩꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗꯅꯤ ꯃꯥꯕꯨ ꯑꯈꯪꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯛꯇꯕꯤꯒꯤ ꯃꯆꯥ ꯍꯥꯏꯅ ꯂꯛꯅꯕ ꯍꯧꯔꯛꯈꯤꯕꯗꯣ ꯅꯣꯡꯃ ꯊꯥꯕꯜꯂꯩꯗꯨ ꯑꯌꯣꯛꯄꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯞꯄꯒ ꯆꯪꯂꯛꯏ ꯄꯣꯛꯇꯕꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯈꯠꯅꯔꯒ ꯂꯩꯔꯝꯃꯤ ꯊꯥꯕꯜꯂꯩꯗꯨ ꯄꯣꯛꯇꯕ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯕꯥꯖꯤ 이마가 너희 아니시 옥더비라 미나 이건도 옥더비기 마짜 하이리세 해 낭수 나신두다 까이나바 타질락가니 낭보 볶라가 랑톡람리바 모이 아니두니 낭기 옥더비 나마나 봐도 헤이 렘비 낭시디 누피 아모 오이ꯕꯒꯤ ꯄꯨꯛꯆꯦꯜ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ ꯑꯁꯨꯛ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯈꯨꯟꯗ ꯁꯤꯖꯤꯟꯅꯔꯕꯗꯤ ꯑꯉꯥꯡꯁꯤꯒꯤ ꯋꯥꯈꯜꯁꯤꯗꯤ ꯐꯠꯇꯕ ꯂꯝꯕꯤ ꯑꯃꯗ ꯑꯄꯨꯅꯅ ꯆꯠꯈꯤꯔꯣꯏꯗ꯭ꯔꯥ ꯃꯥꯒꯤ ꯃꯔꯝꯒꯤꯅꯤ ꯉꯁꯤ ꯏꯇꯩ ꯏꯅꯥꯎ ꯈꯥꯏꯕꯨꯡ ꯈꯥꯏꯕꯨꯡ ꯇꯥꯟꯅꯔꯛꯇꯣꯏꯁꯦ ꯑꯩꯅ ꯑꯉꯥꯡ ꯌꯣꯛꯄꯗꯣ ꯃꯐꯝ ꯈꯪꯕ ꯑꯃꯗꯒꯤ ꯂꯧꯔꯒ ꯌꯣꯛꯁꯦꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯈꯤꯕꯗꯣ ꯊꯥꯕꯜꯂꯩꯗꯤ ꯄꯣꯛꯇꯕꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ ꯊꯥꯕꯜꯂꯩꯒꯤ ꯄꯣꯛꯇꯕ ꯃꯄꯥ ꯑꯆꯧꯗꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯊꯥꯕꯜꯂꯩꯗ ꯌꯦꯡꯂꯒ ꯅꯨꯡꯁꯤꯅ ꯅꯥꯌꯣꯛꯂꯨꯔꯕ ꯏꯆꯥꯃꯛꯅꯤ ꯈꯟꯈ꯭ꯔꯕ ꯏꯁꯥꯅ ꯃꯃꯤꯡ ꯐꯥꯎꯕ ꯊꯣꯟꯈ꯭ꯔꯕ ꯏꯆꯥꯕꯨ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯌꯣꯛꯄ ꯍꯥꯏꯕ ꯂꯦꯝꯕꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯣꯛꯆꯅꯕ ꯑꯉꯥꯡ ꯊꯤꯔꯛꯄꯁꯤ ꯐꯪꯈꯤꯕ꯭ꯔꯅꯦ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯊꯥꯕꯜꯂꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯂꯥꯏꯅ ꯄꯤꯕꯤꯕ ꯏꯆꯥꯅꯤ ꯃꯃꯥ ꯑꯃ ꯑꯣꯏꯔꯒ ꯃꯤꯒꯤ ꯑꯣꯏꯗ ꯄꯥꯗ ꯃꯤꯋꯥꯕꯨ ꯃꯤꯅꯨꯡꯁꯤꯗ ꯆꯨꯝꯊꯣꯛꯂꯝꯂꯒ ꯊꯧꯅꯥ ꯐꯅ ꯂꯥꯛꯇ꯭ꯔꯗꯅ ꯃꯥꯏꯊꯤꯕ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯍꯜꯂꯛꯂꯤꯕ ꯇꯥ ꯑꯆꯧ ꯑꯩꯗꯤ ꯃꯐꯝ ꯈꯪꯕ ꯑꯃꯗꯒꯤ ꯑꯉꯥꯡ ꯌꯣꯛꯄ ꯄꯥꯝꯕꯗꯒꯤꯅꯤ ꯃꯇꯝ ꯆꯪꯂꯁꯨ ꯃꯔꯤ ꯃꯈꯣꯡ ꯈꯪꯕ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯃꯜꯕꯨ ꯄꯤꯔꯁꯨ ꯌꯣꯛꯁꯤ ꯍꯥꯏꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯛꯇꯕ ꯑꯣꯛꯇꯕꯤ ꯃꯃꯥ ꯃꯄꯥꯅ ꯄꯣꯛꯄ ꯑꯉꯥꯡꯕꯨ ꯅꯣꯏꯅ ꯅꯥꯀꯣꯟꯕꯤꯔꯦꯅ ꯍꯥꯏꯅꯔꯤꯕꯁꯤꯅꯤ ꯅꯣꯛꯅꯔꯤꯕꯁꯤꯅꯤ ꯊꯥꯕꯜꯂꯩꯗꯣ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯑꯆꯧꯗꯨ ꯂꯦꯝꯕꯤꯗ ꯋꯥꯔꯧꯅ ꯌꯦꯡꯂꯒ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯗꯤ ꯅꯄꯨꯟꯁꯤꯗ ꯅꯆꯥ ꯍꯥꯏꯕꯗꯣ ꯎꯕ ꯉꯝꯗꯅ ꯍꯤꯡꯒꯅꯤ ꯌꯨꯝꯁꯦ ꯅꯪ ꯅꯇꯣꯝꯇ ꯂꯩꯍꯧꯔꯣ ꯉꯁꯤꯗꯒꯤ ꯑꯩꯗꯤ ꯏꯆꯥ ꯅꯨꯡꯁꯤꯕꯅꯤꯅ ꯏꯆꯥꯒ ꯆꯠꯈ꯭ꯔꯒꯦ ꯉꯥꯏꯈꯣ ꯇꯥ ꯑꯆꯧꯒꯤ ꯌꯨꯝꯅꯤ ꯅꯪꯒꯤ ꯌꯨꯝꯗꯤ ꯅꯪ ꯂꯩꯒꯗꯕꯅꯤ ꯑꯩ ꯑꯣꯏꯅ ꯆꯠꯀꯗꯕꯅꯤ ꯑꯆꯧꯒ ꯂꯦꯝꯕꯤꯒꯗ ꯊꯥꯕꯜꯂꯩ ꯌꯣꯛꯂꯨꯕꯗꯒꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯦꯝꯕꯤꯁꯨ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯑꯆꯧꯗꯨ ꯊꯥꯕꯜꯂꯩꯒ ꯂꯩꯃꯤꯟꯅꯍꯧꯔꯦ ꯅꯣꯡꯃ ꯑꯆꯧꯅ ꯊꯥꯕꯜꯂꯩꯗ 이베마 ꯑꯩꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯀꯣ ꯃꯤ ꯂꯥꯛꯑꯁꯨ ꯊꯣꯡ ꯍꯥꯡꯕ ꯌꯥꯗꯦꯀꯣ 이베마 ꯑꯆꯧꯁꯨ ꯂꯦꯝꯕꯤ ꯀꯥꯏꯅꯕꯒꯤ ꯋꯥꯈꯜꯗ ꯋꯥꯈꯜ ꯉꯥꯎꯔꯕ ꯅꯤꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯅ ꯃꯁꯥꯕు ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯐꯥꯊꯖꯗꯨꯅ ꯊꯥꯕꯜꯂꯩꯒꯤꯗꯃꯛ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯅꯤ ꯊꯥꯕꯜꯂꯩꯗꯣ ꯀꯣꯜ ꯑꯃ ꯄꯥꯏꯔꯒ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯤ ꯑꯗꯨꯒ ꯏꯁꯤꯡꯗꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯎꯒꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯏꯁꯤꯡ ꯁꯣꯛꯄ ꯀꯣꯟꯗꯣ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯊꯥꯕꯜꯂꯩꯗꯨ ꯏꯁꯤꯡ ꯀꯣꯟꯗꯨ ꯃꯀꯣꯛꯇ ꯊꯣꯡꯒꯠꯂꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯊꯥꯕꯜꯂꯩ ꯎꯕ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯉꯥꯡꯗꯨꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯍꯩꯅꯗꯕ ꯊꯃꯣꯏ ꯁꯣꯛꯄ ꯋꯥꯍꯩ ꯈꯣꯟꯗꯥ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯛꯅꯕ ꯍꯧꯔꯝꯃꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯏꯪꯈꯣꯜꯒꯤ ꯁꯝꯕꯜ ꯈꯥꯔꯝꯕ ꯃꯇꯩ ꯃꯅꯥꯎ ꯑꯃꯅ ꯊꯥꯕꯜꯂꯩꯗ ꯌꯦꯡꯂꯒ ꯑꯩꯗꯤ ꯂꯦꯝꯕꯤꯒ ꯑꯆꯧꯒꯅ ꯂꯩꯁꯥꯔꯤꯉꯩ ꯂꯣꯟꯅ ꯄꯣꯛꯂꯒ ꯑꯔꯣꯟꯕ ꯃꯐꯝ ꯑꯃꯗ ꯊꯝꯖꯤꯜꯂꯒ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯄꯨꯊꯣꯔꯛꯄꯗꯣ ꯃꯥꯜꯂꯤꯅꯦ ꯊꯥꯕꯜꯂꯩꯁꯦ ꯍꯥ ꯃꯥꯟꯗ꯭ꯔꯣ ꯃꯃꯥ ꯅꯪꯕꯣ
Lona pokpanina lembina su phongna na koning bakiri bani adunabu lembina yokse yadri bani haujikti aron bado phonglak badagi lembi su ikaidana mai nupa ka khainaraga mapamda chengkhredana adubu asaudi masa nuksi banina thadok pangamdri basini thabalai do miyoi singduda yenglaga pukhi romda tumina chali pukri mapanda su phi suramba iru zaramba sing thabalai ubada nok nok tana wari sani nupi amana thabalai da yenglaga nupi do gi macha nupi da ibema nang ising do kona su ada masa sing dabi oktabi gi angang amala ise ma hana ising do sawan ko haina khidre awaiba mina yadri hairabadi mapalda thadok lakloi dabani angang ase lembi su ikai rakpadagi mapamda chien khadaine nupi ahal amana ibema migi mungi wa yagum sida ngasai makai sanaramba aduk nungai bo wari do dokthoklaga kari su khangdaba angang sigi maramda amuk nenarakliba asibu ayokbi oigera oirogera oktana pokera o oigera masa haibasidi machani aikhoina miwa ngangnaba heman baisuni matai manaw khaina khridu hauji amu mapa macha se kaina halage hairo noi miwa ngangnaba singda nakaldagi miwa ngangna zaraga mabuk thanjabi nupi amana karino dai che ngahak noksena phagi tawbusu oiramba yai tombi gi sisu nakalda iru zaramba nupa amana laikhom sisu amuk tang bu pakhraba aduga iru su suklu zadraba mot pase sum henjalak pasani masidi aduga miwa sisu sum ngangna batam khraba sum hainaraktana masisu yamna motpa laikhom gumba ama oirak pajani ibe mathabale ising do soklaga yumda thura changhawro natradi migi nungai buwari kayan nakalda fi subi nupi amana yari toknarasi ayok pira akhun bira oktabagi machara koko ngaujai aidi moigi wari saraga selfangada banati thabak sitnabani thabalai do pukhri da saba thongra da kumlaga ising soklingai mapa asaudo thabak halakpa tanja oi thabalai do mapa ubada momonokje adubo pukhri da layamliba miyoi singdi azau uba phauba miwa ngangna ninglam azaudi thabalai na thongra da layrambado swai laukri onthokpagi angang da lembi da hu kamsin bising sisu amata chithadana layramledna angang sida nungai tabo wahi wada kharadi soidana hairamlani achaudo thabalai do mayum da puraga changlakli mapa masa do mayum yobaga thabalai na mapa poktabada baji ibema mina ngangnaba taba yadiko migi wa tariba makai ipai jagi mari lapnarakadoini baji aibu kayam kuina baji ni yopikhidoino aibu imaga baji gana oktabi oiraga pokpiriro aina hojikta migi wa lawgano dagano hairaga law chak thongmusi chakhum da changasi law yengo to ngani leklisi ai nga semlake ko nang chengolo ngasigi namit asidagi thabalai do wakal lamukna bahawkhri asawga lembiga na mabuta sengna poktre khangkhri thabalai do mama poktabiga mapa poktabagada warobadi leite adubu magi wakal thamoidadi oktabigi machani mama apana poktabani khankhri mina manadaba mari makong samnadaba hairakpa wahi singda thabalai makok chairam thabalai gi wakal chaikhre lambi lamuknarakadawre chahi kharagi matong thabalai do magi lamchatta ahongba khara lakpagum mapa achongna ure mapa masa nungsi sanana laiminarambado ikoi koinarakpa chahi phana hairakle matamna thabalai do leisa lerang mapung pharakle nupa naha koirakle nongma thabalai do nupa amaga unari thabalai ga nungsinaba nupa duna thabalai da mina haire isnade chumlamni kainu thaba aigi imung sagai di lekai khuna ngaknolibani aduna sagai gi mai khubai yaba thabakti tawninde ibu madu hana ingonda nusi phongdokjinge aigi maramda thigat piramo yadro thawai hakjang piba loikraba ka sida aibo mu yon biriba lekhom thina maraktagi haurega hauraktiga amuk thijin birakliba aigi pusigi haurak phonggi maramda atai kari khangdau alige hanglo heloina hairke thabalai du lepkhatlaga
Ibu, aise sanapot ni khandokpiro. Sanapot ama sanaba loiraga matlaba matung langthoklambani khallu. Aisu kaithelda yonba sanapot ni khallagi. Amanba haksangse ahanba asengba sasaduna sinaba yolhauragi. Ngasay makai ahal oiraba thabalaina hihi kaplaga matomta lijariba warido magi masanupi ahumsu Mangolda mapa samuga punna kaplaga taramli. Namagi warisi nungshini bema nangdi thahana warisi lirambadi kari kai hathabalai. Panthoina baji so imagi warise ngalapna taramlabadi baji na ima siso kauthokhlambagi wani ni hadude. Haidi ima se nupa singna loina kauthokhlamba ngaktani hauraphum khangdena. Taningde de ibema nupa tarukta mayum paluraba matung aina muk lobi sibu baji na kauthoklamlabadi ka aina mamagi misang changliba kaiduni ni ha noigido. Nakhoibo aigi wari sibu nungai brane ha thoibina yam nungai yi ima ado imana nupa tarukta yum palurido kamaina no haiba. Hai ahanba khangnabani pada thokiba thodoktuga loina mane mayum da leiraba matung loina tangthorakpa ngaktani hauraphum khangdena. Ada aina noi ahumbudi namdana purakle napa na pukjal chawdana nakonbire napa khaktani aigi maramda thigatkidaba aduna aina napa se yamna nungsijakre. Masanupi atombi tonna ado imana ikhoi ahumse karigi khathalino ima. Hai khathanba nate naning tamhanbani aidi tamlaktrabanina. Moi mayamdo walawna nokmine Panthoi thoibi amadi ton makhoi ahumdo mamagi nungsiraba wari tarubadagi khatba khara halakle. Masil manaw ahumdo khulgi nunggi thong apakpa amagi mataida phamlaga dona. Ngaside ai wakhal tari ije imana ikhoi ahumbo ining tamhalibasigi maramsidi imada thokiba thodok sing aduna imada pendaba achawa ama leikhibana oibadaidana. Thoibina imana ningba kaikhibagi maramse auktabigi macha haina pauthopikhibado madunani ayopi macha soiba aduga amo auktabigi machani so haibiba miyoibase yamna phatte koiche. Panthoina imadi lamsat naidabi nate puksel pikpa singna lamsat naidabi oina uhanbani. Amot palaidaba isingum senglamba imagi thamoida anaiba isingna masu sangjenduna ising icha tayona hankhibani. Mina bu phatrabadi aphaba kase manghanba mikup habajat natida. Aikhoi ahumna phana wakhal dana leige hairagasu phattaba miyoi kharana imagi thodu adu puthokduna isil inaw aikhoi ahumgi punsi lekha tahange khanbada mikup haroi. Khangrada aikhoi na phana lamchat phajana nupi oibi aikhoi gi ikai khumnaba cheksana ngak senduna su tawba ngamba puksel pikpa miyoi singna aikhoi gi punsi khongoina rambada nupi aikhoi di mikuptana loigedoribani. Khongpham ama soibada oktabi lamchat naidabi haiba oiradabani. Aduna imana aikhoi ahumse leisaringeida nan ingtamjaro mina ijat yonbi khidai sarukpudi nasa nasa oina naning tamjaro khajarona kaw thabagumna thaboidoinine. Ngasi aikhoi ahumna khatpada athingbaga amata bibidrise. Masil manawdu pena nakmine tap takai khalamba masil manawna khangti hekti thakibaduda khulgi nupa singtudi angakpa ama oinarami. Lambida chonga laba sadana chong dana chalamba nupa khara salangkak saramba sing masil manawna mong hakidabada sagatcharuba manglal kaiba yawnarami. Mama oktabigi machanupi ahumse lekai de chalkhidreni dawsa aidi aigi itu phabu khatnaba horaga tanthokraga masil manaw ahumgi maraktagi ama pharage tanja yenglingei sida aidi tawge khanki ba thabakta mai leidana chenbadi yadebo. Nupa amana pumpum tabi saban sagol mamai mana phajabi samla khairoi mamit mani nganu mana thangbi khongtha itaw aidi nupi yama thoibi do pharage
ꯑꯍꯥꯟꯕꯒꯤ ꯅꯨꯄꯥꯗꯨꯅ ꯉꯥꯅꯨꯗꯧꯅ ꯆꯠꯄꯕꯨ ꯌꯥꯎꯕ꯭ꯔꯅꯦ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎꯗꯨꯕꯣ? ꯃꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯟꯊꯣꯏ ꯅꯠꯇ꯭ꯔꯣ ꯉꯥꯅꯨꯗꯧꯅ ꯆꯠꯄꯗꯨꯕꯣ? ꯍꯥꯏ ꯇꯧꯃꯪꯒꯦ ꯃꯥꯅꯤꯗ ꯄꯥꯟꯊꯣꯏ ꯑꯣꯏꯔꯝꯅꯤꯗ ꯉꯥꯅꯨꯗꯧꯅ ꯆꯠꯄꯗꯣ꯫ ꯃꯪꯒꯤꯅ ꯉꯥꯅꯨꯗꯧꯅ ꯆꯠꯄꯗꯤ ꯊꯣꯏꯕꯤ ꯑꯣꯏꯔꯝꯅꯤꯗ ꯏꯇꯥꯎ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯗꯤ ꯃꯨꯟꯅ ꯌꯦꯡꯉꯒ ꯈꯪꯒꯗꯧꯕꯅꯤ꯫ ꯊꯦꯝꯕꯅ ꯉꯥꯅꯨꯅ ꯆꯠꯄ ꯃꯥꯟꯕꯗꯤ ꯇꯣꯟꯁꯨ ꯌꯥꯝ ꯃꯥꯟꯕꯅꯤ ꯅꯣꯡꯃ ꯇꯣꯟꯅ ꯄꯨꯈ꯭ꯔꯤꯗ ꯏꯔꯣꯏꯔꯝꯕꯗꯣ ꯉꯥꯅꯨꯅ ꯏꯔꯣꯏꯕ ꯌꯥꯝ ꯃꯥꯜꯂꯤꯉꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯉꯥꯡꯅꯔꯤꯕꯗꯣ ꯉꯁꯥꯏꯗꯒꯤ ꯇꯥꯔꯝꯕ ꯄꯨꯛꯅꯣꯏꯅ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯅ ꯅꯣꯏ ꯅꯨꯄꯤꯒꯤ ꯐꯖꯕ ꯌꯦꯡꯕ ꯍꯩꯇ꯭ꯔꯦ ꯏꯇꯥꯎꯁꯥ ꯉꯥꯔꯣꯏ ꯁꯕꯥꯟ ꯇꯥꯕꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯒꯤ ꯈꯨꯆꯠꯇꯣ ꯍꯧꯗꯣꯡ ꯈꯨꯆꯠ ꯀꯧꯏ ꯅꯨꯄꯤꯅ ꯆꯠꯄꯗ ꯈ꯭ꯋꯥꯏ ꯐꯖꯕꯤ ꯈꯨꯆꯠꯇꯨꯅꯤ ꯃꯣꯏ ꯑꯍꯨꯝꯅ ꯆꯠꯂꯤꯕ ꯈꯨꯆꯠꯇꯣ ꯑꯩꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯒꯗꯕꯅꯤ꯫ ꯄꯨꯛꯅꯣꯏꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯏ ꯑꯍꯨꯝꯗꯨ ꯕꯤꯡ ꯂꯥꯎꯈ꯭ꯔ ꯃꯥꯜꯂꯤ꯫ ꯄꯨꯛꯅꯣꯏꯗꯨ ꯃꯣꯏ ꯑꯍꯨꯝꯅ ꯈꯣꯡꯕꯥꯜꯗ ꯅꯝꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ ꯄꯨꯛꯅꯣꯏꯒ ꯃꯪꯒꯤꯒ ꯊꯦꯝꯕꯒ ꯃꯣꯏ ꯑꯍꯨꯝꯗꯨ ꯁꯥꯃꯨꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯐꯥꯔꯒ ꯂꯧꯗꯣꯏꯅꯦꯅ ꯂꯨꯝꯕ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯄꯨꯟꯁꯤꯕꯒ ꯀꯣꯏꯔꯦꯡꯒ ꯊꯣꯝꯕꯒꯁꯨ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯈꯨꯂꯪ ꯇꯧꯅꯔꯨꯔꯒ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯇꯥ ꯑꯉꯧꯗꯨꯕꯨ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗꯨꯒꯤ ꯃꯅꯤꯡ ꯌꯦꯅꯈꯥꯗꯒ ꯂꯨꯝꯕ ꯆꯠꯂꯤꯕ ꯖꯥꯠꯂ ꯍꯧꯖꯤꯛꯄꯨ ꯏꯇꯥꯎ ꯀꯣꯏꯔꯦꯡ? ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯈꯠꯄꯤ ꯑꯍꯨꯝꯗꯣ ꯃꯣꯡ ꯍꯥꯈꯤꯗ꯭ꯔꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯃꯣꯏ ꯑꯍꯨꯝꯅ ꯃꯣꯡ ꯍꯥꯈꯤꯗꯕꯁꯦ꯫ ꯑꯗꯨꯅꯦ ꯏꯇꯥꯎ ꯇꯥ ꯑꯉꯧꯗꯣ ꯇꯁꯥꯒ ꯑꯃꯨꯛ ꯇꯥꯗꯅꯕ ꯃꯥꯒꯤ ꯃꯇꯨꯅ ꯃꯥ ꯅꯨꯡꯁꯤꯖꯩꯗꯨꯒ ꯃꯤꯒꯤ ꯃꯅꯤꯡ ꯃꯌꯥ ꯂꯨꯃꯝꯃꯦꯅ ꯍꯌꯦꯡ ꯁꯤꯅꯒ ꯑꯃꯨꯛ ꯐꯪꯗꯅꯕ꯫ ꯊꯣꯝꯕꯅ ꯏꯇꯥꯎ ꯑꯉꯧ ꯁꯤꯔꯗꯤ ꯐꯔꯦ ꯀꯩꯅꯣ ꯃꯥꯏ ꯅꯨꯄꯤꯗꯣ ꯅꯪꯅ ꯑꯃꯨꯛ ꯂꯧꯁꯤꯜꯂꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔꯣ ꯄꯨꯟꯁꯤꯕ? ꯑꯩ ꯄꯥꯝꯖꯗ꯭ꯔꯦ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯂꯩꯔꯒ ꯀꯔꯤꯒꯤ ꯃꯧ ꯑꯃꯨꯛ ꯂꯧꯗꯣꯏꯅꯣ? ꯄꯨꯟꯁꯤꯕꯅ ꯏꯇꯥꯎꯁꯥ ꯇꯥ ꯑꯉꯧꯗꯣ ꯑꯃꯨꯛꯇ ꯀꯟꯕꯤꯔꯨꯁꯤ ꯂꯥꯎ ꯑꯩꯈꯣꯏꯒꯤ ꯈꯨꯜꯁꯦ ꯃꯤ ꯑꯃ ꯁꯤꯕꯗ ꯑꯃꯗꯤ ꯑꯗꯨꯝ ꯅꯥꯃꯩ ꯌꯥꯟꯕꯅꯤ ꯑꯗꯨꯅ ꯇꯥ ꯑꯉꯧ ꯁꯤꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇꯒꯤ ꯏꯃꯥꯔ ꯏꯄꯥꯔ ꯑꯃ ꯄꯨꯈ꯭ꯔꯗꯤ ꯐꯔꯛ ꯇꯥꯅꯤ꯫ ꯁꯣꯝꯗ ꯄꯨꯛꯅꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯁꯥꯃꯨꯒꯤ ꯆꯥꯛꯈꯨꯝ ꯃꯅꯤꯡꯗ ꯀꯨꯏꯅ ꯂꯨꯝꯂꯝꯕꯗꯒꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯗ ꯊꯣꯛꯂꯛꯇꯕꯗꯒꯤ ꯁꯥꯎꯅꯤꯡꯂ ꯃꯥꯜꯂꯤ꯫ ꯃꯤꯒꯤ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯂꯩꯕꯗꯨꯗ ꯒꯣꯡ ꯒꯣꯡ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯅꯔꯛꯏ꯫ ꯁꯥꯃꯨꯗꯁꯨ ꯄꯨꯛꯅꯣꯏꯒꯤ ꯀꯥꯡꯕꯨꯅ ꯐꯨꯈꯤꯕꯒꯤ ꯃꯈꯣꯜ ꯍꯥꯏꯐꯦꯠ ꯇꯥꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯄꯨꯟꯁꯤꯕꯒ ꯀꯣꯏꯔꯦꯡꯒ ꯊꯣꯝꯕꯒꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯁꯥꯃꯨꯒꯤ ꯃꯌꯨꯝꯗ ꯀꯤꯟ ꯇꯥꯔꯒ ꯆꯦꯟꯁꯤꯟꯈꯤꯕ ꯂꯩꯀꯥꯏꯅ ꯎꯅꯍꯧꯏ꯫ ꯅꯣꯡꯉꯥꯟꯕꯒ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯄꯨꯛꯅꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯂꯝꯂꯛꯇ ꯄꯥꯡ ꯇꯤꯡꯂꯒ ꯊꯝꯂꯤ꯫ ꯑꯗꯨꯒ ꯊꯧꯅꯥ ꯐꯕꯒꯤ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯄꯨꯟꯁꯤꯕꯒ ꯀꯣꯏꯔꯦꯡꯒ ꯊꯣꯝꯕꯒꯅ ꯄꯥꯟꯊꯣꯏ ꯊꯣꯏꯕꯤ ꯑꯃꯗꯤ ꯇꯣꯟꯒꯤ ꯃꯅꯥꯛꯇ ꯅꯥꯐꯦꯠ ꯇꯧꯅ ꯂꯦꯞꯂꯤ꯫ ꯁꯥꯃꯨꯅ ꯃꯌꯥꯝꯗ ꯑꯩꯒꯤ ꯐꯤꯔꯦꯞ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯅ ꯇꯥꯅꯤꯡꯂꯤꯕꯁꯦ? ꯍꯣꯏꯅꯦ ꯅꯪꯒꯤ ꯐꯤꯔꯦꯞꯅꯤꯅꯦ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯕꯁꯦ ꯑꯗꯣ ꯐꯤꯔꯦꯞꯇꯨ ꯇꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯍꯜꯂꯨꯀꯣ ꯃꯣꯏ ꯑꯍꯨꯝꯁꯦ ꯍꯥꯠꯇꯣꯛꯂꯣ ꯀꯥꯏꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯃꯨꯛꯇ ꯄꯨꯟꯅ ꯄꯣꯂꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯌꯥꯝꯗꯣ ꯎꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯁꯥꯃꯨꯅ ꯑꯣꯛꯇꯕ ꯑꯍꯨꯝꯁꯦ ꯈꯨꯜꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤ ꯑꯍꯨꯝꯁꯤꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯊꯧꯅꯥ ꯐꯕ ꯏꯆꯥꯅꯨꯄꯥ ꯑꯍꯨꯝꯁꯤꯗ ꯊꯥꯖꯕ ꯃꯁꯤꯅꯤ ꯅꯨꯄꯤ ꯃꯆꯥ ꯁꯥ ꯅꯣꯏ ꯑꯍꯨꯝ ꯀꯔꯤ ꯍꯥꯏꯒꯦ ꯍꯥ? ꯃꯁꯛ ꯐꯖꯕꯗ ꯑꯃꯅ ꯍꯦꯜꯂꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯤ ꯄꯥꯟꯊꯣꯏꯒ ꯊꯣꯏꯕꯤꯒ ꯇꯣꯟꯒ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯋꯥꯆꯦꯠꯀꯨꯝ ꯄꯥꯅ ꯐꯜꯂꯒ ꯂꯦꯞꯂꯤꯕ ꯃꯣꯏ ꯑꯍꯨꯝꯗ ꯌꯦꯡꯂꯒ ꯄꯥꯟꯊꯣꯏꯅ ꯑꯩꯗꯤ ꯄꯨꯟꯁꯤꯕꯁꯦ ꯄꯥꯝꯃꯤ ꯊꯣꯏꯕꯤꯅ ꯑꯩꯗꯤ ꯀꯣꯏꯔꯦꯡ ꯀꯧꯕꯁꯦ ꯑꯣꯏꯅꯤꯡꯉꯦ ꯇꯣꯟꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯂꯦꯝꯍꯧꯕ ꯄꯥꯈꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯅ ꯐꯨꯕꯅ ꯅꯨꯄꯤ ꯑꯍꯨꯝꯁꯤꯅ ꯄꯨꯛꯅꯣꯏ ꯍꯣꯏꯁꯦ ꯇꯞ ꯇꯥꯈꯩ ꯐꯨꯔꯒ ꯑꯩꯈꯣꯏꯗ ꯃꯅꯥ ꯄꯤꯕꯤꯔꯦ꯫ ꯅꯨꯄꯤ ꯂꯨꯝꯕ ꯂꯥꯛꯄꯗ ꯊꯧꯅꯥ ꯐꯕ ꯃꯤꯡꯊꯣꯜ ꯐꯪꯈ꯭ꯔꯕ ꯄꯨꯟꯁꯤꯕ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯝꯕꯅ ꯑꯈꯠꯄꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝꯗꯨ ꯃꯗꯥꯎ ꯌꯥꯕꯗꯒꯤ ꯀꯣꯏꯅꯈ꯭ꯔꯦ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯐꯪꯈ꯭ꯔꯦ꯫ ꯁꯥꯃꯨꯅꯁꯨ ꯃꯃꯥꯛ ꯅꯤꯄꯥ ꯑꯍꯨꯝꯗꯨ ꯄꯥꯝꯖꯈ꯭ꯔꯦ ꯊꯥꯕꯜ ꯂꯩꯅꯁꯨ ꯄꯥꯝꯖꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤ ꯑꯍꯨꯝꯁꯨ ꯅꯨꯄꯥ ꯀꯣꯏꯕꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯈꯤꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃ ꯐꯪꯗꯨꯅ ꯄꯨꯟꯁꯤꯕ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯊꯣꯝꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯑꯃꯃꯝ ꯁꯦꯝꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤ꯫ ꯀꯨꯏꯔꯦ
ꯃꯥꯅ ꯁꯤꯒꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯊꯥꯔꯛꯄ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯉꯥꯡ ꯎꯅꯒꯗꯕ ꯑꯃ ꯌꯥꯎꯔꯕꯗꯤ ꯌꯨꯝꯒꯤ ꯅꯨꯄꯥ ꯑꯃꯗ ꯃꯥꯏꯕꯤ ꯊꯒꯣꯏꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯒꯣꯏ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯤ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯁꯨ ꯂꯩꯁꯥꯔꯤ ꯌꯨꯝ ꯑꯗꯨꯗ ꯃꯧꯄꯥꯁꯤꯡꯒ ꯃꯅꯥꯎꯁꯤꯡꯒ ꯃꯍꯥꯛ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯈꯨꯜ ꯑꯁꯤꯗꯅꯤ ꯆꯥꯎꯕ ꯀꯧꯕ ꯑꯍꯜ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗꯅꯤ ꯆꯥꯎꯕ ꯐꯛ ꯑꯗꯨꯗ ꯐꯝꯂꯤ꯫ ꯏꯃꯨꯡꯗꯒꯤ ꯂꯩ ꯃꯍꯜ ꯊꯣꯛꯂꯩ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯌꯥꯝꯅ ꯃꯀꯥ ꯂꯥꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯪꯉꯤ, ꯃꯃꯥ, ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯅꯪꯅ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕꯗꯨꯅ? ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯅꯤ ꯀꯩꯅꯣ? ꯃꯈꯨꯠꯇ ꯍꯩ ꯃꯆꯦꯠ ꯑꯃꯁꯨ ꯄꯥꯏꯔꯤ, ꯃꯗꯨꯕꯨ ꯃꯌꯥꯗ ꯃꯆꯦꯠ ꯑꯃ ꯆꯤꯛꯏ ꯍꯥꯏꯖꯩ꯫ ꯍꯩꯅꯧꯖꯣꯝ ꯑꯁꯤꯅꯒ ꯍꯥꯎꯕꯅꯦ, ꯋꯥꯈꯜꯅꯒ ꯅꯨꯡꯉꯥꯏꯕꯅꯦ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯕꯅꯤ ꯅꯪꯕꯣ? ꯍꯣ ꯀꯔꯤꯕꯨ ꯑꯣꯏꯅꯤ, ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯤ ꯏꯁꯨ ꯑꯃ ꯐꯪꯒꯗꯕ꯫ ꯍꯣꯏꯅꯦ, ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯔꯨꯗꯦ ꯏꯁꯨ ꯑꯃ ꯐꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯤꯕꯖꯥꯠꯅꯤ꯫ ꯌꯦꯡꯉꯣ ꯂꯩꯔꯤꯕ ꯅꯆꯥꯅꯨꯄꯥꯁꯤꯅ ꯃꯌꯨꯝ ꯄꯥꯜꯂꯣ ꯍꯥꯏꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯕ, ꯆꯍꯤꯅꯗꯤ ꯑꯁꯨꯛ ꯃꯁꯨꯛ ꯌꯥꯝꯁꯤꯟꯈꯤꯕ꯫ ꯃꯈꯣꯏ ꯄꯥꯕꯨꯡꯒ ꯑꯩꯒꯅ ꯍꯦꯛꯇ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯃꯍꯥꯛ ꯏꯃꯧ ꯊꯣꯏꯕꯤꯒ ꯂꯨꯍꯣꯡꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯉꯛꯀꯨꯝ ꯃꯊꯥ ꯍꯥꯏꯕꯗꯨ ꯁꯨꯔꯛꯂꯦ꯫ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯣ, ꯅꯠꯇ꯭ꯔꯣ ꯃꯈꯣꯏ ꯄꯥꯕꯨꯡ? ꯆꯥꯎꯕ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯗꯨꯅ, ꯂꯝꯕꯤꯗ ꯏꯁꯨꯡ ꯏꯃꯥꯟꯅꯕ ꯑꯃꯠꯇ ꯊꯦꯡꯅꯕ ꯌꯥꯗꯦ, ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯏꯁꯨ ꯑꯃ ꯐꯪꯒꯗꯧꯔꯦ, ꯏꯄꯥꯟꯗ ꯆꯦꯕꯥꯎ ꯄꯤꯔꯛꯀꯗꯣꯏꯅꯤ, ꯁꯣꯏꯗꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕ꯫ ꯍꯣ ꯅꯪꯗ ꯅꯠꯇꯤꯌꯦ, ꯑꯩꯁꯨ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯁꯣꯏꯕ ꯌꯥꯔꯣꯏ, ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯧꯅꯔꯣꯏꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯂꯩꯃꯍꯜ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯃꯤ꯫ ꯃꯃꯧ ꯅꯨꯄꯤꯅ ꯃꯒꯨꯝ ꯃꯊꯥ ꯆꯨꯁꯤꯜꯂꯛꯄꯁꯤꯗ ꯃꯍꯥꯛ ꯀꯩꯊꯦꯜ ꯐꯝꯕ ꯂꯦꯞꯄꯅꯤ꯫ ꯆꯥꯎꯕꯅ ꯑꯃꯨꯛ ꯍꯥꯏ, ꯏꯁꯨ ꯁꯅꯥ ꯑꯃ ꯄꯣꯛꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯩꯗꯤꯅꯦ ꯏꯁꯨ ꯅꯨꯄꯥ ꯑꯃ ꯄꯥꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯂꯕꯗꯤ ꯏꯄꯥꯟꯗ ꯆꯥꯛ ꯇꯧꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯇꯧꯗ꯭ꯔꯕꯗꯤ ꯀꯩꯅꯣꯅꯦ ꯃꯃꯥ, ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯨ ꯑꯃ ꯐꯪꯖꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯃꯤ꯫ ꯃꯝꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯃꯍꯜ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤ꯫ ꯊꯣꯏꯕꯤ ꯆꯥꯛꯈꯨꯝꯗ ꯇꯞꯅ ꯆꯪꯂꯛꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯏꯃꯥ ꯑꯩ ꯀꯔꯤ ꯇꯧꯔꯛꯎꯒꯦ? ꯃꯁꯤꯗ ꯂꯩꯃꯍꯜꯅ, ꯅꯪꯕꯨ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯂꯩꯕ ꯌꯥꯗꯕ꯭ꯔꯣ? ꯉꯁꯤ ꯍꯌꯦꯡꯗ ꯉꯥꯏꯔꯕꯁꯤꯗ ꯏꯃꯥ ꯑꯗꯨꯝ ꯇꯧꯒꯦ, ꯐꯃꯨꯡꯗ ꯂꯩꯖꯔꯨꯁꯨ ꯆꯠꯂꯣ꯫ ꯌꯥꯅꯤꯗ ꯏꯃꯥ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯍꯩ ꯇꯧꯕ ꯌꯥꯗꯦ, ꯅꯈꯨꯅꯒ ꯇꯥꯔꯕꯗꯤ ꯑꯩ ꯑꯣꯏꯅ ꯆꯩ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯐꯖꯅ ꯂꯩꯖꯔꯨꯁꯨ ꯆꯠꯂꯣ꯫ ꯏꯕꯨꯡꯉꯣꯗꯤ ꯃꯥꯕꯨ ꯍꯜꯂꯛꯈ꯭ꯔꯕ꯭ꯔꯣ? ꯏꯃꯥ ꯍꯜꯂꯛꯈ꯭ꯔꯦ, ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯨꯝꯈꯤ꯫ ꯃꯥꯅꯦ, ꯑꯩꯒ ꯋꯥ ꯑꯃ ꯉꯥꯡꯅꯒꯗꯧꯕ ꯂꯩꯔꯤꯕꯅꯤ, ꯀꯥꯔꯛꯂꯕꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯎ ꯍꯥꯏꯌꯨ꯫ ꯍꯣꯏ ꯏꯃꯥ꯫ ꯊꯣꯏꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯐꯃꯨꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯤꯕꯥꯁꯨ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯞ ꯌꯨꯡꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯪꯉꯤ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯆꯞꯀ ꯌꯨꯡꯅ ꯐꯝꯃꯒ ꯂꯩꯔꯤꯗꯨꯅ? ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯈꯨꯝꯃꯤ, ꯍꯤꯞꯄꯗ ꯋꯥꯔꯦ ꯑꯗꯨꯒꯤ ꯐꯝꯃꯤꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡꯒ ꯇꯧꯕ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯅꯪꯕꯣ? ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯕꯅꯤ, ꯏꯃꯥꯅ ꯑꯝꯇ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯥꯈꯠꯆꯕꯁꯤꯅꯀꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯩ, ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯏ, ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ? ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ, ꯑꯁꯨꯝꯅ ꯃꯤꯔꯣꯜꯂꯤꯉꯩꯗ ꯆꯥꯅꯤꯡꯂꯒ ꯆꯥꯈꯤꯗꯕꯁꯦ ꯐꯠꯇꯦ ꯍꯥꯏꯅꯩ꯫ ꯁꯤ ꯍꯥꯏꯔꯣ꯫ ꯏꯃꯥꯅꯁꯨ ꯄꯥꯕꯨꯡꯅꯁꯨ ꯅꯪꯅꯁꯨ ꯃꯌꯥꯝ ꯑꯃ ꯄꯤꯖꯔꯤꯕꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯁꯦꯡꯂꯕ꯭ꯔꯅꯤ ꯅꯪꯕꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯆꯥꯗ ꯑꯃꯨꯛ ꯍꯪꯕ ꯇꯥꯕꯅꯤꯅꯦ꯫ ꯀꯃꯥꯏꯅ? ꯃꯁꯤꯗ ꯄꯤꯕꯥꯅ ꯃꯥꯒꯤ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯄꯥꯛꯊꯗꯨꯅ ꯃꯅꯥꯀꯣꯡ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯊꯥꯡꯖꯤꯟꯗꯨꯅ ꯍꯥꯏ, ꯏꯄꯥꯒꯤ ꯊꯣꯏꯕ, ꯏꯆꯥꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦꯅꯦ? ꯃꯁꯤꯗ ꯊꯣꯏꯕꯤꯅ, ꯈꯨꯃꯥꯅꯤ, ꯌꯥꯝ ꯈꯨꯝꯕꯤꯔꯛꯑꯅꯤꯕ꯫ ꯈꯨꯃꯛꯀꯅꯤ, ꯅꯪꯅ ꯈꯪꯗ ꯇꯧꯏꯅꯤ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯄꯛꯇ꯭ꯔꯦꯀꯣ? ꯊꯣꯏꯕꯤ, ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯅꯨꯄꯥ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯗꯁꯨ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯍꯦꯛ ꯎꯏ꯫ ꯃꯁꯤꯗ ꯊꯣꯏꯕꯤꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯪꯂꯥꯟꯗꯗꯤ ꯆꯐꯨ ꯑꯃ ꯍꯦꯛ ꯎꯏ꯫ ꯆꯐꯨꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃꯅ
hanga haina kapi. Thoibi, kaino nang na haidubo? Aidi kawi. Hausisi numidang ni, numidangda, mangi wari siya ng pati. Nang hinakhansingan ko. Asing mani, Thoibi, magi manglan na toy na chapu ama ui. Chapu adugi manungdagi ang amagi konsil na hikni tiyang thai. Konsil adunata magi thamoy wahan bani. Adugu masi manglani magumang na haidu na man hekta khandoi. Thoibi na mapuroy badahay. Imana nang amugda sakum da sango na hay bani. Kaygino. Wari masani hay. Hoy, nang pasan potara mo ko. Biba, asi haidu na sakum da sangay. Sak thong liba mamabu yengdu na. Ima, ay kau bro, kay liragi. Hay, nang nasukyam na ngang nabayari ba sina karigino? Amu kadoragi ma. Kay daw ba hay di kay no? Nang wanda ay nahari ba siya, kaya yamle. Ado kariwano hay ba? Nang itabag suba do, handaki matangas din lepo hay na. Ima na hay ba na tro, adubo nang lepa kau ba late ne? Ha, hari ba sini? Hayeng dagi din nang tabag suba sat pa yaroy ko. Iko'y masidi, kaysyo daw roy mi. Nang namatang asida, toy na sa tukutok daw ba do, pati na. Nang itabag adudi, sura ba suyayi, yengo, imaw siya. Hayehang sita ngay, mamay mamit pangga ba? Cheks na siya na ba mataw tadro? Ima ko'y nasu, mabu, patan siya na biri ba sidi? Hayapang, nang nasukam na panglim si karino. Napabong na siyam saw ni ko. Hayeng naging sa payaroy. Sat payaroy hari ba sini ko? Lamhin sa sano? Chow ba susanglay. Masano palay ng maduda manaso amog hay. Ibungo, nang itabag to, subo dum sa tulay ragi hari bo nang bo. Pabong, tabag suda di kayo no. Matang asida, tabag sudo na, nang lay bayari bro. Nang ikariwat kay, matang hay ba malay ko, matang sana tabag to. Pabong, nang sumuyaw sila bo. Hay, nupi oy bisingidi, thale pai base, yam na maru ikraba poni. Thale pau badagi na, angang hek unadrib pau badi. Asaw bulan pamni hay na haynari bani, madu nang kang dene. Kang igay no pabo. Lay mahal na, masi, lay tinyam hiktoy ko mase, lay tinyam hiktoy, nang hari basi ni ko. Lay mahal na, mamong nupi bu kausili, toy bisang lagtuna, mapuroy bagi manakta pammi, lay mahal na hayri. Yengoy, nasidi niya. Imawahay ki. Wapam masi, nakoy na amo. Nakoy ginasana suda. Sudhang nay na mo hayta ko. Bema, miruli ngay matamdaso. Nubi na tawhay na matabak mayama malay ko. Masida Thoibi na. Ima, kari-kari buno. Miruli binupiya doon na. Sing hurala ba di? Makutlogi. Usoy hurala na. Matusomi. Yam na laikre. Masi, tayo na nagilayram laba. Ahalsing na hayram mapautak ni. Thoibi di, mun na tay. Bibadi, karanasong na bagong tawi. Lay mahal na wamakatari. Miroli binupi duso, magi mapuriba duso. Yam na seksin batay. Miroli binupi do na, maning mayasat pa da. Matampum na magta, makukta, pi makup ka da ba ni? Pi taba yade. Manong asaw gustang mapaw ba? Pi taba yade haynari ba ni? Mamamapa oiriba makoy anina, mas nama mo anida hayba yaba kari-kari no kara haybiri. Adubu Thoibi magi manglano oiba saktam adumadi adumang haydoktre. Asum taw na, numidang isak aduma makoy po na haraw na saminari. Pungza kara hausing kre, makoy loy na tumnagre. Matam so asum-sum tengsilakli, matam masida, kun kamasa oiriba, patabalay tin sanabi amay bikwakli. Yung itong dutap na hangdok tuna, makuta isay po mapay tuna, mapalom na togli. Matam no isiksi, taibang kana magi konzel inil takidre. Amay bikwakli, sa pudubu, makut kubak mayay adu tam tuna, sumang adu zagoy sarami. Mana nga siya hingda sari ba zagoy asi, karama makali zagoy no hayba dumadi, mata na kang lambatay. Zagoy matek ang masaram laga, sumang mayay adu da, pat higda pamtay. Makuta hapli ba sa pudu law taduna, libak makada tami. Madubo yeng duna, mahak amuk-amuk noi, tansa sida. Kadom da gino kang hongda, but nupi ama, masa kap-kap tu na payday, aduga, sumang matol aduda, lep tu na laikre. But nupi aduna, may bikwak libo yeng tu na hayday. Nga siya si, tasi numini, kaday, ay gisak ta. Ay gisak ta law balakli, ay gisak ta piro.
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨ ꯁꯠꯇꯤꯡꯊꯣꯛꯏ꯫ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯑꯅꯝꯕꯅ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯒꯤ ꯆꯥꯛꯊꯥ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯝꯅꯩ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯩ꯫ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯈꯨꯝꯃꯤ, ꯅꯪꯒꯤ ꯆꯥꯛꯊꯥ ꯑꯩꯅ ꯄꯤꯔꯅꯤ꯫ ꯇꯨ, ꯆꯐꯨ ꯃꯅꯨꯡ ꯑꯁꯤ ꯌꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯆꯥꯛꯊꯥꯅꯤ꯫ ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯩꯅ ꯂꯧꯒꯗꯣꯏꯕ? ꯃꯇꯥꯡ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯅꯋꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯗ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ, ꯍꯩ, ꯀꯔꯤ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ? ꯍꯧꯖꯤꯛꯁꯤ ꯑꯍꯤꯡꯅꯤ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯗꯨꯝꯅ ꯀꯞꯄꯨ ꯍꯥꯏꯅ ꯍꯥꯏ? ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯚꯨꯠ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯖꯩ, ꯆꯠꯂꯨ ꯑꯋꯥꯡꯄꯥꯛꯅ, ꯊꯣꯡꯒꯥꯜꯒꯤ ꯅꯥꯀꯟꯗ ꯍꯩꯅꯧꯖꯝ ꯍꯧꯕ ꯌꯨꯝ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯌꯨꯝ ꯑꯗꯨꯗ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯂꯕ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯠꯂꯨ꯫ ꯃꯍꯥꯛꯅ ꯅꯪꯒꯤ ꯍꯟꯗꯛ ꯊꯥꯒꯤ ꯆꯥꯛꯊꯥꯛꯅꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯍꯥꯏꯕ? ꯃꯥꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯦꯍꯦ꯫ ꯑꯁꯤ ꯍꯦꯛ ꯍꯥꯏꯕꯒ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯍꯥꯏꯖꯍꯧꯏ, ꯂꯩꯃꯍꯜ ꯍꯥꯏꯕꯤ ꯅꯨꯄꯤꯗꯣ, ꯃꯥꯗ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗ ꯂꯦꯜꯂꯒ ꯐꯒꯗꯕꯅꯤ꯫ ꯇꯥ ꯆꯥꯎꯕꯗꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯗ, ꯑꯩꯗꯒꯤ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯈꯟꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯥ ꯆꯥꯎꯕꯗ ꯅꯝꯂꯩ ꯍꯦꯛ ꯂꯩꯁꯤꯟꯈꯤꯗꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯁꯨ ꯅꯤꯡꯉꯝꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯅꯁꯨ ꯑꯃꯨꯛ ꯐꯪꯒꯗꯧꯔꯦ ꯀꯥꯏꯅ ꯅꯪꯅ ꯌꯥꯝꯅ ꯍꯔꯥꯎꯖꯕꯗ ꯍꯧꯖꯤꯛꯇꯤ ꯍꯔꯥꯎꯔꯣ꯫ ꯅꯁꯨꯒꯤ ꯃꯁꯛꯇꯣ ꯀꯁꯥ ꯑꯄꯨꯝꯕ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯎꯔꯅꯤ꯫ ꯃꯤ ꯈꯣꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯪꯂꯝꯆꯠꯇ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯋꯥꯐꯝ ꯈꯔ ꯂꯩꯈꯤꯕꯒꯤ ꯍꯧꯖꯤꯛꯇꯗ ꯑꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯂꯩꯃꯍꯜꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯛꯂꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤ ꯑꯗꯨ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯍꯥꯏꯔꯛꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯌꯧꯔꯔꯦ꯫ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨ ꯂꯥꯎꯊꯣꯛꯇꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯉꯤ꯫ ꯊꯥ ꯁꯨꯔꯛꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯤ꯫ ꯍꯥꯏꯖꯩ, ꯃꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯁꯥꯏꯖꯤꯡꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯁꯤꯗ ꯐꯅꯦꯛꯇ ꯆꯣꯡꯁꯤꯟꯈ꯭ꯔꯒꯦ ꯑꯩ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯝꯍꯥꯠ ꯍꯥꯠꯀꯦ꯫ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯌꯥ ꯑꯃ ꯍꯥꯞꯄꯤꯔꯕ ꯐꯠꯇꯕ ꯂꯥꯏꯅꯤ꯫ ꯐꯠꯇꯕ ꯂꯥꯏ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯁꯥꯏꯖꯤꯡꯒꯤ ꯑꯍꯣꯕ ꯃꯈꯨꯜ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯗꯅꯤ ꯐꯠꯇꯕ ꯂꯥꯏ ꯑꯗꯨꯅ ꯃꯩꯈꯨ ꯑꯃꯨꯕ ꯑꯣꯟꯗꯨꯅ ꯇꯨꯝꯂꯤꯕꯤ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛ ꯃꯄꯥꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯐꯠꯇꯕ ꯂꯥꯏꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯏ꯫ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯑꯃ ꯅꯣꯛꯇꯨꯅ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟ ꯑꯗꯨꯗ ꯐꯨꯠ ꯑꯃꯨꯛ ꯐꯥꯎꯗꯣꯛꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯔꯕꯗ ꯇꯨꯝꯂꯝꯕ ꯄꯤꯕ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, ꯍꯩ ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯁꯤ ꯑꯃꯨꯛꯇ ꯇꯞꯊꯧ꯫ ꯊꯣꯏꯕꯤꯗꯤ ꯃꯁꯥꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯄꯤꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯄ ꯐꯥꯎꯔꯤ꯫ ꯆꯥꯎꯕ ꯑꯃꯗꯤ ꯂꯩꯃꯍꯜꯁꯨ ꯃꯃꯧ ꯅꯨꯄꯤꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏꯅꯩ, ꯃꯃꯥ, ꯅꯃꯧ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯑꯍꯤꯡꯁꯤꯗ ꯃꯥꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯖꯔꯨꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯄꯤꯕꯥꯁꯨ ꯐꯝꯂꯤ꯫ ꯂꯩꯃꯍꯜꯅ ꯆꯪꯁꯤꯟꯗꯨꯅ, ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯁꯤ ꯑꯃꯨꯛꯇ ꯇꯞꯊꯧ꯫ ꯏꯕꯨꯡꯉꯣ, ꯏꯁꯤꯡ ꯑꯃꯨꯛꯇ ꯂꯧꯔꯨꯁꯣ꯫ ꯃꯃꯥꯏ ꯃꯃꯤꯠ ꯀꯥꯏꯁꯦ ꯍꯨꯃꯥꯡ ꯉꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯄꯤꯕꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯏꯁꯤꯡ ꯊꯨꯅ ꯂꯧꯔꯛꯏ꯫ ꯏꯃꯥ, ꯏꯁꯤꯡꯁꯤꯗ ꯂꯩꯔꯤ꯫ ꯂꯩꯃꯍꯜꯅ ꯏꯁꯤꯡ ꯃꯔꯤꯛ ꯈꯔ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯈꯤꯛꯏ꯫ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯅꯥꯟꯊꯣꯛꯏ꯫ ꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ? ꯂꯩꯃꯍꯜ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯤꯡꯅꯕ ꯐꯥꯎꯔꯤ꯫ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯅꯦ ꯊꯒꯣꯏꯕ ꯀꯧꯔꯨꯁꯣ꯫ ꯃꯥꯕꯨ ꯌꯦꯡꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯈꯔ ꯊꯨꯔꯣ꯫ ꯄꯤꯕꯥꯁꯨ ꯃꯃꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯎꯆꯥꯟ ꯃꯅꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯥꯔꯣꯝꯗ ꯈꯔ ꯍꯥꯏꯊꯔꯛꯏ꯫ ꯃꯥꯏꯕꯤ ꯊꯒꯣꯏꯒꯤ ꯃꯌꯨꯝꯒ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯞꯅꯕ ꯅꯠꯇꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯌꯨꯝꯒꯤ ꯊꯣꯡꯗꯨ ꯊꯤꯟꯗꯨꯅ ꯀꯧꯏ, ꯏꯅꯦ, ꯏꯅꯦ, ꯑꯩ ꯄꯤꯕꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦ꯫ ꯏꯅꯦ, ꯑꯃꯨꯛ ꯊꯧꯒꯠꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯤ꯫ ꯊꯒꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯀꯅꯥꯅꯣ ꯑꯍꯤꯡꯁꯤꯗ? ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ꯫ ꯌꯦꯡꯂꯨꯕꯗ ꯄꯤꯕꯥ ꯑꯣꯏꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯑꯗꯨꯛ ꯄꯥꯈꯠꯅ ꯎꯏꯗ꯫ ꯏꯅꯦ, ꯅꯃꯧ ꯅꯨꯄꯤꯗꯨ ꯀꯔꯤꯅꯣꯃ ꯇꯧꯍꯧꯔꯦ꯫ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯇ ꯃꯥꯕꯨ ꯌꯦꯡꯕꯤꯔꯨ ꯂꯥꯛꯑꯣ꯫ ꯊꯒꯣꯏꯁꯨ ꯄꯤꯕꯥꯒꯤ ꯅꯨꯄꯤꯗꯨ ꯃꯀꯨꯝ ꯃꯊꯥ ꯆꯨꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯉꯥꯡ ꯎꯅꯔꯝꯗꯥꯏꯒꯤ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯊꯣꯏꯅ ꯍꯦꯟꯅ ꯄꯥꯈꯠꯈꯤꯅꯨꯁꯦ꯫
Inena, poat say khara puthoraki ki, aduga salasi. Ine, khara di thubiro ko. Thagoi, imungda sangkre, asiguma thabak asida, jangadaba mapot masay sing adubu mahaki khaw amada, loina suna haktuna, hana dubag thami. Khaw adubu paire, yumgi lai adubu kurumlamlaga, mahak mapana thoglay, yumgi thongdo nga silamduna. Ibungo, yari salasi. Mangala duda makoy ani, thuna yang na sali. Hausiti makoy ani mayum yawre, sauba, masu tokpong khangda, mapana hanggat handa chatlaga layrami. Sumang de hek yawbaga, chawbana. Ibema, imong nupise, karino mo tawkre, nang amukta yengbiyo. Dada, karisu pakat bigano. Hausiti ay lakli, ay napana ba yengzagi. Khara phasana, amukta yengbiyo ko ibema. Thagoy na pibada yengdo na amo. Ibungo, adudi nang, papan sa layramu ko. Asi haydo na maybi thagoy imungda sangkre, thonga dusu, chenalo sinki, lay mahal na. Thagoy, imaw si amukta. Inama, yani ay tawzagi. Thagoy sang sinduna, thoybigi makudang nupay dun mihul yengi. Mihul adu yengbada, karino matawre. Is, sidi karino matawre na. Magi wahay sida, lay mahal na pakat na. Imaw sibo kay dawragi. Mapana sauba madipiba, mabukning langtat na layri. Maybi thagoy na, tawgadaba singadu mathang-mathang tawnabu honay. Ahanbada, thoybigi masana pere-pere haribadu hana patay. Hausiti tumina laikre, magi mabuk mapa atuda, thagoy, magi makutuna thamduna, mihul amuk yengi. Magi thamoyda singnaba kaya mana yomle, aduba haidokpa yadaba wapam oibana, mahak na haidoktre. Puknung yariba ngang adubu, lawthongnab honarase haina hainare. Asum tawna, mikuk rausing kraba matungdani, thoybigi siyom nungda, thabum tarap haningsit tawna, nakonduna thamlatlaba, taibang nawa adu, taibang na pharpa matamdadi, asiba, kasapu mo oina phaurakle. Lay mahal kapthorakle. Makhol thok na mahak kapthore. Lay mahal na kapagi khonjel asi tabada, chawba madi piba, makhoy ani gi thamoydi, amuk kay na pakhatre. Imong lamna yengduna, makhoy ani laikre. Makhoy ani mapana laypham khangdaduna imungda sangsili. Oiramliba piba madu, makhoy ani su uri, makhoy ani kappi. Pibana. Kari matawna basibo. He isor, nang natawbiri basibo karino. Lay mahal su kaptuna. Isu mapangjarani haiduna, kaya nanungay na lay saru. Aduga nga si uri basakta masina karino, ay bukaram na yengdo na lay siba. May kukara asida, makoy loy na kapli, talag asida, may bitagoy na lay mahal amadi, makoy da asum na hay. Ang nga si sipa, maram sungsasate. Masigi marumta, arot pa misak ang masoy da lay gani, misak aduna, asum na oyan ba ni? Lay mahal na. Hayo, kanano bisak to? Ayaw si magsato na, mahalugi. Lay mahal, magi thamoy di, maseta na kairi, thoybi masu, makolthok na kapi. Makoy pum na makimanglan pum budi kairi. Thagoy na. Misat asi masat loni, mahak lupini. Tabak asi mana tawbo ni. Jawa na. Misak to kanano, hayo. Aygi, suba hali misak to. Misak ado kanano. Dada, nung madishoy na misak ado kang laki gani. Madam duda, amay bitagoy asi. Kanano hay ba? Mayaksing na kangan batari dana. Thagoy, magi thamoy suta sila nungay tre, saglotbi, laitin sanabi nupi mahak tu, kanano hay ba masak kang na batabak, mahak tawrage hay nga, sap yung na mahak kankri. Ahingi isik hun bumarak aduda, makoy giteng ta aduna, isik hun ba dubu tugay rare. Asum na namit karni hausing tre, legay ginupi sa kitombi na, lay mahal da asum na wari say. Lay mahal, ikoy sa handagi matang ase, tamoy siyang na nungay tre. Lay kaya sida, pataba mi madilayri. Magi tamoy dubu karino hay banida, mising siya, yam na patida. Mahak masagi o isabong pang nabagidamag, miya magitaway bo, karisyo layta na kali. Lay mahal na. Itye, ay hay pang kang isuwa mo panglaga ni hay do nagkaya ada haraw sa rugo. Kasi di ay kap na. Nini humnita nga hirapan. Hawkra ba di hawkra, toy ni na kanjiluran usay. Makoy hawli sa hipang yang basunatri. Matangda, nauran makama tarak pa haibdo ni. Itye, lay na sumnatamlaman na hay na hikandoklo. Nungay tabagi wadi, ay koy siyam na nungay jibani.
साखी तोंबीना लैमहलगी थमोइबु असुमना थेमजिनबिरी थोइबी मादी लोना लोना कया कया कपतुना लैरी महाक यामना कपी करंबा मा ओइबीना मसा काइनाबुदा कपलोइ सादा थक्तबगी मसा अदुसु यामना सोक्सिली बिबाना थोइबीदी येंगदुना तपना हाय थोइबी नंगबु कपतुना ता सुम लैरगे हारिब्रो यामना पेंदे यामना पेंदे यामना पेंदे हारिबसिनी अगी इचा पियो अगी इचानो पियो यामना पेंदे नंगसु खरा काउथोकपा तमदो कैदोबगे इशोरना अखोइनि इसादो सेतुना पुबिख्रे अखोइ करिदि उपाय लेरि अगी इचा पुखिबा यारोये अगी इचा पियो अगी इचानि पुखिबा यारोये बिबासु मागी नुपीना कपतुना लैबा मतौदु उबदा येंबा ngamde हाइफम खंगदे मखोइगी इमुंग असि अंगांग अदुना ताइबुंग फावबा ngamदना हेक सिखिबदगिदि मिकप मिराव खोलतना पिक थनख्रे अदुबु अमाइबी क्वाक लैमादी मखोइना कपतु लेनबा पुंसीदुबु उरगा मागी थमोइना हराउजरी मथमोइनुंगदा मोमोन तौजरी सोमदसु माइबी थागोइना वखल मुना तौरी फत्तबा लाइटिन सानरिबा मिसक असे कना ओइबा याय करिगिनो महाकना सुख फत्रिबा मी अमगी थवाइबु करिगिनो महाकना कैसु लैतना खलिबा महा अइना मसक खंगलकपा मिकुप अदुदा लेमनदि खक थारिको मतमना लेपा कौबा लैतना चटपना हौजिक्ति नोमदगी निनीदगी हुमनी असुम हाइना असुम सम हौजिंखिबा असिना था तरुक तरेट हेन हौजिंख्रे मतम असिदा लैमहलगी इमुंगदा था खरगी ममांगदा मिकप मिराव खोलना थलंबा अदु खरा खरा नोमी अमुक तौबा हौरकले थोइबिगी सियोम नुंगदा इमतुम अमा हुनबा हौख्रे लैमहलना मपुरोइबदा हाय हंदक्ति इसु असे ताइबंग फाउजु फाउबदी यामना सेक्सना लेहन तंगाई फत्रे ममा नंगना सेक्सना थमो हंदक्ति सोहेलखनबा यादेको ममांग थक्ता खुजिन खुनान थोक्ता ताइबंग फाउगदबा निनी हुमनिदा ngaइबा मतमदा ताइबंग फाउबा ngamdना सिखिबा मदुबु निंगसिंगदुरगा अमुकसु नुंगाइतब फाउई अमुकसु मसुवा फंगदौरे हाइना हराउजै थोइबी हानगी पुंसी मते खरा अदुमा महाकसु काउथोक्ले बिबा महाकसु हराउजरे मागी नुपीबु येंगदुना हाय फजन लैयुको थबुइन खांगा याम कन्ना तौरुनो अई इमादा हागे यानिदा करी कियाबनो सेक्सिनदबा यादबन हंदक्ति अदुबुरा इमागा पापुंगसु असु महु फंगदौरे हाइना यामना हराउजरबनी हानदि उंगदुना तुम लैबनी करम थमोइनदि पुबा ngamगनिदो चाउरेना लैमानदा वा मखा अमुक ताई थागोइदो मागमुक्ता वरी सानब फनिको मंगोंदगी वा खरा तारगा चेक्सिन लेहौनबा होय होय ऐसो दुमना खलमलिबनी असुम तौना मसानुपा बिबाबु थादुना माइबी थागोइबु कौहल्लुरे माइबी थागोइ लाक्तुना मखोइगे पुना फमिनदुना वरी सानरी महाकसु पाउ दुबु तारे हराउना फारे दंथोकना याम नुंगाइरे इनमा हंदक्ति खरा सेक्सिनसी असोय अंगामगा अता यहनबा याबा नतेको लैमहलना अदुगिनी इचानुपादा नंबु कहलिबसे इसे अमुक्ता करी करी तौबु याबनो वरी खरा लियु तागे होय होय इनमा आई हाइजगे मांगोल अदुदा बिबासु फमदुना लैरे थोइबीना माने थागोइ लाई हाइबुदुदा चालोनुदम पुथोरे हाय इने चा थक्से असि हाइदुना थम्मी थागोइना यारे यारे करिगी लोलुरिबनो लैमहलना थागोइ से वरी मखा ताउ बेमा नंसु सिदा फम ननेना हाइगदोरिबसे तसिलौ आ हुइमा असि हाइदुना थोइबीसु मनेमगी मनाक्ता फम थै अमाइबी थागोइना असुम नाइरे दादा इनमा वफमसे नुपा नुपी पुन्ना लोइना खंजिनबा तंगाइ फदे लाइना सेमलकपदा पीबा अनिगी थौदांगसे यामना सावे अनिसिगी अपुनु मसकना ताइबंग पाल असि सेमलिबनी नुपी अमना थागे खोंकाक लाक्पा लेपख्रबदी अंगांग अमा नागपुबगी अहानबा खोंथांगनि हाइना लौनगनी अदुगा नुपी अमना अंगांग अमा नागपुबगी मोंग लाक्लबदी नुपीदुगी मसादा करिगुंबा अहोंगबा खरा लाकनी समना हाइरबदा मंगोंदा चानिंग थंगिंगक्तबा थबक अमता हाइनिंगक्तबा याय असिगुंबा
ahong makaya siga loinana thabum ahum sujenkini thabum ahum chapchana suru matam asidadi mahak masagi phibam khara phagalakpaga loinana chapchana naupure haina khangba yagani inama asumna thabum ahum suruk matam asida manembu oibi mahakna yumgi lain thau sana mahi ima library sidabida natraga imoynu sa honga hongbi imada atum ahaw katkani lay mahal na hangi kari kari di laida katkani inama laphoy sanggong jungo khohina singbu katkani polam singa sibu laida katlaba matungda namang nupi atuda amuk pijagadabani lay mahal wafam adubu muna tasili amaibi thagoina wari makha tare aduga thabu manga suroku matamda maneba oibina naupuriba magi mong nupina chaning mai sanga ma thongduna pijagani masi soidana tawgadabani asumna haiba ya wafam khara khara mathang mathang haire makoisu mabuk ningsangna tare asum tawna thabum ani dagi ahum dagi mari manga taruk thabum taruk chapchana surakle lay mahalna magi mawung nupibu yam cheksina thamjai pibasu handaki matang asidadi mamampana haibawa aduda tawduna leire asumna thabum tare surokpa siga loinana makoigi yumda thoram ama pangthoklami maibi thagoina maga khangnaba maiba lebak sauda paudu hodoi laimhal khoigi lai ama khurumbina ba haijare maiba lebak sau chawbagi yumda thunglari chawbana oza maiba oza lakpiridana dada ai lakle imungda mai onsinduna hai mama oza maiba laklene phida puthoro laimal ne imungdagi phakama puthokduna thoglei madubu mangolda thaduna oza maiba phaksida phamsi yare yare asi haiduna lebak sau kakhatuna phamthai mana hai lai khurumbasi ngana khurum thoksi phagani oza maput masega loina sinba langba loirabani asumna lai adu khurumba haunaba thorang tawba hawi maiba lebak sauna hai ngasi tawgadoriba lai khurumba sibu thawai mirel kusinba haina su khangnai a lai haktaktagi hauna tawdu laklaba thabak amani mirolibi nupi amana thabum taruk surok matamda masibu tawnai thaw lai mahalna maput masaidu puthokduna yenghalli dada isai phusu yauri yengbiyo adaidi kari watlibagi maiba lebak sauna yengduna haire aina ngamu taruk thorang taw haina haikibadudi leire madusu sapu masa amada tongan haptuna thamli hoi adudi pulamse loina sure thabaksi tawba hawna tawrasi chawbana oza maiba kada waida thabak asi tawgani haibadi lai khurumbasi thawrambasi yumgi mangolda natraga phunga lairuda tawgadabani aigidi se mangol sida adum tawrasi lay mahal namong nupidu kauthokpiro imungdagi thoibi thoglei bibasu khodai mase tu leire phak amada thoibiu phamhalli maibe lebak sauna se sida phamlo adudi lai khurumbasi aurasi ko ngasi khuramgadaba lai ase thawai mirel kosinbani nikon thagon bani ko isai phu adubu ising thankok tawna haple madubu mirolibi nupi magi mamangda thamle maibaduna haire kadai ngamu haibadu sida piro lay mahalna ngamu yawba sapudu puraktuna pi sida leizare leibak sauna sapu manung yawba ngamu aduda lairon sone madugi tungda ngamu sing adubu isai phududa thadare hariba ngamu taruk asi thawaini miga thaga taruk mangne haina ba madugi masakni pangthokliba thauram asi mikau thagobagi thauramni asumna maibana thagum taruk surokpagi lai asibu khurumbire haujikti lai khurumbadu loire loire yare haugatsaro thoibi haugatuni mungde sangtri chawbuna hangi oza maiba isai phu manungda haukriba ngamu taruk aduna amuk kamdawbano masida leibak sauna hai isai phu di yariba ngamu taruk adubu numi khudingi amum lakthoktuna madubu fazana thongduna mirolibi mangonda pijagadabani atai sang sabu yade ngamudu khakta sagadabani soidna pijage
ꯑꯁꯨꯝꯅ ꯆꯥꯔꯤꯕꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯍꯥꯞꯄꯗ ꯅꯠꯇꯅ ꯍꯌꯦꯡ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯈꯪꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯃꯥꯏꯕ ꯂꯩꯕꯥꯛ ꯆꯥꯎꯅ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈ꯭ꯔꯦ꯫ ꯊꯥꯕꯝ 7 ꯑꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯇꯝꯁꯤꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯆꯥꯎꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏ, ꯑꯁꯨꯝꯅ ꯊꯥꯕꯝ 7 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯠꯅꯅꯕ ꯃꯐꯤ ꯃꯔꯣꯜ, ꯅꯥꯎꯀꯟ ꯐꯤ, ꯆꯐꯨ ꯎꯌꯥꯟ, ꯅꯥꯎꯐꯝꯒꯤ ꯆꯐꯨ ꯃꯈꯨꯝ ꯌꯥꯎꯅ ꯎꯁꯥꯅꯆꯤꯡꯕ ꯂꯩꯗꯨꯅ ꯊꯝꯖꯤꯟꯒꯅꯤ꯫ ꯃꯇꯝꯁꯤꯗꯒꯤ ꯍꯧꯅ ꯅꯥꯎꯄꯨꯔꯤꯕꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯆꯦꯡ ꯃꯆꯪ ꯐꯖꯕ ꯈꯟꯒꯠꯂꯒ ꯊꯝꯒꯅꯤ꯫ ꯊꯨꯝ ꯃꯄꯥꯛ ꯂꯩꯁꯤꯟꯗꯨꯅ ꯊꯝꯒꯅꯤ꯫ ꯉꯥꯃꯨ ꯂꯩꯔꯨꯡꯅꯆꯤꯡꯕ ꯁꯦꯝꯗꯨꯅ ꯑꯄꯣꯛꯄꯤ ꯃꯃꯥ ꯅꯠꯇ꯭ꯔꯒ ꯌꯨꯝꯒꯤ ꯃꯅꯦꯝꯄꯣꯛ ꯑꯣꯏꯕꯤꯅ ꯍꯌꯦꯡ ꯃꯆꯥꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯂꯤꯗꯨꯅ ꯊꯝꯅꯩ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅꯁꯨ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯀꯔꯤꯁꯨ ꯁꯣꯏꯗꯅꯕ ꯃꯍꯥꯛꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯤ꯫ ꯍꯥꯏ, ꯏꯅꯝꯃ, ꯍꯟꯗꯛꯀꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ꯫ ꯅꯃꯧ ꯅꯨꯄꯤꯅ ꯆꯥꯒꯦ ꯍꯥꯏꯔꯤꯈꯩ ꯄꯤꯖꯕꯤꯌꯨꯀꯣ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯄꯤꯖꯔꯤꯕꯅꯤꯗ꯫ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯧꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ? ꯅꯅꯦꯅꯁꯨ ꯄꯤꯖꯒꯦ꯫ ꯏꯅꯦ, ꯌꯥꯔꯅꯤꯗ, ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯁꯦꯡꯂꯕ꯭ꯔꯅꯦ ꯅꯪꯕꯣ? ꯆꯥꯅꯤꯡꯕꯗꯤ ꯂꯣꯠꯁꯤꯟꯒꯅꯨꯀꯣ, ꯐꯠꯇꯕꯅꯤ꯫ ꯂꯣꯠꯇꯦꯗꯩꯅꯦ꯫ ꯑꯗꯨꯗꯤ ꯐꯔꯦ ꯅꯝꯃ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯗꯧꯕꯁꯨ ꯂꯩꯔꯤꯕꯅꯤ ꯑꯩꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯆꯔꯨꯔꯣ꯫ ꯍꯧꯒꯠꯀꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕꯒ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯊꯩ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯊꯥꯕꯝ 9 ꯁꯨꯕꯗꯅꯤꯀꯣ ꯂꯥꯏ ꯑꯃꯨꯛ ꯈꯨꯔꯨꯝꯒꯗꯕꯗꯣ ꯀꯥꯎꯅꯤ꯫ ꯀꯥꯎꯗꯦꯗ꯫ ꯃꯗꯨꯃꯇꯪꯒ ꯇꯧꯔꯕꯗꯤ ꯌꯥꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯇꯧꯒꯗꯣꯏꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯍꯥꯏꯖꯍꯧꯏ, ꯃꯥꯁꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯄꯪꯋꯥ ꯍꯦꯛ ꯋꯥꯕꯤꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯃꯈꯛꯅꯤ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯌꯨꯝꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕꯅ ꯃꯍꯥꯛꯅ ꯇꯧꯕ ꯊꯕꯛ ꯑꯌꯥꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯏ꯫ ꯃꯄꯥꯜ ꯂꯥꯡꯗ ꯊꯣꯛꯇꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯔꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯑꯁꯨꯝꯅ ꯖꯒꯣꯏ ꯍꯦꯛ ꯁꯥꯏ꯫ ꯃꯊꯟꯇ ꯃꯄꯥꯟ ꯑꯗꯨꯗ ꯍꯥꯏꯅ ꯍꯨꯝꯅ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯖꯒꯣꯏ ꯁꯥꯔꯝꯂꯒ ꯆꯞ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ꯫ ꯃꯊꯟꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯃꯨꯛ ꯍꯥꯏꯖꯩ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩꯕꯨ ꯈꯪꯗꯦ꯫ ꯂꯩꯃꯍꯜꯒꯤ ꯃꯃꯧ ꯅꯨꯄꯤꯗꯣ ꯑꯃꯨꯛꯀꯁꯨ ꯃꯤꯔꯣꯜꯂꯦ ꯍꯥꯏꯕ, ꯊꯥ 3 ꯍꯦꯜꯂꯦ ꯍꯥꯏꯕ꯫ ꯃꯈꯣꯜꯗꯣ ꯍꯧꯅ ꯅꯣꯛꯊꯣꯛꯇꯨꯅ, ꯑꯩꯅꯗꯤ ꯃꯈꯣꯏꯒꯤ ꯁꯥꯒꯩ ꯑꯗꯣ ꯀꯥꯡꯈꯨꯜ ꯄꯨꯝꯕ ꯂꯣꯏꯅ ꯃꯨꯠꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯅꯧꯅ ꯑꯃꯨꯛ ꯌꯦꯅꯤꯡ ꯆꯣꯡꯂꯛꯂꯕ? ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯄꯨ ꯀꯔꯤꯒꯤ ꯌꯦꯅꯤꯡꯅꯣ? ꯍꯧꯖꯤꯛ ꯌꯦꯅꯤꯡꯊꯥ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯌꯦꯅꯤꯡꯊꯥ ꯅꯠꯇꯦ꯫ ꯆꯣꯡꯂꯛꯂꯤꯕ ꯌꯦꯅꯤꯡ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯠꯀꯅꯤ꯫ ꯑꯩꯅ ꯃꯥꯡꯍꯟꯒꯅꯤ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯑꯩꯅ ꯁꯤꯟꯊꯍꯟꯒꯅꯤ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯀꯌꯥ ꯑꯃ ꯁꯣꯏꯗꯅ ꯁꯤꯟꯊꯍꯟꯒꯅꯤ꯫ ꯅꯈꯣꯏꯅ ꯑꯣꯟꯅ ꯊꯣꯏꯅ ꯀꯞꯄ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯤꯠ ꯑꯁꯤꯅ ꯄꯦꯟꯅ ꯌꯦꯡꯒꯅꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛꯀꯤ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯊꯣꯛꯂꯛꯏ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯀꯔꯤ ꯂꯩꯔꯦ? ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯤꯕꯗꯤ? ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯂꯩꯃꯍꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯣ꯫ ꯃꯈꯣꯏꯒꯤ ꯌꯦꯅꯈꯥ ꯌꯦꯡꯈꯨꯟꯗ ꯅꯨꯡꯗꯨꯅ ꯅꯪ ꯂꯩꯌꯣ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯉꯥꯡ ꯅꯋꯥ ꯑꯃ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯍꯟꯈꯤꯗꯕꯗꯣ ꯃꯗꯨ ꯈꯪꯏꯗꯅ? ꯌꯨꯝ ꯑꯗꯨꯗꯅꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ꯫ ꯌꯨꯝ ꯑꯗꯨꯗ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛꯅ ꯊꯥꯕꯝ 6 ꯁꯨꯔꯦ꯫ ꯊꯥꯕꯝ 8 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯪ ꯂꯨꯝꯗꯨꯅ ꯂꯩꯔꯨꯔꯣ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯚꯨꯠ ꯅꯨꯄꯤ ꯐꯠꯇꯕꯤ ꯂꯥꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯃꯍꯜꯍꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯗꯣꯡ ꯐꯥꯎꯗꯣꯔꯛꯂꯝꯃꯤ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯟ ꯐꯟ ꯆꯣꯡꯗꯨꯅ ꯎꯔꯨ ꯎꯪꯗꯨꯅ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯄꯁꯨ ꯍꯦꯛ ꯍꯦꯛ ꯌꯥꯎꯏ꯫ ꯑꯗꯨꯝꯅ ꯆꯣꯡꯒꯩ ꯆꯣꯡꯂꯨꯔꯕ ꯃꯇꯨꯡꯗ ꯆꯞ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯍꯥꯏꯖꯩ, ꯋꯥꯔꯦꯗ, ꯆꯣꯡꯕꯁꯤ ꯑꯃꯨꯛ ꯂꯦꯞꯂꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤꯃꯨꯛ ꯇꯧꯁꯤꯒꯦ? ꯀꯥꯟꯅꯗꯦ, ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯝꯅꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯨꯠ ꯅꯨꯄꯤꯗꯨ ꯐꯛꯂꯥꯡ ꯃꯔꯨꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯐꯛꯂꯥꯡ ꯃꯈꯥꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ
higit kapsinarami. Asumna mahakna kapagi khonjel asi imungda ningaidana tungduna leiriba Thoibina hek taraklami. Thoibi mikau khangthok thoklai. Kanano mapala asida kaplibasibo? Manakong adu thangatuna tai adubu ngahaki mamangda taramba kapa manbagi khonjel adu amuk tarakhidri. Thoibi magi masada akiba kaya phaurai jingnabasu phaurai. Hausik aina takiba khonjel dubu nate madubu aigi wakhalnarane. Mahak hipthai mamit usinba yade. Matamsi Thoibina thamapal surok matamni matam asidasu laima khurumnaba kana semsari. Maiba lebak saw lai khurumnaba laktu leiri. Phida amada phamdu leiri haire. Lai khurumnaba hotnabada selgi amna sangraba zanida. Angang ama poknaba hotnabada lairba midi hena waba nangdoini. Chawbana sel sangi haiduna tawdabada yabrado tawba tabani do. Adudi tada haungnaba hekta tawrashini ko. Hoi haujillasi thengkinabani. Asumna thaba mapal subagi lai khurumnaba asigidamak Thoibi masado sengna iruja thokle madugi tungda mangolda thari phak adugi mathakta mahak phamthare. Lei pareng angauba ma Thoibigi mangaksamda sihallami. Chawbana hangi. Oza maiba lei pareng angauba mangaksamda siribasibu karigi oirabado? Maram pumba ai loina hairake ngaikoko. Mahak tumina moklei phamliba miron minupidugi mamangda ising yawba sakuma thammi. Lairon sole mahakna masigi matungda magi mangaksamna siriba leyang awu pareng adubu lakthoktuna maiba lebak sauna lei pareng adubu isai phududu huksingkhirami. Mana haire tada asumna lai khurumbasida miroi minupi mangonda leyang awuba pareng siribase madubu amuk lakthoklaga isai phudu hukliba masigi maramse ai haizage. Naupuri binupi adugi awa ana fataba haudi pumnama kokjarage haiduna isai phududa usin sindokpani. Asumna haibire masigi matungda lai khurumba adu makhabu sathanaba tawi. Lei pareng huklaba sakhudubu lebak sauna yunggi mapalda thangdoktuna thamle amuk changaktuna bibadi yengduna hai. Ibungo law nangne sida lepo. Bibabu yunggi thongjil aduda mamai nokpok onna makong anidu launa phakdoktu lephali. Magi makuta yengdong matang taret panba magi nupiga wangba haifet manaba amasu makuta paihali. Maiba lebak sauna tawgadaba sing adu makhoida loina hairi masigi tungda Thoibina masinda keku haina hairaga mapuroibagi phaktoklaga leiriba maklang adu lituna imunglumda sangki aduga phongphong hairaga amuk lithoraklami. Maiba lebak sauna hai. Asumna tawribasigi nungi oiba wahan thokti. Awa ana pumnamak kokjarage haina haibani. Masida nupa oiba manasu kokjaro haina khumgani. Masigi mathangda bibana ngasagi leihukpa isai phu adubu paiduna amuk sanglei. Madu yawa ising aduna magi nupigi makokta haithabiduna iruzabirami. Masina awa ana pumnamak tengkok laikokpagi thauramni. Iruzaba loirabada maiba lebak sauna sapu adubu paiduna lebak makhada thomthaduna thugairami. Kairaba sapu masesing adubu loina khomjinduna konthong wangma lana hundokluri. Hanna phawa yenglamdana mahak imungda changlei asum tawna thamapal subagi lai khurumba sisu loisingkhre. Numidangi matamni khara hek thingjilakpaga leimalgi yumgi akoibada lumlaga leiramba lai phataba nupi adu saponglei. Mahak malang numsin marak aduda ngahakti koipai paidu lei. Mahakna haizai. Aina mafam asida lairaklibase hauzikti thabum masing suredo. Nupi asina mirolibase hauzikti thabum mapal sure. Mahaki masasida taibangda phaudringaida aina mabu hatkani. Aina soidana hatkani. Angang asibu hatlaga aigi itik iran hengat hangani. Asumna haiduna yumgi yumthak aduda mahak chatlami. Imathak adu chatpagi khonjal khara thoi. Thoibi tumlambani. Yawalakpaga mapasanana yumthaktagi tarakliba makhol aduda mahak mamitu satpang thoi. Karino imathak aduda pejek chatpagi khonjil ni tariba. Khonjal adu tabada Thoibi magi masadu akiba kaya madi phaurakle. Nakana tumliba mapuribu hagdoke haina khali. Yumthakta chatliba phataba lai nupi aduna asumna khali.
ꯑꯩ ꯃꯅꯨꯡ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯪꯒꯅꯤ? ꯑꯩ ꯀꯔꯝꯅ ꯆꯪꯂꯁꯤꯒꯦ? ꯑꯗꯨꯕꯨ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯃꯩꯁꯥ ꯑꯃ ꯐꯥꯎꯔꯛꯂꯤ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯐꯥꯎꯔꯛꯂꯤꯕꯁꯤꯅ? ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯏꯁꯥꯁꯤ ꯌꯥꯝꯅ ꯁꯥꯔꯦ꯫ ꯀꯅꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯛꯂꯕꯖꯥꯠꯅꯣ? ꯃꯍꯥꯛ ꯌꯨꯝꯊꯛ ꯑꯗꯨꯗ ꯆꯠꯂꯝꯕ ꯑꯗꯨ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯌꯨꯝꯊꯛ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯐꯟ ꯆꯣꯡꯊꯩ꯫ ꯊꯣꯏꯕꯤꯅ ꯇꯨꯝꯂꯤꯕ ꯃꯄꯨꯔꯣꯏꯕꯕꯨ ꯍꯧꯗꯣꯛꯏ꯫ ꯇꯥꯕꯤꯔꯤꯕꯔꯣ? ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯌꯨ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥꯗ ꯅꯣꯝꯗꯨꯅ ꯃꯥꯅ ꯍꯧꯗꯣꯛꯏ꯫ ꯑꯗꯨꯝꯅ ꯍꯧꯗꯣꯛꯂꯕꯗ ꯄꯤꯕꯥ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯪꯕꯣ? ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇꯦ, ꯌꯨꯝꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄ ꯃꯥꯜꯂꯤ꯫ ꯄꯤꯕꯥ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯣꯟꯖꯦꯜ ꯑꯃꯇ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯁꯤ ꯀꯩꯁꯨ ꯇꯧꯗꯦꯅ꯫ ꯍꯧꯖꯤꯛꯇ ꯈꯣꯟꯖꯦꯜ ꯑꯃ ꯌꯨꯝꯊꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯄꯒꯨꯝ꯫ ꯌꯨꯝꯊꯛ ꯑꯁꯤꯗꯕꯨ ꯀꯅꯥꯅ ꯆꯠꯅꯤ ꯍꯥꯏꯕꯒꯦ? ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯕ? ꯊꯣꯏꯕꯤ ꯃꯃꯥꯡꯊꯛꯇ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯪꯗ ꯎꯈꯤꯕ ꯁꯛꯇꯝ, ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯈꯤꯕ ꯀꯌꯥ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯑꯃꯨꯛꯁꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯄꯤꯕꯥꯅ ꯁꯤ ꯇꯨꯝꯊꯔꯣ, ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯍꯥꯏꯐꯝ ꯈꯪꯗ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯩ꯫ ꯁꯣꯝꯗꯅ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯏꯪꯈꯣꯜ ꯑꯗꯨ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯅꯥꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯦ ꯍꯥꯏꯅ ꯇꯧꯏ, ꯑꯗꯨꯕꯨ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯑꯩꯒꯤ ꯈꯣꯡꯁꯤ ꯊꯥꯡꯕ ꯉꯝꯗ꯭ꯔꯦꯅ꯫ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯐꯥꯎꯖꯔꯝꯃꯤ꯫ ꯍꯥꯏꯖꯩ, ꯑꯩꯗꯤ ꯆꯠꯂꯣꯏ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏꯕꯨ ꯂꯧꯗ꯭ꯔꯤꯃꯈꯩ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ꯫ ꯂꯩꯃꯍꯜ ꯍꯣꯏꯅ ꯃꯃꯧ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯥꯏꯇꯤꯟ ꯀꯌꯥ ꯈꯨꯔꯨꯝꯈꯤꯕ ꯑꯁꯤꯅ ꯐꯠꯇꯕ ꯂꯥꯏ ꯃꯍꯥꯛꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯉꯝꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅꯁꯨ ꯑꯔꯣꯟꯕ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯤ꯫ ꯂꯣꯟꯅ ꯂꯥꯏꯇꯤꯟ ꯁꯥꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯌꯦꯡꯉꯤ꯫ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯃꯤꯠ ꯆꯦꯖꯦꯠ ꯎꯏꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯃꯗꯨꯗ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯐꯝ ꯀꯥꯏꯕ ꯑꯃꯅ ꯂꯩꯃꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯤ꯫ ꯃꯍꯥꯛꯅ ꯄꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯑꯗꯨꯕꯨ ꯂꯧꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯖꯩ, ꯍꯟꯗꯛꯃꯨꯛꯁꯨ ꯑꯃꯨꯛ ꯅꯪꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯊꯋꯥꯏꯕꯨ ꯂꯧꯅꯕ ꯍꯣꯠꯅꯔꯛꯂꯕ? ꯐꯩ, ꯍꯟꯗꯛꯇꯤ ꯑꯩꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯏ꯫ ꯃꯈꯨꯠꯇ ꯂꯪ ꯑꯍꯤꯡꯕ ꯑꯃꯁꯨ ꯆꯦꯠꯅ ꯄꯥꯏ, ꯃꯗꯨꯗ ꯂꯩꯔꯣꯟ ꯀꯌꯥ ꯑꯃꯁꯨ ꯃꯊꯪ ꯃꯊꯪ ꯁꯣꯜꯂꯤ꯫ ꯂꯥꯏ ꯐꯠꯇꯕ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯍꯤꯡ ꯑꯁꯤꯃꯛꯇꯗꯅꯤ ꯚꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯏ, ꯑꯗꯨꯒ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯕꯨ ꯀꯧꯊꯣꯛꯏ꯫ ꯅꯪꯕꯨ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ? ꯑꯩ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩꯅ ꯍꯦꯛ ꯁꯤꯕꯗ ꯅꯪꯁꯨ ꯁꯤꯒꯗꯣꯏꯅꯦ ꯍꯥꯏꯕꯁꯦ ꯅꯪꯁꯨ ꯈꯪꯉꯨꯀꯣ꯫ ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ꯫ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯛꯏ꯫ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯇꯨꯅ ꯍꯥꯏ, ꯀꯔꯤ ꯇꯧꯔꯦ ꯅꯪꯅ ꯑꯍꯤꯡꯁꯤꯗ ꯑꯩꯅ ꯇꯨꯝꯕꯃꯨꯛ ꯊꯨꯒꯥꯏꯕꯤꯔꯤꯕꯁꯦ? ꯅꯪꯅꯔꯥ ꯑꯩꯕꯨ ꯆꯤꯡꯊꯣꯛꯂꯤꯕꯁꯦ? ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯅꯪꯕꯨ ꯆꯤꯡꯊꯣꯛꯀꯗꯧꯔꯤꯕ? ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥ? ꯍꯩ, ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯌꯨꯝ ꯑꯗꯨ ꯂꯩꯌꯨ ꯍꯥꯏꯅ ꯑꯩꯅ ꯊꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯅꯪꯉꯣꯟꯗ ꯌꯨꯝꯗꯨ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏꯕꯨ ꯂꯧꯔꯕ꯭ꯔꯣ? ꯂꯧꯗ꯭ꯔꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯨꯞꯅ ꯑꯩꯅ ꯃꯇꯝ ꯁꯨꯕ ꯉꯥꯏꯔꯛꯄꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯦꯛꯇ ꯂꯧꯔꯒꯦ ꯍꯥꯏꯅ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯏꯇꯤꯛ ꯏꯌꯥꯏ ꯄꯨꯝꯕ ꯃꯥꯡꯈꯤꯕꯒꯨꯝꯅ ꯇꯧꯔꯛꯏ꯫ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯂꯛꯇꯦ꯫ ꯃꯗꯨꯅ ꯀꯔꯤꯒꯤ? ꯑꯩ ꯈꯪꯉꯦ, ꯑꯩꯒꯤ ꯏꯁꯥꯁꯦ ꯃꯩꯅ ꯆꯥꯛꯄꯒꯨꯝꯅ ꯇꯧꯏ꯫ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯋꯥꯍꯩꯁꯤ ꯇꯥꯔꯒ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯍꯥꯏꯐꯦꯠ ꯋꯥꯈꯜ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯨꯠ ꯌꯥꯎꯔꯤ ꯁꯤꯅꯤꯀꯣ? ꯀꯅꯥꯕꯨ ꯑꯣꯏꯔꯕ ꯖꯥꯠꯅꯣ? ꯍꯩ, ꯅꯪ ꯍꯧꯖꯤꯛꯃꯛ ꯃꯈꯣꯏꯗ ꯆꯠꯂꯨ꯫ ꯃꯈꯣꯏꯗ ꯑꯗꯨꯃꯛ ꯂꯩꯒꯗꯕꯅꯤ꯫ ꯑꯩ ꯃꯈꯣꯏꯗ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯌꯥꯅꯤ, ꯆꯠꯂꯣ꯫ ꯑꯩ ꯇꯧꯔꯛꯀꯦ꯫ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ, ꯅꯪ ꯎꯗ꯭ꯔꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯂꯥꯏ ꯐꯠꯇꯕꯗꯨ ꯂꯩꯃꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯇꯝꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯊꯥꯒꯣꯏꯅ ꯑꯃꯨꯛꯀꯁꯨ ꯂꯥꯛꯂꯦꯅ ꯇꯧꯔꯤꯕꯁꯦ? ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯕꯁꯤꯕꯨ ꯑꯃꯨꯛꯀ ꯂꯥꯛꯄ? ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫
ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯄ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯔꯤ ꯀꯅꯥꯅꯣ ꯑꯣꯟꯊꯣꯛꯅ ꯃꯊꯧ ꯂꯩꯈꯤꯗ꯭ꯔꯦꯗ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯕ ꯆꯨꯝꯂꯣꯏ ꯍꯧꯖꯤꯛꯃꯛ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯑꯍꯤꯡ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯊꯥꯒꯣꯏꯁꯨ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯃꯤ ꯂꯩꯃꯥꯜ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯕꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨꯗꯤ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯃꯥꯕꯨ ꯏꯟꯁꯤꯜꯂꯤ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯒ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯃꯥꯒꯤ ꯃꯈꯣꯡꯗꯨ ꯑꯃ ꯍꯦꯛ ꯊꯥꯡꯖꯤꯜꯂꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯑꯃꯨꯛ ꯏꯟꯊꯣꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯕꯨꯠ ꯅꯨꯄꯤꯗꯨꯕꯨ ꯑꯃꯨꯛ ꯏꯟꯁꯤꯡ ꯑꯃꯨꯛ ꯇꯥꯟꯊꯣꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯌꯥꯏ ꯀꯜꯂꯕ ꯂꯩꯋꯥ ꯀꯌꯥ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕꯗꯨꯒꯤ ꯃꯁꯥꯗꯨ ꯈꯥꯝꯕꯤ ꯃꯩꯅ ꯆꯥꯛꯄꯒꯨꯝ ꯍꯦꯟꯅ ꯆꯥꯛꯂꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯍꯥꯏ ꯑꯁꯨꯝꯅ ꯇꯧꯗꯨ ꯂꯩꯕꯁꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯀꯔꯤꯒꯤ ꯂꯥꯏ ꯐꯠꯇꯕꯁꯤꯗ ꯑꯩꯒꯤ ꯂꯩꯋꯥꯁꯦ ꯑꯁꯨꯝ ꯁꯤꯖꯤꯟꯅꯗꯨ ꯂꯩꯒꯅꯤ ꯂꯥꯏ ꯐꯠꯇꯕ ꯑꯃꯕꯨ ꯊꯥꯗꯣꯛꯂꯤ ꯃꯤꯁꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯋꯥ ꯀꯥꯞꯁꯤꯜꯂꯒꯦ ꯏꯆꯝ ꯆꯝꯕꯤ ꯃꯥꯏꯕꯤ ꯑꯃ ꯅꯠꯇꯦ ꯃꯍꯥꯛ ꯂꯥꯏ ꯐꯠꯇꯕ ꯃꯉꯣꯟꯗ ꯇꯥꯏꯅꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯂꯥꯏ ꯐꯠꯇꯕꯕꯨ ꯁꯦꯟꯅꯔꯤꯕ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯂꯩꯋꯥ ꯀꯥꯞꯂꯒꯦ ꯈꯜꯂꯗꯨꯅ ꯑꯔꯨꯕ ꯂꯥꯏ ꯑꯃ ꯃꯈꯥ ꯇꯥꯅ ꯈꯨꯔꯨꯝꯕ ꯍꯧꯏ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯋꯥ ꯑꯃ ꯃꯥꯒꯤ ꯃꯐꯝꯗ ꯁꯠ ꯀꯥꯞꯄꯤ ꯂꯩꯋꯥ ꯑꯗꯨꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯈꯨꯗꯥꯡꯗ ꯄꯥꯜꯂꯤ ꯑꯌꯣ ꯑꯌꯣ ꯏꯁ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯀꯩꯅꯣꯃ ꯇꯧꯈ꯭ꯔꯦ ꯆꯤꯛ ꯆꯤꯛꯀ ꯂꯥꯎꯋꯦ ꯍꯥ ꯀꯔꯤꯅꯣ ꯃꯁꯤꯕꯣ ꯑꯃꯨꯛꯁꯨ ꯍꯥꯏꯖꯩ ꯑꯣ ꯑꯩꯕꯨ ꯌꯦꯡꯁꯤꯟꯕ ꯑꯩꯅ ꯊꯕꯛ ꯇꯧꯕꯁꯤꯗ ꯌꯦꯠꯈꯥꯏ ꯊꯤꯡꯒꯥꯏ ꯃꯤꯁꯛ ꯑꯃ ꯂꯩꯔꯦ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯤꯒꯥꯞ ꯂꯩꯀꯥꯞ ꯇꯧꯔꯛꯂꯦ ꯑꯩ ꯇꯨꯃꯤꯟ ꯂꯩꯔꯣꯏ ꯑꯩꯅ ꯁꯨꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯍꯜꯂꯤ ꯃꯗꯨꯕꯨ ꯊꯥꯒꯣꯏꯅ ꯂꯩꯋꯥ ꯑꯃ ꯇꯧꯗꯨꯅ ꯐꯠ ꯉꯥꯛꯊꯣꯛꯏ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯊꯥꯖꯤꯜꯂꯛꯂꯤꯅꯦ ꯀꯅꯥꯅ ꯉꯝꯕꯅꯣ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯏꯗꯅ ꯍꯧꯖꯤꯛ ꯑꯩꯁꯨ ꯊꯥꯖꯤꯟꯈꯤꯒꯦꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩꯒ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯍꯤꯒꯥꯞ ꯂꯩꯀꯥꯞ ꯇꯧꯔꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏꯅ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯃꯁꯥꯗ ꯂꯩꯋꯥꯅ ꯄꯥꯜꯂꯤ ꯃꯁꯥ ꯄꯨ ꯄꯪꯊꯔꯤ ꯀꯔꯝꯕ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯤ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ ꯑꯩꯒꯤ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯇꯥꯡ ꯇꯥꯟꯖꯥꯁꯤꯗ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯦ ꯑꯩ ꯂꯦꯝꯅꯈꯛ ꯃꯥꯡꯍꯟꯕ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯊꯥꯗꯣꯛꯂꯤꯕ ꯂꯥꯏ ꯐꯠꯇꯕꯁꯦ ꯑꯩꯅ ꯃꯥꯡꯍꯟꯅꯕ ꯇꯧꯔꯒꯦ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯝꯅ ꯆꯤꯡꯂꯝꯃꯤ ꯂꯥꯏ ꯐꯠꯇꯕꯗꯨꯁꯨ ꯑꯗꯨꯝꯅ ꯂꯩꯋꯥꯗꯨꯅ ꯀꯟꯅ ꯆꯤꯡꯈꯤꯕꯗꯨꯗ ꯃꯍꯥꯛ ꯃꯐꯝꯗꯨꯗꯒꯤ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯂꯥꯏ ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯔꯤ ꯅꯣꯡꯉꯥꯟꯈꯤꯕꯅ ꯍꯥꯜꯂꯒꯅꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨꯕꯨ ꯊꯨꯅ ꯇꯧꯁꯤꯜꯂꯤ ꯎꯆꯥꯟ ꯃꯩꯔꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯃꯨꯕ ꯑꯗꯨꯕꯨ ꯃꯩ ꯊꯥꯔꯝꯃꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯃꯩ ꯍꯦꯛ ꯊꯥꯕꯒ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯂꯥꯏ ꯐꯠꯇꯕꯗꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯂꯛꯏ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯣꯟꯅ ꯊꯣꯏꯅ ꯂꯥꯎꯔꯝꯂꯒ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣ ꯅꯣꯛꯆꯩ ꯍꯧꯖꯤꯛ ꯕꯨꯠ ꯅꯨꯄꯤ ꯂꯥꯏ ꯐꯠꯇꯕꯤꯗꯨ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯃꯩꯈꯨ ꯑꯣꯟꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯂꯛꯇ ꯇꯤꯟꯈ꯭ꯔꯦ ꯃꯥꯅ ꯁꯤꯈꯤꯕꯒ ꯏꯔꯣꯏꯅꯅ ꯃꯥꯏꯕꯤ ꯀ꯭ꯋꯥꯛꯂꯩ ꯃꯥꯁꯨ ꯃꯁꯥ ꯄꯨꯝꯕ ꯁꯤꯡꯊꯦꯛꯇꯨꯅ ꯁꯤꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀ꯭ꯋꯥꯛꯂꯩ ꯁꯤꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯝꯃꯤ ꯄꯥꯎ ꯑꯗꯨ ꯊꯥꯒꯣꯏ ꯃꯥꯁꯨ ꯇꯥꯔꯤ ꯃꯊꯟꯇ ꯍꯥꯏꯖꯩ ꯅꯍꯥꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯆꯤꯡꯅꯔꯕꯅꯤ ꯃꯤꯒꯤ ꯊꯋꯥꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯁꯥꯗꯨꯅ ꯍꯦꯛꯇ ꯍꯥꯠꯇꯣꯛꯄ ꯃꯗꯨꯒꯤ ꯃꯍꯩꯅꯤ ꯅꯪꯗꯤ ꯁꯤꯖꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯄꯤꯕꯥꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯅꯦ ꯊꯣꯏꯕꯤꯗꯣ ꯃꯁꯥ ꯀꯔꯤꯅꯣ ꯇꯧꯍꯧꯔꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯃꯥꯌꯣꯛꯅꯕꯤ ꯅꯨꯄꯤ ꯑꯃꯒ ꯄꯨꯗꯨꯅ ꯂꯥꯛꯏ ꯂꯩꯃꯍꯜ ꯃꯥꯒꯤ ꯊꯃꯣꯏ ꯄꯥꯈꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ ꯊꯥꯒꯣꯏꯅ ꯏꯅꯝꯃ ꯑꯩ ꯂꯥꯛꯂꯦ ꯊꯥꯒꯣꯏ ꯏꯃꯧꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯌꯥꯅꯤ ꯏꯅꯝꯃ ꯑꯩ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯌꯦꯡꯕ ꯍꯧꯏ ꯃꯥꯌꯣꯛꯅꯕꯤꯗꯨꯅ ꯊꯥꯒꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯊꯃꯣꯏꯅꯨꯡꯗ ꯇꯥꯏꯕꯪ ꯁꯦꯝꯕꯤ ꯃꯄꯨ ꯃꯍꯥꯛꯄꯨ ꯆꯦꯅ ꯊꯥꯒꯣꯟꯅꯖꯗꯨꯅ ꯊꯕꯛ ꯑꯗꯨꯕꯨ ꯀꯟꯅ ꯇꯧꯔꯤ ꯍꯟꯗꯛꯇꯤ ꯑꯄꯟ ꯈꯨꯔꯧ ꯑꯃꯠꯇ ꯆꯟꯗꯅ ꯑꯉꯥꯡ ꯑꯗꯨ ꯎꯅꯕ ꯉꯝꯂꯤ ꯑꯉꯥꯡ ꯑꯗꯨ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯤ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯐꯥꯎꯔꯛꯄꯒ ꯍꯪꯉꯥ ꯍꯥꯏꯅ ꯀꯞꯄꯤ ꯂꯩꯃꯍꯜꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕꯗ ꯊꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ
ꯃꯄꯥꯜꯗ ꯂꯩꯔꯤꯕ ꯆꯥꯎꯕ ꯑꯃꯗꯤ ꯄꯤꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯄꯤꯕ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯂꯦ꯫ ꯄꯣꯛꯂꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯣꯏꯕꯨ ꯋꯥꯛꯊꯣꯛꯄ ꯌꯥꯅ ꯂꯦꯜꯂꯦ꯫ ꯑꯉꯥꯡꯒꯤ ꯈꯣꯏꯔꯤ ꯀꯤꯕ ꯄꯨꯟꯕ ꯇꯧꯕ ꯑꯁꯤꯅ ꯑꯉꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯂꯪ ꯑꯍꯤꯡꯕ ꯂꯪꯖꯥ 5ꯅ ꯄꯨꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯂꯪ ꯑꯍꯤꯡꯕ ꯂꯪꯖꯥ 6ꯅ ꯄꯨꯟꯅꯩ꯫ ꯃꯥꯌꯣꯛꯅꯕꯤ ꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯥꯕ ꯈꯔ ꯇꯧꯗꯨꯅ ꯊꯧꯔꯥꯡꯂꯦ꯫ ꯃꯗꯨꯗ ꯑꯉꯥꯡ ꯄꯣꯛꯄꯤ ꯑꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯈꯨꯝꯂꯥꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯏꯟꯕꯤꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡꯕꯨ ꯂꯥꯏꯅ ꯊꯣꯟꯈꯤꯕ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯊꯥꯒꯣꯏꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯏꯁꯨꯂꯥꯕ ꯑꯁꯨꯝꯅ ꯍꯦꯛꯇ ꯀꯧꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯟꯖꯈꯤꯕ ꯃꯤꯡ ꯑꯁꯤ ꯀꯣꯟꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄ ꯌꯥꯏ꯫ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯂꯥꯕ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯇꯦꯕꯤ, ꯇꯣꯝꯕꯤ, ꯇꯨꯡꯕꯤ ꯑꯁꯨꯝꯅ ꯀꯧꯅꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯥꯖꯅꯕꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯏꯕꯪꯗ ꯍꯦꯛ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯁꯨꯡꯀꯞ ꯀꯞꯂꯛꯇꯕ ꯇꯥꯔꯕꯗꯤ ꯐꯨꯡꯒꯥꯒꯤ ꯌꯣꯠꯁꯕꯤꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯒ ꯃꯗꯨꯗ ꯂꯣꯡꯅ ꯊꯝꯂꯒ ꯌꯣꯇꯦꯛ ꯑꯃꯅ ꯈꯤꯡꯂꯕꯗꯤ ꯃꯗꯨꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯉꯥꯡꯗꯨ ꯀꯞꯂꯛꯏ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯃꯥꯎꯖꯤꯡꯈ꯭ꯔꯦ꯫ ꯆꯥꯎꯕ ꯑꯃꯗꯤ ꯂꯩ ꯃꯍꯜ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯁꯨ ꯅꯨꯄꯥ ꯑꯃ ꯐꯪꯂꯕꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯃꯥꯡꯊꯛꯇ ꯑꯋꯥꯕ ꯀꯌꯥ ꯅꯪꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯅꯧꯅ ꯄꯣꯛꯂꯕ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯃꯈꯣꯏ ꯃꯃꯣꯟ ꯅꯣꯛꯆꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕꯤ ꯊꯥꯒꯣꯏ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯂꯩ ꯃꯍꯜꯅ ꯍꯥꯏ, ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯏꯁꯨꯁꯤ ꯇꯦꯛꯇ ꯀꯥꯏꯗꯅ ꯐꯪꯖꯔꯦ꯫ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯊꯥꯒꯣꯏ꯫ ꯂꯥꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯝꯕꯤꯗꯨꯅ ꯇꯧꯔꯤꯕꯅꯤ ꯏꯅꯝꯃ꯫ ꯊꯥꯒꯣꯏ, ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯄꯤꯖꯁꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯇꯥꯗꯒ ꯑꯩꯈꯣꯏ ꯑꯅꯤ ꯋꯥ ꯍꯥꯏꯅꯔꯝꯂꯤꯕꯅꯤ꯫ ꯑꯦ ꯀꯔꯤꯒꯤ ꯆꯥꯛꯅꯣꯗ, ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯅꯪꯅꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯕꯤꯔꯤꯕꯁꯤꯗꯤ꯫ ꯏꯅꯝꯃ, ꯃꯁꯤꯗꯤ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯈꯪꯗꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯂꯩꯔꯕꯅꯤꯀꯣ꯫ ꯑꯗꯣ ꯏꯅꯝꯃ, ꯅꯁꯨꯁꯤꯕꯨ ꯀꯝꯗꯧꯒꯦ? ꯃꯁꯤꯗ ꯂꯩ ꯃꯍꯜꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯃꯤ, ꯊꯥꯒꯣꯏ ꯏꯕꯦꯝꯃ, ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ꯫ ꯃꯕꯨꯛ ꯈꯨꯐ ꯑꯃꯅꯤꯀꯣ, ꯄꯥꯛꯅ ꯀꯞꯇꯦ꯫ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯩꯗ꯫ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕꯒꯤ ꯋꯥꯅꯤꯅꯦ꯫ ꯏꯁꯨꯗꯣ ꯂꯧꯅꯤꯡꯕꯅ ꯈꯨꯠꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯕꯅꯤ꯫ ꯑꯗꯨꯗ ꯇꯨꯝꯗꯨ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯇꯨꯝꯕꯁꯨ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯏꯅꯝꯃ, ꯑꯩꯒꯤꯁꯦ ꯋꯥꯐꯝ ꯈꯔꯁꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ꯫ ꯊꯣꯏꯕꯤꯗꯨꯕꯨ ꯍꯣꯏ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡꯗ ꯆꯪꯉꯤ꯫ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯂꯩꯔꯤ꯫ ꯏꯅꯦ, ꯂꯥꯛꯄꯤꯔꯤꯕ꯭ꯔꯣ? ꯅꯪꯕꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯣꯏ ꯏꯅꯦ, ꯇꯧꯗ꯭ꯔꯦ꯫ ꯏꯅꯦꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯕ ꯇꯧꯕꯒꯤꯗꯤ ꯏꯅꯝꯃꯅꯁꯨ ꯍꯥꯟꯅ ꯂꯣꯏꯅ ꯈꯪꯕꯤꯔꯝꯂꯒꯅꯤꯗ꯫ ꯅꯨꯃꯤꯠ ꯊꯥ ꯎꯕꯁꯦ ꯏꯅꯝꯃꯅ ꯍꯥꯜꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯤꯕꯁꯤꯗꯤ ꯈꯖꯤꯛꯇꯒꯤ ꯋꯥꯅꯤꯗ ꯊꯥꯒꯣꯏ ꯏꯕꯦꯝꯃ, ꯌꯥꯝꯅ ꯈꯪꯂꯨꯕꯒꯤ ꯋꯥꯒ ꯅꯠꯇꯦꯗ꯫ ꯑꯗꯣ ꯏꯅꯝꯃ, ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤ ꯄꯣꯛꯂꯦ꯫ ꯑꯉꯥꯡ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯆꯥꯕ ꯊꯛꯄꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ꯫ ꯑꯗꯨꯕꯨꯕ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯏ, ꯀꯔꯤ ꯀꯔꯤꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣꯃꯤ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯒꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏ, ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯉꯥꯡ ꯍꯦꯛ ꯎꯅꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯣ ꯑꯆꯝꯕ ꯏꯟꯁꯥꯡ ꯄꯤꯖꯅꯩ꯫ ꯏꯄꯥꯟ ꯊꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯆꯥꯛ ꯇꯣꯉꯥꯟꯅ ꯊꯣꯡꯗꯨꯅ ꯄꯤꯖꯅꯩ꯫ ꯆꯥꯕ ꯃꯇꯝꯗꯁꯨ ꯆꯥꯛꯇꯣ ꯃꯩꯇꯩ ꯊꯨꯝꯅ ꯇꯣꯠꯂꯒ ꯃꯩꯇꯩ ꯉꯥꯃꯨ ꯂꯧꯔꯒ ꯇꯧꯔꯒ ꯄꯤꯖꯅꯩ꯫ ꯏꯟꯁꯥꯡꯗꯤ ꯄꯤꯖꯅꯗꯦꯀꯣ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕ ꯑꯃꯗꯤ ꯈꯣꯡ ꯇꯣꯏꯅ ꯍꯥꯝꯗꯅꯕꯅꯤ꯫ ꯏꯄꯥꯟ ꯊꯥꯕ ꯅꯨꯃꯤꯠꯇꯗꯤ ꯌꯦꯟꯗꯦꯝ ꯊꯣꯡꯕꯁꯦ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯖꯅꯩ꯫ ꯃꯁꯤꯕꯨ ꯌꯦꯟꯗꯪꯕ ꯍꯥꯏꯅ ꯈꯪꯅꯩ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯦꯟꯗꯦꯝ ꯆꯥꯎꯕ ꯑꯁꯤꯅ ꯃꯊꯪꯗ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯆꯥꯕꯗ ꯌꯥꯃꯧꯅꯗꯅꯕꯅꯤ꯫ ꯑꯉꯥꯡ ꯎꯅꯔꯤꯕ ꯅꯨꯄꯤꯒꯤꯗꯤ ꯏꯟꯁꯥꯡꯗ ꯌꯦꯟꯗꯦꯝ ꯑꯃꯗꯤ ꯂꯐꯨꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯊꯣꯡꯗꯨꯅ ꯆꯥꯅꯩ꯫ ꯃꯁꯤ ꯆꯥꯕꯅ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯣ ꯈꯣꯝꯂꯥꯡ ꯃꯍꯤ ꯊꯣꯛꯄ ꯍꯦꯜꯂꯤ ꯑꯃꯗꯤ ꯃꯁꯥꯗ ꯀꯥꯟꯅꯕ ꯀꯌꯥ ꯄꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅꯩ꯫ ꯉꯥꯃꯨ ꯂꯩꯔꯧ ꯍꯥꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯅ ꯏꯅꯝꯃ, ꯉꯥꯃꯨ ꯑꯁꯤ ꯉꯥꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯝꯅ ꯆꯝꯕ ꯉꯥꯅꯤ ꯍꯥꯏꯅ, ꯂꯧꯕꯨꯛꯇꯗ ꯅꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯒꯤ ꯃꯍꯨꯠ ꯁꯤꯟꯕ ꯉꯥꯅꯤ ꯍꯥꯏꯅ ꯂꯧꯅꯕ ꯃꯔꯝꯅ ꯊꯋꯥꯏ ꯑꯃꯨꯛ ꯅꯧꯅ ꯍꯥꯞꯅꯕꯒꯤꯗꯃꯛ ꯉꯥꯃꯨꯁꯦ ꯄꯤꯖꯅꯕꯅꯤ ꯍꯥꯏꯅ ꯂꯧꯅꯩ꯫ ꯑꯃꯔꯣꯝꯗ ꯑꯉꯥꯡ ꯎꯅꯔꯤꯕ ꯃꯃꯥꯗꯨꯅ ꯏꯟꯁꯥꯡ ꯆꯥꯕ ꯍꯧꯕ ꯃꯇꯝꯗ ꯉꯥꯔꯤ ꯍꯥꯟꯅ ꯆꯥꯅꯗꯦ꯫
ꯍꯤꯗꯥꯛ ꯍꯥꯏꯕꯁꯤ ꯃꯁꯤ ꯍꯥꯟꯅ ꯆꯥꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯃꯨꯟꯅ ꯇꯥꯔꯤ ꯊꯒꯣꯏꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯃꯆꯥ ꯄꯣꯛꯄ ꯅꯨꯄꯤꯁꯤꯡꯅ ꯃꯩꯅꯤꯡ ꯀꯨꯜꯂꯤꯉꯩꯗ ꯆꯥꯅꯩ꯫ ꯃꯍꯥꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯅꯍꯥꯒ ꯍꯦꯛꯇ ꯁꯝꯅꯕ ꯌꯥꯗꯦ꯫ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯥ 3 ꯁꯨꯗ꯭ꯔꯤ ꯐꯥꯎꯕ ꯆꯥꯛꯈꯨꯝꯗ ꯆꯪꯅꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯆꯧꯕ ꯌꯥꯝꯅ ꯐꯖꯕ ꯆꯠꯅꯕꯤꯅꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯑꯁꯨꯝꯅ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯅ ꯃꯥꯒꯤ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗ ꯇꯧꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯈꯔ ꯐꯖꯅ ꯍꯥꯏꯕꯤꯔꯤ꯫ ꯊꯥꯏꯅ ꯃꯇꯝꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯗꯤ ꯂꯩꯃꯁꯤꯡꯅ ꯑꯉꯥꯡ ꯎꯅꯕꯁꯤ ꯇꯣꯞꯅ ꯁꯪ ꯑꯃ ꯁꯥꯗꯨꯅ ꯃꯗꯨꯗ ꯎꯅꯔꯝꯃꯤ꯫ ꯁꯪ ꯑꯗꯨꯕꯨ ꯋꯥꯡꯒꯣꯟ ꯁꯪ ꯍꯥꯏꯅ ꯀꯧꯏ꯫